ꯁꯥꯔ ꯑꯩ ꯅꯍꯥꯟꯒꯤꯗꯨꯗꯒꯤ ꯑꯁꯥ ꯃꯆꯥ ꯑꯃ ꯂꯥꯛꯇꯅ ꯈꯔ ꯇꯧꯒꯦꯅ ꯈꯜꯂꯤ ꯍꯟꯗꯛ ꯖꯨꯂꯥꯏꯗꯒꯤ ꯑꯃꯨꯛ ꯄꯥꯏꯈꯠꯀꯦꯗꯧꯕ ꯍꯥꯏꯗꯤ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏ ꯅꯦꯒꯤ ꯂꯨꯍꯣꯡꯕ ꯂꯩꯕꯅꯤ ꯉꯁꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯂꯥꯏꯐꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯂꯥꯏꯍꯜꯂꯒꯦ ꯑꯦꯑꯥꯏꯒꯤ ꯈꯔ ꯑꯃꯨꯛ AI introduce ꯇꯧꯕ ꯍꯧꯔꯕꯅꯤ AI ꯃꯊꯪ ꯃꯊꯪ introduce ꯇꯧꯔꯛꯀꯦꯕꯀꯣ ꯂꯦꯞꯄꯒ ꯃꯔꯛ ꯃꯔꯛꯇ introduce ꯇꯧꯕ ꯅꯨꯡꯉꯥꯏꯇꯦꯕ so suppose ꯑꯩꯅ ꯍꯥꯏꯕꯗꯣ AIꯁꯦ ꯀꯅꯥꯒꯤꯗꯃꯛꯇꯅꯣ AIꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯈ꯭ꯔꯦ ꯀꯃꯥꯏꯅ ꯀꯩ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯩꯗꯧꯕꯩꯗꯧꯅ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇ AIꯅ ꯀꯃꯥꯏꯅ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟꯗ ꯂꯥꯛꯍꯟꯗꯣꯏꯅꯣ ꯑꯗꯒꯤꯗꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇ AIꯁꯤꯅ ꯀꯃꯥꯏꯅ ꯉꯥꯏꯈꯣꯀꯣ ꯁꯦꯀꯦꯟꯗ ꯄꯤꯌꯣ ꯑꯜꯄꯦꯁ ꯀꯩꯅꯣ ꯇꯧꯅꯦ ꯖꯨꯝꯒꯤ ꯀꯩꯅꯣꯗꯣ ꯔꯦꯀꯣꯔꯗꯤꯡ ꯃꯌꯥꯝꯁꯤ ꯂꯧꯊꯣꯛꯎꯔꯣ ꯑꯝꯇ ꯗꯤꯂꯤꯠ ꯇꯧꯊꯣꯛꯑꯣ ꯑꯣꯀꯦ ꯑꯣꯀꯦ ꯁꯥꯔ ꯑꯩꯅ ꯇꯧꯔꯛꯑꯒꯦ ꯑꯗꯨꯗꯣ ꯑꯩ ꯉꯍꯥꯟ ꯀꯩꯅꯣ ꯇꯧꯕꯗ ꯌꯥꯈ꯭ꯔꯕꯅꯤ ꯑꯣꯀꯦ ꯑꯗꯨꯅ AIꯁꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯅꯣꯏꯗ ꯍꯥꯏꯈ꯭ꯔꯦ AIꯒꯤꯗꯃꯛꯇ ꯁ꯭ꯄꯦꯁꯦꯜ ꯀ꯭ꯂꯥꯁ ꯌꯥꯎꯕꯩ ꯗꯔꯀꯥꯔ ꯇꯥꯗꯦ AIꯒꯤꯗꯃꯛꯇ ꯁ꯭ꯄꯦꯁꯦꯜ ꯀꯣꯆꯤꯡ ꯇꯧꯕꯩꯗꯃꯛꯇ ꯗꯔꯀꯥꯔ ꯀꯩꯝ ꯇꯥꯗꯦ ꯀꯣ AIꯅ ꯃꯤꯒꯤ ꯄꯨꯟꯁꯤ ꯍꯦꯛꯇ ꯀꯩꯅꯣ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯕ ꯌꯥꯄꯣꯠꯇꯦ ꯕꯠ AIꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯩ ꯅꯍꯥꯟꯒꯤ ꯐꯥꯔꯁꯠ ꯁ꯭ꯇꯦꯞꯇ ꯑꯩ ꯅꯣꯏ ꯎꯠꯈ꯭ꯔꯦ ꯅꯥꯎ ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯇ ꯉꯁꯤ ꯑꯩ ꯇꯨꯜꯁ ꯈꯔ ꯍꯥꯏꯔꯛꯀꯦꯕ 4-5 ꯇꯨꯜꯁ ꯍꯥꯏꯔꯛꯀꯦꯕ 4-5 ꯇꯨꯜꯁꯤꯗ ꯑꯩꯒꯤ ꯐꯦꯚꯔꯦꯠ ꯇꯨꯜꯁꯨ ꯌꯥꯎꯋꯦꯕ ꯁꯤꯒꯤ ꯇꯨꯜꯁ ꯃꯔꯤꯁꯦ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯅꯣꯏꯒꯤ ꯂꯥꯏꯐꯁꯦ ꯕꯤꯖꯤꯅꯦꯁꯁꯦ ꯐꯖꯅ ꯂꯥꯏꯍꯟꯈ꯭ꯔꯅꯤꯕ anything ꯂꯣꯏꯅꯃꯛ ꯂꯥꯏꯍꯜꯂꯛꯑꯅꯤ ꯅꯣꯏꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯅꯣꯏꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯗꯩꯗ ꯅꯣꯏꯅ ꯁꯤ ꯄꯣꯠꯁꯤꯗꯤ ꯑꯩꯉꯣꯟꯗ ꯅꯍꯥꯟꯒꯩ ꯂꯨꯔ ꯂꯩꯔꯝꯕ ꯄꯣꯠꯇꯣ ꯄꯨꯂꯞ ꯂꯥꯏꯔꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯍꯥꯏꯔꯛꯀꯅꯤ ꯔꯦꯗꯤ ꯑꯣꯏꯔꯕꯣ ꯍꯣꯏ ꯑꯣꯏꯌꯦ ꯁꯥꯔ ꯁꯥꯔ ꯑꯣꯀꯦ ꯔꯦꯗꯤ ꯑꯣꯏꯔꯕ ꯍꯥꯏꯕꯗꯤ ꯌꯥꯝ ꯇꯞꯄꯤꯁꯦ ꯀꯩꯅꯣ ꯔꯦꯗꯤ ꯑꯣꯏꯔꯕꯣ ꯍꯥꯏꯔꯒ ꯇꯛ ꯇꯛ ꯍꯥꯏꯗꯣꯏꯁꯦ ꯌꯥꯝ ꯇꯞꯄꯤ ꯍꯣꯔꯦꯟ ꯑꯩ ꯎꯠꯂꯛꯀꯦ ꯍꯧꯖꯤꯛ ꯏꯁꯜꯂꯨꯀꯣ ꯃꯃꯤꯡ ꯑꯃꯃꯝ ꯂꯣꯏ ꯏꯁꯜꯂꯨ ꯁꯥꯔ ꯑꯩ ꯅꯍꯥꯟꯒꯤꯗꯨꯗꯒꯤ ꯑꯁꯥ ꯃꯆꯥ ꯑꯃ ꯃꯃꯤꯡ ꯂꯣꯏ ꯏꯁꯜꯂꯨ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯒ꯭ꯔꯦꯚꯤꯇꯤ ꯔꯥꯏꯠ ꯏꯁꯜꯂꯨ ꯒ꯭ꯔꯦꯚꯤꯇꯤ ꯔꯥꯏꯠ ꯒ꯭ꯔꯦꯚꯤꯇꯤ ꯔꯥꯏꯠ GRAVITY WRITE ꯒ꯭ꯔꯦꯚꯤꯇꯤ ꯔꯥꯏꯠ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯅꯤ AIꯒꯤꯗꯃꯛꯇ ꯁ꯭ꯄꯦꯁꯦꯜ ꯀ꯭ꯂꯥꯁ ꯌꯥꯎꯕꯩ ꯀꯩꯝ ꯗꯔꯀꯥꯔ ꯇꯥꯗꯦ ꯀꯣ AI ꯍꯥꯏꯕꯁꯤꯗꯤ ꯁꯤꯝꯄꯜꯅꯤ ꯃꯤꯑꯣꯏꯕꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯄꯣꯠꯅꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯅꯤ AIꯅ ꯅꯪꯉꯣꯟꯗ ꯄꯩꯁా ꯄꯥꯏꯍꯜꯂꯛꯀꯗꯕ ꯂꯩꯇꯦ AIꯗꯨ ꯅꯪꯅ ꯁꯤꯖꯤꯟꯅꯕ ꯍꯩꯔꯀꯥꯟꯗ ꯄꯩꯁꯥ ꯄꯥꯏꯔꯛꯀꯗꯕꯅꯤ ꯕꯠ AIꯗ ꯗꯤꯄꯦꯟ ꯇꯧꯔꯒ AI ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯅꯧꯕ ꯃꯤ ꯃꯌꯥꯝꯅ ꯇꯨꯜꯁ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯤ ꯃꯌꯥꯝꯅ ꯁꯥꯏꯅꯤꯡ ꯑꯣꯕꯖꯦꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯄꯩꯁꯥ ꯇꯥꯟꯅꯕ ꯁꯦꯜꯂꯛꯄ ꯄꯣꯠꯅꯤ ꯕꯠ AI ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯍ꯭ꯌꯨꯃꯦꯟ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯝꯞ ꯌꯥꯎꯗꯅ AI ꯆꯂꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯑꯃꯨꯛꯀꯁꯨ ꯑꯩꯅ ꯍꯟꯅ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯑꯗꯨꯅ AIꯅ ꯌꯥꯝ ꯂꯨꯍꯟꯒꯅꯨ AIꯗ ꯂꯣꯏ ꯗꯤꯄꯦꯟ ꯇꯧꯔ ꯍꯤꯡ ꯌꯥꯄꯣꯠꯇꯦ ꯃꯤꯑꯣꯏꯕꯒꯤ ꯐꯤꯖꯤꯀꯦꯜ ꯋꯔꯛ ꯍ꯭ꯌꯨꯃꯦꯟ ꯇꯆ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯕꯤꯖꯤꯅꯦꯁꯇ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯎꯠꯂꯛꯏꯕ ꯇꯨꯜꯁ ꯃꯌꯥꯝꯁꯤꯡꯁꯦ ꯅꯍꯥꯟ ꯎꯠꯈꯤꯕ ꯇꯨꯜꯁ ꯈꯔ ꯑꯃ ꯂꯩꯈ꯭ꯔꯦ ꯉꯁꯤ ꯎꯠꯂꯛꯏꯕ ꯇꯨꯜꯁꯤꯡꯁꯦ ꯑꯃꯨꯛ ꯌꯦꯡꯉꯨ ꯁꯣ ꯒ꯭ꯔꯦꯚꯤꯇꯤ ꯇꯣꯞ AI ꯔꯥꯏꯇꯔ ꯀꯣꯟꯇꯦꯟꯠ ꯀ꯭ꯔꯤꯌꯦꯇꯔ ꯑꯦꯟ ꯑꯦꯁꯤꯁꯇꯦꯟ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯖꯤꯟꯅꯧ ꯃꯥꯒꯤ ꯀꯩꯅꯣꯁꯨ ꯂꯩ ꯐ꯭ꯔꯤ ꯚꯔꯖꯟꯁꯨ ꯂꯩ ꯑꯗꯨꯒ ꯃꯥꯒꯤ ꯄꯦꯗ ꯚꯔꯖꯟꯁꯨ ꯂꯩꯌꯦꯕ ꯑꯗꯣ ꯄꯦꯗ ꯚꯔꯖꯟꯗꯣ ꯍꯧꯖꯤꯛ ꯅꯣꯏ ꯀꯥꯕꯩ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯤꯕ ꯐ꯭ꯔꯤ ꯚꯔꯖꯟꯗꯨꯗ ꯍꯥꯟꯅ ꯈꯔ ꯇꯝꯈꯣꯕꯀꯣ ꯁꯄꯣꯖ ꯑꯩ ꯍꯧꯖꯤꯛ ꯂꯣꯒ ꯏꯟ ꯇꯧꯔꯒꯦ ꯁꯥꯏꯟ ꯑꯞ ꯋꯤꯠ ꯒꯨꯒꯜ ꯇꯧꯕꯤꯔꯣ ꯑꯦꯅꯤꯊꯤꯡ ꯁꯤꯁꯨ ꯂꯣꯏ ꯐꯪꯒꯅꯤꯀꯣ ꯁꯄꯣꯖ ꯅꯪ ꯕ꯭ꯂꯣꯛ ꯏꯅꯤꯡꯉꯦꯕ ꯅꯪꯁꯦ ꯕ꯭ꯂꯣꯛ ꯏꯕ ꯍꯩꯇ꯭ꯔꯦꯕ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇ ꯅꯪꯒꯤ ꯀꯩꯅꯣꯗ ꯕꯤꯖꯤꯅꯦꯁꯇ ꯒ꯭ꯔꯣꯗꯤ ꯄꯣꯔꯛꯅꯤꯡꯉꯦ ꯑꯗꯨꯕꯨ ꯅꯪ ꯕ꯭ꯂꯣꯛ ꯏꯕꯁꯦ ꯏꯪꯂꯤꯁ ꯍꯩꯇꯕ ꯅꯪꯉꯣꯟꯗ ꯃꯇꯝ ꯆꯪꯕ ꯀꯌꯥ ꯑꯃ ꯂꯩꯔꯦꯕ ꯁꯣ ꯑꯗꯒꯤꯗꯤ ꯅꯪꯉꯣꯟꯗ ꯁꯣꯁꯤꯌꯦꯜ ꯃೀಡಿಯಾꯒꯤ ꯇꯨꯜꯁ ꯀꯩꯀꯩ ꯑꯗꯒꯤꯗꯤ ꯏ-ꯀꯣꯃꯔꯁꯀꯤ ꯇꯨꯜꯁ ꯑꯗꯒꯤꯗꯤ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯀꯣꯄꯤ ꯔꯥꯏꯇꯤꯡꯒꯤ ꯅꯍꯥꯟꯒꯤ ꯏꯁꯨ ꯂꯩꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯒꯤꯗꯤ ꯅꯪꯉꯣꯟꯗ ꯀꯣꯟꯇꯦꯟꯠꯒꯤ ꯑꯥꯏꯗꯤꯌꯥ ꯂꯩꯇꯕ ꯑꯗꯒꯤ ꯁꯦꯜꯁ ꯇ꯭ꯔꯥꯟꯖꯦꯛꯁꯅꯦꯜ ꯑꯣꯏꯅꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯅꯪꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯕ ꯁꯣ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩ ꯎꯠꯂꯛꯀꯦꯕ ꯁꯄꯣꯖ ꯑꯩꯅ ꯍꯥꯏꯔꯦꯕ ꯚꯤꯗꯤꯑꯣ ꯃꯥꯔꯀꯦꯇꯤꯡꯒꯤ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯃꯥꯔꯀꯦꯇꯤꯡ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯀꯥꯏ ꯅꯪꯅ ꯈꯜꯂꯦꯕ ꯑꯩ ꯚꯤꯗꯤꯑꯣ ꯃꯥꯔꯀꯦꯇꯤꯡꯒꯤ ꯀꯃꯥꯏꯅ ꯚꯤꯗꯤꯑꯣ ꯃꯥꯔꯀꯦꯇꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯕꯠ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯦꯕ ꯐꯔꯦꯕ ꯑꯩ ꯅꯉꯣꯟꯗ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯀꯃꯥꯏꯅ ꯄꯨꯊꯣꯛꯀꯦ ꯎꯠꯂꯒꯦꯕ ꯁꯤ ꯄꯣꯠꯁꯦ ꯁꯤꯗꯩꯁꯤꯅꯅꯦ ꯅꯣꯏ ꯃꯨꯟꯅ ꯚꯥꯞ ꯇꯥꯎꯕ AIꯒ ꯍ꯭ꯌꯨꯃꯦꯟꯒꯒꯤ ꯇꯆꯁꯦ ꯀꯌꯥꯝ ꯗꯔꯀꯥꯔ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯗꯔꯀꯥꯔ ꯇꯧ AI ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ AIꯅ ꯃꯊꯟꯇ ꯆꯂꯥꯏꯒꯗꯕ ꯅꯠꯇꯦꯕ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯃꯨꯟꯅ ꯌꯦꯡꯉꯨ ꯁꯣ ꯑꯩꯅ ꯍꯥꯏꯔꯦꯕ ꯚꯤꯗꯤꯑꯣ ꯃꯥꯔꯀꯦꯇꯤꯡ ꯁ꯭ꯀ꯭ꯔꯤꯞ ꯁꯤꯗ ꯆꯪꯉꯒꯦꯕ ꯑꯩ ꯍꯧꯖꯤꯛ ꯃꯨꯟꯅ ꯌꯦꯡꯉꯨ ꯃꯨꯟꯅ ꯇꯥꯎꯀꯣ ꯃꯔꯛ ꯃꯔꯛꯇ ꯊꯣꯛꯀꯅꯨ ꯉꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯅꯣꯏꯒꯤ ꯂꯥꯏꯐꯇ ꯐꯖꯅ ꯁꯦꯞ ꯇꯧꯔꯗꯕ ꯄꯣꯠꯅꯤ ꯑꯩ ꯑꯣꯜꯔꯦꯗꯤ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯑꯣꯜꯔꯦꯗꯤ ꯍꯦꯞ ꯑ ꯋꯦꯕꯁꯥꯏꯠ ꯑꯩꯅ ꯊꯝꯈ꯭ꯔ ꯄꯣꯠꯅꯦꯕ ꯁꯤꯗꯩꯗ ꯁꯤꯝꯄ꯭ꯂꯤ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯩꯒꯤ
High Achievers University की website option गे भाई सही से ताकनो option गे automatically generate होती ने मानो को get answers from website the company already exists ने I know already सी थम ग्रे so they say use high new तौर गे सीधे ये हो ngатang ngài ro fetching to ini bazi karai karai da kari kanai ha chaino already website prepare to lai khrabai ni bako nogi website lai tari sida fetch to ko nangi website tu gi matung ina mana study to kana tharaka doine the answer has been fetched to re ko so si yengo stage option lai re ko product service showcase script quick promo script creative YouTube script haire so suppose I use a YouTube script haire mana base to ija I content da base to ini I website da base to ini okay stole state 시용을 싫어 이제 nangi ida abane sigi potse nang YouTube to nang same yara abane si nang yengo are you tired of feeling stuck in your current career even wonder what it would be like shape your own destiny and become a digital entrepreneur I give based on welcome to High Achievers University we offer a unique digital entrepreneurship program designed to help you grow mentally physically emotionally spiritually and financially si aina hairu vanate bese mana ai website data collect to rain sigi potse a life where you have the freedom to create your own schedule, work on something you are passionate about, and make a real impact the world. That is we are all about a High Achievers University. Our core value focus on personal development, balance in life, and creating positive change in our society. We aim to empower individuals like you to grab opportunities and transform your life. Muni yengo si put mem si script makalam ne ko. Sidai jinang na paamdre reason to tho. Kem kai blai reason to. Okay, have you ever wondered what it truly takes to become a successful digital entrepreneur? Makal si thol nang si generate to biya ko. And then next ina hire ba. Stay ina hire product service showcase script. Product service ai gi product service gi marketing gi showcase script am darka le video am sem du ne. But I khang dre kamai na kai de hogu da ge stay ai regenerate to ge. Yengo. Muni yengo si ja. Regenerate to ko. Okay. Si yengo. Camera angle bu high jump sin dynamic aerial shot of vibrant university campus full of energetic individual video hanbada energetic welcome to High Achievers University where your journey to mental physical emotional and financial growth begins sin the close up of a student engaged in digital marketing class jotting down notes with enthusiasm are you ready to take control of your future ready to build a successful digital business and achieve financial freedom si script never say nangi karam kana sinani hai poto nang kai gumba idea thok ta tardi sigumba AI jina sigumba pot nang onde AI gi mating lo wi hai with based on your business but nang punamak si AI da lo totally based to ya pute adudi oiroi da body ne AI na igi life change odure AI na millionaire o hendure hai pudi wathi bare ngatani AI gi koksin na baidam ta kok nang darka lay and then nang na na hai gi do sales copywriting package sales to na baidam ta copywriting hui Facebook advertisement da adagi di email da ko di am darka lay besing do sidai sai na already igi High Achievers University ha patham am ne ba so sai igi sales ki da mukta email aingon da haitre ba so igi sales email copy jai sai create content to ni ba fuck no ngayo noine email kamai iduno ke dugduno khangde sales ke dobong khangdre hai poto sidai je yengo generate to ri ngai ko kwantang singa tang matam piro slow chat pagi ginam to so same thing ekoina suppose nang nangi website hange ba website je hang kanda nangun the website ki about us adagi di kaino ma'am sing nangun the ibangam da ba kya ama lai ni ba nangun da even nahan ga ina no the image ki jo hagi ko ki je image for the no create new image je atopa form chat pa kem dar kata de si form je ina hai sim form je ina image the AI they generate to give men laughing out loud
So sina moigi free da lay bangai chalo sino sina aigi limit exceeded oi bai ne bo kai nan da tholak tri ma'am sing de but sumai tau dana nang na sidai se generate tau ba ai hojai noi da kenom ulak ke account am de ulak ke bai munan tau ngasi di thok thok amuk thokiba amuk changpa tau gono nila kan da cloud recording do amuk issue lay yung Lleve, manípselo. okay so ise yung okay so sidai da ai ne hojik haire chamana pota sales da lage sales copywriting package da lage so ise company website hapage उस कंपनी वेबसाइट है www.highachievers.university.online okay get answers from the website ngatang ngairo okay the answer has been fetched so today is the email gi matang da lake sales email copy hojik high achievers university the base toroga man hojik sales email copy semak tu ne second ngairo ready okay se ai email ne man generator is okay resume recipient's name happy and have you ever felt that marketing sales ki name ko have you ever felt that despite your best efforts you are just not where you are to be in life haiba ma'am sing si ma'am si the high achievers university ki email acho bum ire ebsi dei ko so siguma pot ma'am sing jai khoina iraga sem lai tare matam kya am chang done but dei ju human touch darka lai 세이지수 낭나 뿌라막 AI에 디펜드 tꯧ야 돼. 낭나 시 correct tꯧdaba 야 돼. 시디 뿌라 시데 ꯆꯠꯈꯤꯇꯥꯔꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯅ ꯁꯤꯗꯤ ꯃꯥꯅ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯏꯅꯦꯕ ꯕꯁ ꯁꯤꯗꯩꯁꯤ ꯅꯪꯅ ꯌꯥꯇꯥꯔꯗꯤ ꯌꯥꯔꯦ ꯌꯥꯗꯇꯥꯔꯗꯤ ꯄꯥꯔꯒ ꯁꯤ ꯌꯦꯡꯉꯒ ꯁꯦꯝꯗꯣꯛꯄ ꯀꯥꯏꯗ ꯌꯥꯒꯦ ꯀꯥꯏꯗꯅ ꯍꯦꯟꯅ ꯏꯐꯦꯛꯇꯤቭ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯀ꯭ꯔꯤꯌꯦꯇꯤቭ ꯁꯤꯖꯤꯟꯅꯒꯗꯕꯅꯦꯕ ꯑꯩꯅ ꯍꯥꯏꯕꯗꯣ AI ꯁꯦ ꯅꯪꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕꯅꯤ AI ꯅ ꯅꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕ ꯅꯠꯇꯦꯕ ꯀꯣ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨ ꯈꯪꯒꯗꯕꯅꯦꯕꯀꯣ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯖꯦꯅꯦꯔꯦꯠ ꯇꯧꯔꯦ ꯅꯪꯉꯣꯟꯗ ꯃꯇꯦꯡ ꯑꯆꯧꯕ ꯑꯃ ꯄꯥꯡꯕꯤꯔꯦ ꯀꯩꯅꯣ ꯃꯇꯦꯡ ꯄꯥꯡꯉꯤꯁꯦ ꯅꯪꯉꯣꯟꯗ ꯑꯆꯧꯕ ꯄꯣꯠ ꯑꯃ ꯏꯕꯤꯔ ꯊꯥꯗꯣꯔꯛꯑꯦꯕ ꯁꯤ ꯏꯔꯛꯏ ꯄꯣꯠꯁꯤ ꯅꯪꯅ ꯀꯩ ꯁꯦꯝꯗꯣꯛꯄ ꯌꯥꯒꯦ ꯍꯥꯏꯕ ꯄꯣꯠ ꯁꯦꯝꯗꯣꯛꯑꯣꯕ ꯁꯤꯁꯦ ꯁꯦꯝꯗꯣꯛꯄꯁꯤ ꯅꯪꯒꯤ ꯏꯪꯂꯤꯁ ꯍꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯒ꯭ꯔꯥꯃꯔꯂꯤꯅ ꯂꯣꯏ ꯁꯦꯝꯗꯣꯛꯄ ꯌꯥꯔꯕ ꯉꯥꯛꯇꯅꯤ ꯒ꯭ꯔꯥꯃꯔꯂꯤ ꯑꯦꯞ install ꯇꯧꯔ ꯊꯝꯃꯣ ꯒ꯭ꯔꯥꯃꯔꯂꯤꯅ ꯅꯪꯒꯤ ꯁꯣꯏꯈꯤꯕ ꯃꯇꯝꯗ ꯒ꯭ꯔꯥꯃꯥꯔ ꯁꯣꯏꯕ ꯃꯇꯝꯗ ꯃꯊꯟꯇ ꯃꯥꯅ ꯏꯃꯦꯜꯗ ꯋꯥꯔꯗ ꯑꯃ ꯏꯕꯗꯨ ꯂꯣꯏ ꯁꯦꯝꯗꯣꯛꯄꯤꯔꯛꯀꯅꯤ ꯃꯊꯟꯇ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯀꯥꯟꯗ ꯅꯪ ꯁꯤꯗꯩꯁꯦ ꯏꯪꯂꯤꯁ ꯍꯩꯇꯦ ꯑꯗꯨ ꯍꯩꯇꯦ ꯑꯗꯥ ꯍꯩꯇꯦꯅ ꯇꯧ ꯂꯩꯒꯗꯕ ꯅꯠꯇꯦꯕꯀꯣ ꯁꯤꯒꯨꯝꯕ AIꯒꯤ ꯀꯩꯗꯧꯕ ꯀꯔꯝꯕ ꯃꯇꯝꯗ AI ꯁꯤꯖꯤꯟꯅꯅꯤ ꯈꯪꯉꯣ ꯌꯥꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯀꯥꯟ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯍꯩꯇꯕ ꯄꯣꯠꯇꯣ ꯍꯧꯖꯤꯛ ꯁꯤꯗꯒꯤ ꯖꯦꯅꯦꯔꯦꯠ ꯇꯧꯔ ꯑꯩ ꯁꯤꯗꯩ ꯀꯩ ꯁꯦꯝꯗꯣꯛꯄ ꯌꯥꯏ ꯍꯥꯏꯕ ꯄꯣꯠꯇꯣ ꯌꯦꯡꯉꯣ ꯁꯤꯗꯩꯁꯦ ꯅꯪꯒꯤ ꯁꯕꯖꯦꯛ ꯐꯥꯎ ꯏꯔꯦ ꯁꯕꯖꯦꯛ ꯏꯕꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯀꯣꯛ ꯉꯥꯎꯔꯝꯒꯅꯤ ꯏꯃꯦꯜꯗ ꯀꯔꯤ ꯁꯕꯖꯦꯛ ꯏꯗꯣꯏꯅꯣ ꯍꯥꯏꯕꯗ ꯀꯣꯛ ꯉꯥꯎꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤꯕ so sidayse achoba poem tole ready to transform your life join high achievers university today sidayse nang paamdrena regenerate tawtho yare kem kai leite adagidi nang na suppose keno haire website content hairse website content da nangi domain name ideas laitre domain name ideas dangi domain je kai lawduno nangi brand je kai lawduno khangdre
So sida nang na domain describe what your website or app is about. Let's suppose hire zeba. My website is mostly about let's say sneakers. Okay, sneakers. Sneakers. Okay, yeah, my website is mostly about sneakers. Has it? .in has .in pame. Sila nang .com pambra .online pambra .ai pambra nang apamane .in pame hai. Sila lisam paithura niyong. Zerzer paithura niyong. Kickcraze.in, soulspectra.in, sneaksphere.in, freshkickhub.in, shoeswagzone.in. Sila loi thola abne. So sigumba idea meng sin ma'am sin AI de kuina fast and furious ta kuina idea dinner to AI hai bane. And then kuina hai reba creative homepage ta kuina idu ma'am sin dinner kalam gani website design to kanda about us kari idu no adagi di home da kari idu no gyan mem ta de kai nu kai de idu no ha posu no na sa da khangba kya na sa da wakhanda issue leiba kya am ne rangani website ta. So sidai nang hai de nangi product nangi brand name je hai je Kickcraze hai je Kickcraze sabji Kickcraze to lower je. What are you selling or promoting? Okay, we sell sneakers sneakers that are made of wasted plastics. We sell sneakers that are made of wasted plastics. Who is your ideal customer? Nangi ideal customer kya no? Kana nangi ideal customer je. Samna hai 18 years to 28 years. Ideal customer khang da mi judi tu ko business to no. Unisex. Okay? Create content. Let's see. Welcome to Kickcraze, where fashion meets sustainability. We are proud to offer a unique selection of sneakers that are not only stylish but also environmentally friendly. As they are made from recycled plastic, join us in our mission to reduce waste and look good doing it. Okay? Sustainable sneakers. Our sneakers are crafted from wasted plastic, turning trash into fashionable footwear. Each pair you purchase helps reduce environmental impact and support a cleaner, green future. CDT Fazarabne, my trendy designs. From classic silhouettes to bold statement pieces, our collection of sneakers offers something for everyone. Stay ahead of the fashion curve while making a positive impact on the planet. Okay? Shumaina talk the is about us thole. About us at Kickcrash, we believe that fashion should not come at the cost of the environment. That's why we are dedicated to creating sustainable footwear options that help preserve our planet for future generations. Join us in taking a step towards a more eco-conscious lifestyle. Okay, nungsiba gyan taraba. Tare sir. Kay gyan tayo ba? Sida ID kamana akoina content natraga any website ki awada zu itar zu digi any akoina creativity ji kamana sinna da ki AI da. Yes. Yes, nana khanga da base keno to matam da kay ba akoy gi AI hairi pot se karam kanda sinagani haiba pot si mafam magun laina mafam khangna sinagada adu kanda nana bhab tar kanda fan sinaba ngamgani. Okay? Yes sir. And then next, today loinang learning idea generation, copywriting tools, email tools, adagi support tool, HR tools, yam like reko, but AI dasu free na tesi free the limited ngata ne adu bunang na kai sinna ba yage habna sana khangna yengadam ne ko AI harga hekta puna free da phangni habla adagi nang na blog tools, today nang na blog ige haitadi blog ki adagi blog workflow, today blog topic ideas, blog title generator, blog content, today nang na blog ige haitadi nang na blogging pa me nang na nangi website da blogging thadani nge haitadi. So enter your blog topic has it. 5 tips to grow your business online. Okay, enter your blog outline here. Enter your blog topic. Enter your blog outline here. Okay, 5 tips to grow your business online. Say something I've done the generate me 5 very effective points that is easy to understand, 5 very effective points on tips to grow my business, tips to grow
a business online, and also make it easy to understand. Make it easy to understand. Create content. Let's see. Okay, there you go. Block with it. Say image hapsan na quote na loy mag tawya na say image say ja ha say image ong pame utilize email marketing hai email sigi ai gi image se kai de product no khangdre nangi nga sai keno do chatlu yare sigi create new image ta lao adugu stage ta nang hairo email marketing image generate. Okay, see image sole. So this is the way sumaina koina shin of AI AI just sumaina shin arga sigma tools me apsi ngasi ina introduce to gravity right siman ishallo next side tools among introduce to okay no gyan tari ko ina hari point se adu hawde lo bukte a to z explain to bunga mo shi da but gyan taram natro sigi poche gyan taram natro Pfizer. kana gyan ta de Yan tare sir. Pfizer. Right, sir. okay ngam godru ne sagi business lo shin na ngam godam natro Ngamni sir. Ngamni, sir. Okay, next among ulake wow hire ni si ulak fudai demo wow hire ni si ulak fudai kai nyu haji bon okay next na code design.ai chalo Sound to bro. code design.ai okay wow hack tanam okay shine ko code design.ai so ina hire generate me a website for my clothing brand generate to ringayo Pero magi website magi hosting gi monthly plan adu di mai loi lakani ai harke adu harke ai pona pot adu loi lakke okay si mo na generate to ren but haitaba mi gini ko haitaba mi gi noi landing page build owning ba mi adagi de haitaba mi sing do sidai jama tam changwa but si jina aina haijo si jina nangi proper website obedi yaro ibo ko kai gi noi na haijo si de haitaba mi gi dam ta si semjo haibo ne ba matam chang ahan ba haitri kanda but sidai se nang na puna mak depend to gidi yaro adu gi dam ta nang website designer hire to da yaro oi na sa do website fatana khang da ba manung da marketing gi tools mayam sing aduna AI na help to do si mar khara khatani help to do si khara khatani puna mak na te si di nangi haijada poto samna ha nang je kenu ne hire je ba ahanamne hairjeba ahanamje nang website design to bahite nong na paisa leijadre haireba adu tari sigi potse nang sinna ba yaiba sigi potse nang sinnaraga sigi potse nang sinnaraga nang keno to yaiba sidagi nang ahan ba hodo yai but nana khara khanga akanda di sigi importance khang kani o sina di yade ai sidai da customize yam changi sidai website designer hire to do yade manung da system yam yawi yab khang kani ba dubu ahan ba hodo pai da mutadi AI na nong na mateng kya am pagni haibone kamra aduna sigi potse nang na suppose publish to ge nang na nang nasan publish to do domain connect to ge hai tari nang moigi monthly subscription log da yaro monthly subscription log da yaro ko adubu sidi aina just uli sidi no sana kai gumba hai tradar di
ꯅꯪ ꯀꯩꯒꯨꯝꯕ ꯋꯦꯕꯁꯥꯏꯠ ꯗꯤꯖꯥꯏꯟ ꯇꯧꯕ ꯍꯩꯇꯦ ꯑꯗꯨ ꯇꯧꯗꯦ ꯑꯗꯥ ꯇꯧꯗꯦ ꯏꯁꯨ ꯂꯩ ꯍꯥꯏꯇꯥꯔꯗꯤ ꯁꯤꯒꯤ ꯄꯣꯠꯁꯤꯗꯩ ꯅꯁꯥꯅ ꯍꯧꯗꯣꯛꯆ ꯌꯥꯏ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯕ ꯎꯂꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯅꯨꯡꯁꯤꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯏ ꯁꯥꯔ ꯁꯥꯔ ꯁꯤꯗ ꯀꯣꯔꯁꯀꯤ ꯍꯥꯞꯄ ꯌꯥꯒꯗ꯭ꯔꯥ ꯁꯥꯔ ꯀꯣꯔꯁ ꯍꯥꯞꯄ ꯌꯥꯒꯗ꯭ꯔꯥ ꯔꯦꯀꯣꯔꯗꯦड ꯚꯤꯗꯤꯑꯣ ꯀꯣꯔꯁ ꯌꯥꯔꯣꯏ ꯁꯤ ꯂꯦꯟꯗꯤꯡ ꯄꯦꯖ ꯅꯪꯅ ꯁꯤꯗ ꯁꯦꯝꯕ ꯌꯥꯏ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯀꯣꯔꯁ ꯍꯥꯞꯄ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝ ꯗꯔꯀꯥꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝ ꯁꯄꯣꯁ ꯂꯦꯠꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯁꯦꯞ ꯑꯦꯟ ꯄꯕ꯭ꯂꯤꯁ ꯇꯧꯔꯁꯦ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯁꯜꯂꯛꯑꯀꯥꯟꯗꯗꯤ ꯑꯦ ꯑꯥꯏꯁꯦ ꯅꯪ ꯅꯁꯥꯅ ꯈꯨꯠꯅ ꯊꯥꯗꯗꯕ ꯌꯥꯔꯣꯏꯕ ꯑꯦ ꯑꯥꯏꯅ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯣꯏ ꯁꯣꯜꯕ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯔꯣ ꯅꯣꯏꯅ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯉꯁꯤ ꯎꯠꯂꯤ ꯃꯌꯥꯝꯁꯦ ꯅꯣꯏꯗ ꯀ꯭ꯂꯤꯌꯔ ꯑꯣꯏꯅꯕꯅꯦ ꯑꯩ ꯉꯁꯤ ꯎꯠꯂꯤꯁꯦ ꯑꯗꯨꯕꯨ ꯅꯣꯏꯅ ꯁꯤꯁꯦ ꯍꯧꯕꯒꯤ ꯑꯍꯥꯟꯕ ꯍꯧꯗꯣꯛꯄꯒꯤ ꯂꯦꯟꯗꯤꯡ ꯄꯦꯖ ꯑꯃ ꯁꯤꯁꯦ ꯕꯇꯟꯗꯣ ꯁꯦꯝꯃꯒ ꯁꯤꯒꯤ ꯕꯇꯟꯁꯦ ꯅꯝꯃ ꯃꯇꯨꯡꯗ ꯃꯣꯏꯅ ꯀ꯭ꯂꯤꯛ ꯇꯧꯍꯜꯂꯒ ꯑꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯆꯪꯍꯟꯒꯦ ꯈꯣꯠꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯗꯤ ꯗꯦꯠꯁ ꯐꯥꯏꯟ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯗꯨꯒꯤꯗꯃꯛꯇ ꯀꯩ ꯆꯪꯉꯦ ꯑꯦ ꯑꯥꯏꯅ ꯂꯣꯏ ꯖꯦꯅꯔꯦꯠ ꯇꯧꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯁꯤ ꯀꯣꯔꯁ ꯍꯥꯞꯄꯨ ꯍꯥꯏꯕ ꯄꯣꯠꯇꯤ ꯌꯥꯕ ꯅꯠꯇꯦꯕ ꯁꯤꯁꯇꯦꯃꯦꯇꯤꯛ ꯋꯥꯏꯁ ꯑꯣꯏꯅ ꯑꯗꯨꯒꯤꯗꯃꯛꯇ ꯇꯆ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯁꯤꯗꯩꯁꯦ ꯍꯥꯏ ꯄꯕ꯭ꯂꯤꯁꯇ ꯅꯝꯃꯨ ꯄꯕ꯭ꯂꯤꯁꯇ ꯍꯥꯏ ꯑꯦꯠ ꯑ ꯗꯣꯃꯦꯟ ꯍꯥꯏꯔꯁꯦꯕ ꯑꯦꯠ ꯑ ꯗꯣꯃꯦꯟꯗ ꯁꯤꯗ ꯃꯥꯏ ꯄ꯭ꯔꯥꯏꯁ ꯊꯣꯛꯂꯛꯀꯅꯤꯕ ꯌꯦꯡꯉꯨ ꯋꯥꯟ ꯋꯦꯕꯁꯥꯏꯠ ꯐꯨꯜ ꯑꯦꯁꯦꯁ ꯁꯤ ꯄ꯭ꯔꯥꯏꯁ ꯑꯣꯟꯊꯣꯔꯛꯀꯅꯤꯕ ꯕꯠ ꯁ꯭ꯇꯤꯜ ꯅꯪ ꯁꯤ ꯍꯣꯡꯉꯤꯅꯦ 8106ꯁꯦ ꯍꯣꯡꯉꯛꯏꯅꯦ ꯋꯦꯕꯁꯥꯏꯠꯇ ꯅꯪ ꯀꯩꯒꯨꯝꯕ ꯗꯦꯕꯂꯄꯔꯅ ꯅꯪ ꯁꯤ ꯀꯣꯛ ꯊꯥꯗꯔꯛ ꯇꯥꯔꯗꯤ ꯃꯥꯏ ꯗꯤꯖꯥꯏꯟ ꯍꯥꯞꯄꯛ ꯇꯥꯔꯗꯤ ꯅꯪꯒꯤ ꯃꯇꯝ ꯀꯌꯥ ꯑꯃ ꯆꯪꯗꯣꯏꯅꯦꯕꯀꯣ ꯃꯉꯣꯟꯗ ꯃꯥꯒꯤ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯂꯩꯔꯤꯅꯦꯕ ꯁꯤꯗꯩꯁꯦ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯑꯗꯨꯅ ꯀꯣꯛ ꯊꯥꯗꯕ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯑꯦ ꯑꯥꯏꯗ ꯐꯨꯜ ꯑꯩꯅ ꯉꯁꯤ ꯎꯠꯊꯣꯛꯏꯁꯤꯗꯤ ꯑꯦ ꯑꯥꯏꯗ ꯐꯨꯜꯂꯤ ꯗꯤꯄꯦꯟ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯗꯨ ꯈꯇꯪꯒꯤ ꯈꯪꯍꯟꯕꯩꯗꯃꯛꯇ ꯎꯠꯊꯣꯛꯏꯅꯦꯕ ꯑꯩꯅꯀꯣ ꯑꯦ ꯑꯥꯏꯅ ꯅꯪ ꯀꯩꯁꯨꯝꯗ ꯃꯥꯁꯇꯔ ꯑꯣꯏꯍꯜꯂꯣꯏ ꯍꯥꯏꯕꯁꯤ ꯃꯇꯝ ꯆꯨꯞꯇ ꯅꯤꯡꯁꯤꯡꯉꯣꯕ ꯑꯦ ꯑꯥꯏꯗꯤ ꯁꯨꯞꯅꯇꯒꯤ ꯅꯪꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕ ꯈꯛꯇꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯇꯨꯜꯁꯦ ꯈꯪꯖꯜꯂꯨ ꯁꯤꯒꯨꯝꯕ ꯇꯨꯜꯁ ꯌꯥꯝ ꯂꯩ ꯑꯗꯒꯤꯗꯤ ꯁꯝꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯅꯦꯛꯁꯇ ꯑꯩꯅ ꯍꯥꯏꯔꯁꯦ ꯅꯦꯛꯁꯇ ꯇꯨꯜꯁ ꯑꯃ ꯎꯠꯂꯒꯦ ꯌꯥꯝ ꯀꯥꯟꯅꯒꯗꯕ ꯃꯌꯥꯝꯒꯤ ꯁꯝꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯋꯦ ꯃꯥꯔꯛ ꯏꯁꯜꯂꯛꯑꯣ ꯋꯦ ꯃꯥꯔꯛ ꯋꯦ ꯃꯥꯔꯛꯁꯤꯗꯤ ꯀꯥꯟꯅꯩ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯋꯦ ꯃꯥꯔꯛꯇ ꯆꯪꯉꯣ ꯑꯩ ꯉꯁꯤ ꯃꯇꯝ ꯌꯥꯝ ꯂꯧꯔꯣꯏ ꯁꯠ 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 ꯇꯥꯜꯂꯛꯀꯦ ꯂꯧꯁꯤꯟꯒꯗꯕ ꯐꯠ ꯐꯠ ꯂꯧꯁꯜꯂꯣ ꯂꯣꯒꯏꯟ ꯇꯧꯔꯣ ꯇꯨ ꯁꯤꯗꯩꯁꯦ ꯑꯩ ꯑꯣꯜꯔꯦꯗꯤ ꯂꯣꯒꯏꯟ ꯇꯧꯔꯦꯕ ꯑꯩ ꯍꯧꯖꯤꯛ ꯍꯥꯏ ꯑꯆꯤꯕꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯖꯦꯅꯔꯦꯠ ꯇꯧꯍꯟꯒꯦꯕ ꯁꯤꯗꯩꯁꯦ ꯍꯥꯏ ꯑꯆꯤꯕꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯋꯦꯕꯁꯥꯏꯠ ꯍꯥꯞꯆꯜꯂꯒꯦꯕ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯑꯩ ꯖꯦꯅꯔꯦꯠ ꯇꯧꯍꯟꯒꯦꯕ www.hiachievers ꯑꯩ ꯁꯤꯗꯩꯁꯦ ꯑꯩ ꯍꯧꯖꯤꯛ ꯖꯦꯅꯔꯦꯠ ꯇꯧꯍꯟꯒꯦ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨ ꯑꯩꯒꯤ ꯕ꯭ꯔꯦꯟꯁꯦ ꯍꯧꯖꯤꯛ ꯏꯝꯄꯣꯔꯠ ꯇꯧꯔꯤꯅꯦ ꯉꯥꯛꯇꯪ ꯉꯥꯏꯌꯣ ꯑꯩꯅ ꯀꯩꯝ ꯇꯧꯔꯨꯕ ꯅꯠꯇꯦꯕ ꯑꯩꯒꯤ ꯋꯦꯕꯁꯥꯏꯠꯇꯣ ꯗꯛ ꯃꯣꯏꯗ ꯍꯥꯞꯆꯤꯜꯂ ꯃꯇꯨꯡꯗ ꯃꯣꯏꯅ ꯁꯤꯗ ꯀꯂꯦꯛꯁꯟ ꯃꯌꯥꯝꯁꯤꯡ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯁꯤꯡ ꯂꯧꯔꯛꯏꯅꯦꯕ ꯑꯣꯀꯦ ꯁꯤꯗꯩꯗ ꯅꯪ instruction ꯍꯥꯞꯅꯤꯡꯉꯦ instruction ꯍꯥꯞꯄꯣ instruction ꯍꯥꯞꯅꯤꯡꯗ꯭ꯔꯦ that's right generate video okay ꯑꯩ ꯀꯩꯝ ꯇꯧꯕ ꯅꯠꯇꯦꯀꯣ ꯖꯁ ꯑꯩꯅ ꯑꯩ ꯋꯦꯕꯁꯥꯏꯠꯇꯣ ꯃꯉꯣꯟꯗ ꯄꯤꯔꯤꯅꯤ ꯉꯥꯛꯇꯪ ꯉꯥꯏꯔꯣ ꯉꯥꯛꯇꯪ ꯎꯪꯈꯤꯅꯤ ꯃꯥ ꯀꯩꯒꯤꯅꯣꯗ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯅꯤ ꯃꯥꯁꯨ Sir, there include stock and footage. Do kay sir? Include stock footage to. ꯀꯔꯝꯕꯅꯣ Beta include stock footage na may yaw sir. Beta mama. ꯃꯣꯏꯒꯤ ꯁ꯭ꯇꯣꯛ ꯐꯨꯇꯦꯖ ꯃꯌꯥꯝꯁꯤꯡ Welcome to High Achievers University, the top digital entrepreneurs community in Northeast. ꯉꯥꯏꯈꯣ ꯑꯩ ꯁꯥꯎꯟ ꯋꯤꯠ ꯁꯥꯎꯟ ꯑꯩ ꯁꯤꯌꯔ ꯇꯧꯔꯛꯀꯦ Welcome to High Achievers University, the top digital entrepreneurs community in Northeast India. Guided by our founder, Denil Moirangthem, we empower you to transform mentally, physically, emotionally, spiritually, and financially. Join us to learn digital business, change your mindset, and seize opportunities. Elevate yourself with live classes and unlimited courses. Apply now at highachieversuniversity.online and become a part of our premium community. Transform your life for success. Okay so sigumba interesting myaamsingse you can do it anytime so this is very interesting sigumba post am interesting oibo sigumba post interesting am oibo pone aduna you can use this sigumba advantage lo du kanadaba potta AI toro chang lainu AI na nangonda kai kai ebook sembada mating pange
content writing da mateng pange nangi content strategy da mateng pange adagi nangi business ki script da mateng pange adagi di hobji yam thina nan ba mong ulakke aina yam toina sina aigi da mokta di aigi oina di kenu ne hai tare go to tools ne one of the ko I share torque se creator kit yung ai tau gyong je pora mo han gen do suppose se je ina hai de AI photo shoots ai photo shoots ai gi uji ai gi brand gi vistyle gi uji ai ken to gi bi yung already in tau gram ne already in tau lu re ba ngata ne se ai yeng hala ke no se new photo shoot to se ai gi brand gi hapchen gi no na background dai kai dai everything ne matha sari mem jing do so simply in tau do se ai na hai ne ama khalani se ai na khandoi je ai khandoi je si khallage gra faza bong khangal lage let's say si khallaje si khalle ko si khalla kan ai to do je kai do ne am tam da yengo ai gi image de hapsal ani si ai si hapa je ai already hapa le ne si hapa je now generate ngata ngai ko patience de lay down patience ai to di ade there you go there you go there you go adagi ai no mo hai ai sin do ge bi template mo sin do ke si hai continue generate there you go ai e-commerce ke de काफी तार ने ट्रैक ट्रैक लॉर ने काफी तार adagi mo ai na ulage suppose ai na AI background na to se pura product catalog seman ge ju hai so there is a new background to se so let's say ai si khalle style khalaje style suppose for de jane yung pura real ne wo du si khalle bhai continue continue watch this there you go fire सब चार में से images यही website यही business की urabo so this kind of stuff nang na shigi pot se AI gi through dagi sinaraga you can use it for your business but AI haga kai shira duino khang da tardi it's going to be very difficult hojik yeng mayam da sum yeng aina sum yeng ai ne mapan gi mi junga AI hindi daga hai to AI ne pura business badal diya abe kya badla yaar aina hai kya badla batao tu kya badla batao mujhe ai hai to nangi kok sina da AI ne da nang lau ya puti AI dagi nangi ai si darka lai tana ke bai AI si ke bai sina duino darka lai ba pot ne sina so darka lai ba pot nang kam gan sina gani ha du khang hojik yeng mayam sing AI gi coaching your AI training tor ba du da mayam lo yorong gani but AI kam gan sina duino khang da mi business kamai to duino khang da mi lai mayam sing to aduna aina hai do minimalist hoyu kai da kari sina gani kai da kari kamai to ni karam kan nangi business to kai to gani ke use to gani hypothesis mun na khango sigi pochina ai gi sida sina bi ai sigi pochina ai sida sina bi ai sigi pochina ai sumai to sina bi ai hypothesis khang da di nangi business ta effective when fajana apply to ge si yong ai no ji sigi poche
ꯀꯦꯟꯚꯥꯗ ꯁꯦꯝꯃꯨ ꯇꯥꯔꯗꯤ ꯃꯇꯝ ꯀꯌꯥꯝ ꯆꯪꯗꯣꯏꯅꯣ ꯍꯧꯖꯤꯛ ꯊꯥꯗꯕ ꯃꯇꯝꯗ ꯁꯤ ꯊꯥꯗꯕ ꯃꯇꯝꯗ ꯑꯃꯨꯛ ꯁꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯃꯨꯛ ꯊꯤꯅꯤ ꯑꯃꯨꯛ ꯁꯤ ꯑꯃꯨꯛ ꯇꯧꯅꯤ ꯑꯗꯨ ꯁꯦꯗꯣ ꯑꯃꯨꯛ ꯍꯥꯞꯅꯤ ꯑꯣꯔꯤꯖꯤꯅꯦꯜ ꯃꯥꯟꯅꯕꯗꯩ ꯐꯣꯇꯣꯄꯤꯗ ꯐꯣꯇꯣꯁꯣꯞꯇ ꯑꯃꯨꯛ ꯊꯥꯗꯔꯨ ꯇꯥꯔ ꯃꯇꯝ ꯑꯃꯨꯛ ꯆꯪꯅꯤ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯕꯠ ꯑꯩꯅ ꯁꯤꯗꯩꯁꯨ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯅ ꯐꯣꯇꯣꯄꯤ ꯁꯤꯖꯤꯟꯅꯔꯦ ꯑꯩꯅ ꯑꯗꯨꯁꯨ ꯀꯩ ꯗꯔꯀꯥꯔ ꯂꯩ ꯑꯩꯉꯣꯟꯗ ꯍ꯭ꯌꯨꯃꯦꯟ ꯕꯦꯁ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯁꯤ AI ꯅ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯕ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ AI ꯅ ꯖꯦꯅꯦꯔꯦꯠ ꯇꯧꯕꯤꯕ ꯅꯠꯇꯦꯕ ꯑꯩꯒꯤ ꯁꯤꯗ ꯗꯨꯋꯥ ꯂꯤꯄꯥꯒꯤ ꯑꯩꯅ ꯁꯦꯝꯃꯤꯕ ꯗꯤꯖꯥꯏꯟꯁꯦ ꯑꯩꯒꯤ ꯀꯣꯛꯇꯤ ꯊꯣꯛꯂꯛꯄ ꯗꯤꯖꯥꯏꯟꯅꯦꯕ ꯑꯣꯀꯦ ꯁꯤ ꯄꯣꯠꯁꯦ AIꯗ ꯑꯩ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯌꯣ AI ꯇꯥꯔꯛꯑꯣꯏꯕ ꯀꯩꯒꯤꯅꯣꯗ ꯁꯤ ꯑꯩꯒꯤ ꯀꯣꯛꯇ ꯌꯥꯎꯔꯤꯕ ꯗꯤꯖꯥꯏꯟꯅꯦ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯩ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯄꯥꯝꯃꯦ ꯍꯥꯏꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯑꯩ ꯃꯇꯝ ꯀꯌꯥ ꯑꯃ ꯆꯪꯉꯒ ꯊꯥꯗꯔꯒ ꯁꯦꯝꯃꯤꯅꯦꯕ ꯁꯦꯝꯃ ꯃꯇꯨꯡꯗ ꯑꯩꯅ ꯍꯥꯏꯅꯦꯕ ꯑꯩ ꯕꯦꯛꯒ꯭ꯔꯥꯎꯟ ꯐꯖꯕ ꯄꯥꯝꯃꯦ ꯑꯩ ꯁꯤꯁꯦ ꯍꯦꯟꯅ ꯔꯤꯌꯦꯂꯤꯁꯇꯤꯛ ꯑꯣꯏꯕ ꯄꯥꯝꯃꯦ ꯍꯥꯏ ꯃꯇꯝꯗ AIꯅ ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯋꯥꯅꯦꯕ ꯕꯠ ꯍ꯭ꯌꯨꯃꯦꯟ ꯇꯆꯇꯨꯅꯦꯕ ꯗꯔꯀꯥꯔ ꯂꯩꯁꯦ ꯕꯠ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯐꯖꯔꯝꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯁꯤꯒꯤ ꯏꯃꯦꯖꯁꯤꯒ ꯁꯨꯡꯆꯥꯟ ꯆꯥꯟꯅꯔꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯩꯅ ꯍꯥꯏ ꯄꯣꯠꯁꯦ ꯀꯔꯝ ꯀꯥꯟꯗ ꯀꯔꯤ ꯁꯤꯖꯤꯟꯅꯅꯤ ꯍꯧꯖꯤꯛ ꯈꯪꯉꯦꯕ ꯅꯪ ꯍꯧꯖꯤꯛ ꯃꯥꯅ AIꯅ ꯁꯦꯝꯕꯤꯔꯛꯄ ꯃꯇꯝꯗ ꯗꯥꯏꯔꯦꯛ ꯔꯤꯌꯦꯜ ꯃꯥꯜꯂꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯅꯪꯒꯤ ꯋꯥꯜꯗ ꯉꯥꯊꯔ ꯂꯩꯕ ꯃꯥꯜꯂꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯎꯕꯗ ꯃꯁꯤ ꯅꯪꯅ ꯁꯦꯝ ꯂꯩꯇꯥꯔꯦ ꯃꯇꯝ ꯀꯌꯥ ꯑꯃ ꯆꯪꯗꯣꯏꯅꯦꯕ ꯁꯣ AI ꯂꯥꯛꯏꯁꯦ ꯀꯩꯅꯣ ꯅꯪꯒꯤ 95 to 10%ꯁꯦ 1 to 5%ꯁꯦ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯏꯅꯦꯕ 95%ꯗꯤ ꯅꯪꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯋꯦ 95%ꯗꯤ ꯅꯪꯅ ꯍꯣꯠꯅꯖꯒꯗꯕꯅꯦ ꯕꯤꯖꯤꯅꯦꯁꯁꯦ ꯀꯥꯏꯗ ꯀꯩꯗꯧꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯈꯪꯒꯗꯕꯅꯦ ꯕꯠ ꯁꯝꯇꯥꯏꯝꯁ ꯌꯦꯡꯉꯣ ꯑꯩꯅ ꯉꯁꯤ ꯅꯣꯏꯗ AIꯒꯤ ꯀꯥꯟꯅꯕꯒꯤ ꯀꯩꯅꯣꯃ ꯎꯠꯂꯛꯀꯦꯕ ꯑꯩꯒꯤ ꯑꯅꯧꯕ ꯕ꯭ꯔꯦꯟꯁꯦ ꯚꯤꯁꯇꯥꯏꯂꯥ ꯍꯥꯏꯕ ꯕ꯭ꯔꯦꯟꯁꯦ ꯀꯥꯏꯗꯒꯤ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯏ ꯈꯪꯕ꯭ꯔꯥ ꯆꯦꯠ GPTꯗ ꯑꯩꯅ ꯅꯝꯃꯦꯕ generate me a catchy brand names related to wall art ꯑꯩꯅ ꯊꯤꯕꯅꯦꯕ ꯊꯤ ꯀꯥꯟꯗ ꯃꯌꯥꯝ ꯁꯤ ꯊꯣꯛꯂꯛꯑꯦꯕ ꯊꯣꯛꯂꯛꯀꯥꯟꯗ ꯕ꯭ꯔꯦꯟ ꯃꯃꯤꯡ ꯑꯃ ꯊꯣꯛꯂꯛꯑꯦꯕ ꯁ꯭ꯇꯥꯏꯂꯥ ꯍꯥꯏꯅ ꯊꯣꯛꯂꯛꯑꯦꯕ ꯁꯣ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯩꯒꯤ ꯀꯣꯛꯁꯤ ꯐꯠꯇꯕꯁꯦ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯌꯦꯕ ꯁꯤꯒꯤ ꯁ꯭ꯇꯥꯏꯂꯥꯁꯦ ꯆꯦꯠ GPTꯗ ꯊꯣꯛꯂꯛꯏ ꯄꯣꯠꯁꯦ ꯑꯣꯜꯔꯦꯗꯤ ꯑꯦꯛꯖꯤꯁ ꯇꯧꯔꯝꯕ ꯃꯤꯡ ꯑꯃꯗꯤ ꯑꯣꯏꯔꯝꯃꯅꯤ ꯋꯥꯔꯜꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯦꯛꯖꯤꯁ ꯇꯧꯕꯒꯤꯗꯃꯛꯇ ꯃꯥꯅ ꯁꯤꯗ ꯒꯨꯒꯜꯒꯤ ꯊ꯭ꯔꯨꯗꯒꯤ ꯃꯥꯅ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯄ ꯃꯤꯡꯅꯦ ꯁꯤꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯨꯝ ꯕꯤꯀꯣꯁ ꯃꯥꯁꯦ ꯗꯥꯏꯔꯦꯛꯂꯤ ꯔꯤꯌꯦꯜ ꯑꯣꯏ ꯍꯥꯏꯕꯗꯤ ꯌꯥꯄꯣꯠꯇꯦꯕ AIꯗ ꯊꯣꯛꯂꯛꯏ ꯄꯣꯠꯁꯦ ꯀꯅꯥꯅꯣꯝꯗ ꯀꯣꯄꯤ ꯇꯧꯔ ꯊꯣꯛꯂꯛꯏꯅꯦꯕ ꯑꯣꯟꯂꯤ ꯇꯦꯛꯅꯤꯀꯦꯜ ꯀꯩꯅꯣꯁꯤꯡꯗꯣ ꯀꯅꯦꯛ ꯇꯧꯔ ꯊꯣꯛꯂꯛꯏꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯌꯦꯕ ꯁꯣ ꯁꯤꯗꯩꯁꯦ ꯑꯩꯅ ꯀꯔꯤ ꯗꯤꯐ꯭ꯔꯦꯟꯁ ꯑꯣꯏꯕ ꯌꯥꯏ ꯑꯩꯉꯣꯟꯗ ꯀꯣꯄꯤꯔꯥꯏꯠꯀꯤ ꯏꯁꯨ ꯂꯩꯇꯅꯕ ꯀꯅꯥꯒꯨꯝꯕꯅ ꯁꯤꯒꯤ ꯃꯤꯡꯁꯦ ꯂꯩꯔꯝ ꯇꯥꯔꯁꯨ ꯑꯩꯉꯣꯟꯗ ꯏꯁꯨ ꯂꯩꯇꯅꯕ ꯀꯩꯗꯧꯕ ꯌꯥꯏ ꯑꯩꯅ ꯈꯜꯂꯦꯕ ꯈꯜꯂꯀꯥꯟꯗ ꯑꯩꯒꯤ ꯍ꯭ꯌꯨꯃꯦꯟ ꯇꯆ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦꯕ ꯑꯩꯅ ꯍꯥꯏꯌꯦꯕ vintage styling arts so then I call vintage styling arts V-Styla 하이김네 the V-Styla 하이김네 ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯦꯁꯇꯥꯏꯂꯥ ꯊꯣꯛꯂꯝꯃꯦꯕ ꯑꯦꯁꯇꯥꯏꯂꯥ ꯑꯃꯦꯖꯤꯡ ꯁ꯭ꯇꯥꯏꯜ ꯑꯥꯔꯠꯁ ꯍꯥꯏꯕꯅꯦ ꯕꯠ ꯑꯩꯅ ꯍꯥꯏꯕ ꯚꯤꯟꯇꯦꯖ ꯁ꯭ꯇꯥꯏꯜ ꯑꯥꯔꯠꯁꯦ ꯐꯖꯩ ꯄꯥꯕꯁꯨ ꯅꯨꯡꯉꯥꯏ ꯚꯤꯁꯇꯥꯏꯂꯥ ꯍꯥꯏꯒꯦꯅ ꯗ ꯚꯤꯁꯇꯥꯏꯂꯥ ꯍꯥꯏꯈꯤꯕꯅꯦ ꯁꯣ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯍ꯭ꯌꯨꯃꯦꯟ ꯇꯆ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯅꯦꯕ AI ꯁꯤꯖꯤꯟꯅꯔꯒ ꯅꯪꯅ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯀ꯭ꯂꯥꯁꯇ ꯂꯩꯒꯦ ꯕꯤꯖꯤꯅꯦꯁꯇ ꯇꯣꯞ ꯀ꯭ꯂꯥꯁꯇ ꯂꯩꯒꯦ ꯍꯥꯏ ꯇꯥꯔꯗꯤ AI ꯁꯤꯖꯤꯟꯅꯔꯒ ꯅꯪꯒꯤ ꯀꯣꯛꯁꯦ ꯁꯤꯖꯤꯟꯅꯧ ꯑꯅꯤꯁꯦ ꯄꯥꯈꯤ ꯇꯥꯔꯗꯤ ꯅꯪꯒꯤ ꯀꯣꯛꯁꯤꯒ AIꯁꯤꯒ ꯄꯥꯈꯤ ꯇꯥꯔꯗꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ AIꯅ ꯅꯉꯣꯟꯗ ꯂꯥꯏꯍꯜꯂꯦ ꯑꯦꯟ ꯗꯦꯟ ꯅꯪꯒꯤ ꯀꯣꯛ ꯅꯪꯒꯤ ꯀ꯭रिꯌꯦꯇꯤভিꯇꯤ ꯁꯤꯖꯤꯟꯅꯔꯦ ꯑꯅꯤꯁꯦ ꯄꯨꯟꯈꯤ ꯇꯥꯔꯗꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯀꯌꯥꯝ ꯊꯤꯅ ꯌꯥꯡꯅ ꯄꯥꯏꯒꯅꯤ ꯈꯜꯂꯣ ꯑꯝꯇꯪ ꯁꯤꯅꯦꯕ ꯄꯣꯠ ꯇꯧ ꯍꯥꯏꯁꯦ ꯑꯩꯅ ꯅꯣꯏꯗ ꯑꯩ AIꯗ ꯁꯤꯖꯤꯟꯅꯔꯕ ꯅꯍꯥꯟꯒꯤ ꯅꯪꯅ ꯊꯥꯔꯛꯄ ꯈꯨꯃꯟ ꯉꯥꯃ ꯅꯪ ꯊꯥꯗꯔꯛꯄ TDO ꯀꯥꯏꯗꯣ ꯍꯣꯏ ꯁꯥꯔ ꯑꯣꯜꯔꯦꯗꯤ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯅꯣꯅꯦꯕ ꯁꯤ ꯆꯦꯠ ꯕꯣꯛꯁꯇ ꯉꯁꯥꯏꯒꯤ ꯎꯝ ꯑꯣꯇꯣꯃꯦꯇꯤꯛꯇ AIꯗ ꯆꯦꯠ ꯇꯧꯍꯜꯂ ꯊꯝꯕ ꯋꯥꯅꯦꯕ ꯑꯣꯇꯣꯃꯦꯇꯤꯛ ꯅꯪꯒꯤ ꯀꯩꯅꯣꯗ ꯂꯣꯏ ꯕꯦꯁ ꯇꯧꯔꯒꯅꯦ ꯀꯣꯏꯁꯟ ꯍꯪꯉꯛꯄ ꯄꯣꯠꯇ ꯁꯄꯣꯁ ꯃꯤ ꯑꯃꯅ ꯍꯪꯉꯦꯕ what is high achievers university the high achievers university is based on this AIꯒꯤ ꯊ꯭ꯔꯨꯗ ꯖꯦꯅꯦꯔꯦꯠ ꯃꯥꯅꯦ ꯇꯧꯔꯛꯇꯣꯏꯅꯦ ꯁꯥꯔ ꯃꯥꯅꯦ ꯑꯗꯨꯒꯤ ꯅꯪꯒꯤ ꯂꯥꯏꯐꯇ ꯌꯥꯝ ꯊꯤ ꯏꯖꯤꯌꯔ ꯑꯣꯏꯍꯜꯂꯦ ꯑꯕꯥꯎꯠ ꯑꯁ ꯏꯕꯗ ꯅꯪꯅ ꯀꯣꯛ ꯉꯥꯎꯗꯅ ꯑꯁ ꯑꯕꯥꯎꯠ ꯑꯁ ꯑꯩ ꯏꯪꯂꯤꯁꯁꯨ ꯍꯩꯇꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯕꯥꯎꯠ ꯑꯁ ꯀꯩ ꯏꯗꯣꯏꯅꯣ ꯒ꯭ꯔꯥꯃꯥꯔꯗ ꯑꯃꯨꯛ ꯃꯤꯁꯇꯦꯛ ꯑꯣꯏꯔꯗꯤ ꯅꯪ ꯀꯩ ꯋꯥꯔꯤꯒꯦ ꯍꯧꯖꯤꯛ AIꯗ ꯐꯥꯠ ꯎꯝ ꯑꯃꯨꯛ ꯖꯦꯅꯦꯔꯦꯠ ꯇꯧꯔ ꯈꯔ ꯁꯦꯝꯗꯣꯛ ꯒ꯭ꯔꯥꯃꯥꯔꯂꯤ ꯑꯣꯇꯣꯃꯦꯇꯤꯀꯂꯤ ꯅꯪ ꯃꯈꯥꯗ ꯍꯥꯞꯆꯜꯂ ꯊꯝꯃꯣ ꯂꯣꯏꯔꯦ ꯐꯠ 5-10 minutes ꯍꯣꯏ ꯁꯥꯔ ꯑꯗꯨꯗꯅꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯁ꯭ꯄꯤꯠꯇ ꯆꯠꯇꯣꯏꯁꯦ ꯀꯔꯝ ꯈꯪꯄꯣꯠꯇꯦ ꯀꯔꯝ ꯀꯥꯟꯗ ꯀꯩ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯀꯩꯗꯧꯗꯣꯏꯅꯣ ꯀꯔꯝ ꯀꯥꯟꯗ ꯀꯩ ꯃꯦꯜ ꯊꯥꯗꯣꯏꯅꯣ ꯀꯔꯝ ꯀꯥꯟꯗ ꯀꯔꯤ ꯚꯤꯗꯤꯑꯣꯗ ꯚꯤꯗꯤꯑꯣꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯋꯥꯠꯂꯦ ꯑꯗꯨꯕꯨ ꯁꯄꯣꯁ ꯎꯝ ꯑꯩꯗꯤ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯁꯄꯣꯁ AIꯒꯤ ꯂꯩ ꯑꯩꯒꯤ ꯀꯩꯅꯣ ꯀꯩꯅꯣ ꯁꯤꯖꯤꯟꯅꯩꯕ ꯚꯤꯠ ꯀ꯭ꯌꯨ ꯁꯤꯖꯤꯟꯅꯩꯕ ꯑꯩ ꯁꯣ ꯚꯤꯠ ꯀ꯭ꯌꯨ ꯁꯤꯖꯤꯟꯅ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯌꯨꯇ꯭ꯌꯨꯕꯇ ꯇꯥꯏꯇꯜ ꯖꯦꯅꯦꯔꯦꯠ ꯇꯧꯍꯜꯂꯦ ꯑꯩ ꯄꯥꯝꯗꯦꯕ ꯃꯣꯏꯒꯤ ꯇꯥꯏꯇꯜꯗꯣ ꯑꯩ ꯄꯥꯝꯗꯦ ꯃꯣꯏꯅ ꯑꯩꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ ꯁꯤꯒꯨꯝꯕ ꯃꯤꯡꯁꯦ ꯑꯟꯂꯤꯁꯇ ꯄꯣꯇꯦꯟꯁꯤꯌꯦꯜ ꯀꯥꯏ ꯇꯧꯔꯒ ꯊꯣꯛꯂꯛꯄ ꯃꯤꯡ ꯑꯃ ꯊꯣꯛꯂꯛꯑꯦꯕ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯑꯗꯨ ꯃꯥꯅꯦ ꯄꯣꯠꯁꯦ ꯃꯥꯅꯦ ꯁꯥꯔ ꯔꯣꯕꯣꯇꯤꯛ ꯍꯣꯏ ꯔꯣꯕꯣꯇꯤꯛ ꯑꯣꯏꯕ ꯃꯤꯡ ꯑꯥ ꯑꯩ ꯄꯥꯝꯗꯦꯕ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯗꯨꯏꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯌꯥꯝ ꯊꯤ ꯂꯦꯝꯅ ꯑꯩ ꯏꯒꯦ ꯀꯤꯞ ꯏꯠ ꯁꯤꯝꯄꯜ ꯑꯩꯅ ꯏꯒꯦ ꯀꯤꯞ ꯏꯠ ꯁꯤꯝꯄꯜ ꯏꯅꯤꯕ ꯗꯣꯠ ꯄꯤꯅꯤꯕ ꯍ꯭ꯌꯨꯃꯦꯟ ꯇꯆ ꯄꯤꯅꯤꯕ ꯑꯩ ꯕꯤꯀꯣꯁ ꯑꯩ ꯑꯗꯨ ꯄꯥꯝꯗꯦ ꯑꯟꯂꯤꯁ ꯗ ꯄꯣꯇꯦꯟꯁꯤꯌꯦꯜ ꯏꯟ ꯗꯤꯁ 6 steps ꯀꯥꯏ ꯍꯥꯏꯔꯒ ꯌꯥꯝ ꯊꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯃꯥꯟꯕ ꯕꯠ ꯃꯤꯅ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯉꯣꯟꯗ ꯌꯥꯝ ꯂꯨ ꯊꯣꯛꯑꯦ ꯑꯩꯅ ꯏꯗꯣꯏꯁꯤꯁꯦ ꯊꯝꯅꯦꯜ ꯑꯩꯒꯤ ꯏꯝꯄꯣꯔꯇꯦꯟꯗꯤ ꯊꯝꯅꯦꯜ ꯐꯖꯍꯟꯕ ꯊꯝꯅꯦꯜꯁꯦ ꯊꯝꯅꯦꯜꯁꯦ ꯀꯦꯆꯤꯅꯦꯕ ꯊꯝꯅꯦꯜꯁꯦ ꯀꯦꯆꯤ ꯑꯣꯏꯍꯜꯂ ꯃꯇꯨꯡꯗ ꯗꯦꯟ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯤꯞ ꯏꯠ ꯁꯤꯝꯄꯜ ꯀꯩꯅꯣ ꯁꯝꯇꯥꯏꯝꯁ ꯑꯩ AI ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯑꯩ ꯍ꯭ꯌꯨꯃꯦꯟ ꯇꯆ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯀ꯭रिꯌꯦꯇꯤꯕꯤꯇꯤꯗꯨꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯣ ꯑꯗꯨꯅ ꯗꯣꯟ ꯊꯤꯡ ꯗꯦꯠ ꯑꯩ ꯅꯍꯥꯟꯁꯨ ꯍꯥꯏꯈ꯭ꯔꯦ
repeat ꯁꯨ ꯑꯃꯨꯛꯀ ꯇꯧꯔꯤꯁꯤꯅꯤ ꯅꯍꯥꯟ ꯌꯥꯍꯧꯗꯕ ꯃꯌꯥꯝꯗꯁꯨ AI ꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏ ꯆꯤꯡꯈꯤꯗꯣꯔꯦ AI ꯅ ꯃꯤꯅ AI ꯇꯧꯔ ꯄꯩꯁꯥ ꯄꯥꯏꯈ꯭ꯔꯦ ꯄꯨꯊꯣꯔꯛꯑꯣ AI ꯇꯧꯔ ꯄꯩꯁꯥ ꯄꯥꯏꯁꯦ already marketing agencyꯗ ꯂꯩꯕ ꯃꯤ already business ꯇꯧꯔ ꯂꯩꯕ ꯃꯤꯗꯗꯤ AI ꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯕꯠ business ꯍꯧꯗ꯭ꯔꯤ ꯃꯤꯗꯗꯤ AI ꯅ ꯃꯇꯦꯡ ꯀꯩꯁꯨ ꯄꯥꯡꯉꯣꯏ yes ꯃꯇꯦꯡ ꯄꯥꯡꯅꯤ ꯅꯪꯅ ꯐꯖꯅ ꯁꯤꯖꯤꯟꯅ ꯇꯥꯔꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯈꯨꯃꯟ ꯉꯥꯟꯕꯅ ꯃꯥꯒꯤ ebook ꯌꯣꯟꯈꯤꯕ AI ꯒꯤ ebook ꯒꯤ through ꯌꯣꯟ ꯇꯥꯔꯗꯤ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯉꯛꯏꯅꯦꯕ AI ꯅ ꯅꯪꯅ ebook ꯏꯕꯗꯣ ꯇꯁꯦꯡꯅ ꯍꯧꯖꯤꯛ ebook ꯏꯌꯨ ꯍꯥꯏ ꯇꯥꯔꯗꯤ ꯍꯧꯕꯗꯩ ꯂꯣꯏꯕ ꯅꯪ ꯄꯦꯟ ꯑꯃ ꯄꯥꯏꯌꯣ ꯏꯔꯣ ꯍꯥꯏ ꯇꯥꯔꯗꯤ ꯅꯪ ꯑꯗꯨ ꯅꯨꯃꯤꯠ ꯀꯌꯥ ꯆꯪꯅꯤ ꯅꯨꯃꯤꯠ 100ꯅꯤ 200ꯅꯤ ꯍꯦꯟꯅ ꯆꯪꯅꯤ ꯆꯍꯤ ꯑꯃꯐꯥꯎ ꯆꯪꯕ ꯌꯥꯏ ꯅꯪ ebook ꯑꯃ ꯏꯕꯗ ꯆꯪꯉꯣꯏꯗ꯭ꯔꯣ but AI ꯅ ꯀꯩꯗꯧꯏ 5 minutes ꯇ within a 5 minutes ꯑꯃ ꯖꯦꯅꯦꯔꯦꯠ ꯇꯧꯍꯜꯂꯦ 5 minutes ꯇ ꯖꯦꯅꯦꯔꯦꯠ ꯇꯧꯋꯦꯅ ꯑꯗꯨ ꯍꯦꯛꯇ ꯂꯧ ꯌꯥꯄꯣꯠꯇꯦꯕ ꯅꯪꯒꯤ ꯀꯣꯛ ꯊꯥꯗꯧꯕ ꯍꯌꯦꯡ ꯃꯤꯅ ꯂꯩꯔ ꯃꯇꯨꯡꯗ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯁꯤꯗꯤ ꯄꯨꯔꯥ ꯔꯣꯕꯣꯇꯤꯛ ꯑꯣꯏꯕ ꯋꯥꯔꯗꯅꯦ ꯍꯥꯏ ꯇꯥꯔꯗꯤ ꯕꯠ ꯑꯗꯨꯗ ꯅꯪꯅ ꯈꯤꯇꯪ ꯇꯆ ꯄꯤꯔꯒ ꯅꯨꯃꯤꯠ 100ꯅꯤ ꯆꯪꯒꯗꯕ ꯄꯣꯠꯇꯣ ꯅꯨꯃꯤꯠ 10ꯅꯤ 10ꯅꯤ ꯆꯪꯍꯜꯂꯒ ꯑꯗꯨ ꯄꯣꯠꯇꯣ ꯐꯖꯅ ꯁꯦꯝꯗꯣꯛꯈꯤ ꯇꯥꯔꯗꯤ ꯍꯦꯟꯅ ꯑꯗꯨꯒꯤ ꯏꯕꯨꯛꯇꯣ ꯍꯦꯟꯅ ꯁꯦꯜ ꯇꯧꯔꯣꯏꯗ꯭ꯔꯣ that's the power ꯑꯗꯨ ꯄꯥꯋꯔꯗꯨꯅꯦ ꯃꯥꯔꯀꯦꯇꯤꯡꯗ ꯁꯤꯖꯤꯟꯅꯧ ꯍꯥꯏꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯅꯪꯅ ꯁꯤꯖꯤꯟꯅ ꯇꯥꯔꯗꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇ ꯒ꯭ꯔꯣꯊꯇꯤ ꯇꯔꯥ ꯄꯥꯏꯅꯤꯕ ꯌꯥꯝꯅ ꯕ꯭ꯌꯨꯇꯤꯐꯨꯜ ꯑꯣꯏꯕ ꯇꯨꯜꯁ ꯌꯥꯝ ꯂꯩꯌꯦꯕ ꯑꯩ ꯉꯁꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯎꯠꯂꯣꯏꯕ ꯀꯔꯝ ꯀꯥꯟꯗ ꯀꯩ ꯁꯤꯖꯤꯟꯅꯅꯤ ꯀꯔꯝ ꯀꯥꯟꯗ ꯀꯩ ꯇꯧꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯈꯪꯉꯣꯕꯀꯣ ꯀꯣꯛꯁꯤꯗ ꯋꯥꯈꯟꯗ ꯈꯜꯂꯣꯕ ꯑꯣ ꯁꯤꯅ ꯁꯤ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯍꯧꯖꯤꯛꯇꯤ ꯅꯣꯏꯅ ꯍꯧꯖꯤꯛ ꯋꯦꯕꯁꯥꯏꯠ ꯗꯤꯖꯥꯏꯟ ꯇꯧꯕ ꯗ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯒ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯅꯣꯏ ꯍꯧꯖꯤक ꯑꯜꯄꯦꯁꯇ ꯍꯪꯉꯣꯕ ꯑꯜꯄꯦꯁ ꯍꯧꯖꯤꯛ ꯃꯥꯏ ꯂꯦꯚꯦꯜꯁꯦ ꯍꯧꯖꯤꯛ ꯁꯨꯠꯇ ꯋꯥꯡꯉꯕꯅꯦꯕ ꯀꯩꯒꯤꯅꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯎꯠꯄ AIꯗ ꯋꯦꯕꯁꯥꯏꯠ ꯗꯤꯖꯥꯏꯟ ꯇꯧꯕ ꯎꯠꯄꯁꯦ that's very simple ꯑꯗꯨꯗꯤ ꯑꯍꯟ ꯑꯃꯁꯨ ꯍꯩꯕ ꯄꯣꯠꯅꯦ ꯕꯠ ꯇꯁꯦꯡꯅ ꯃꯅꯨꯡꯗ ꯀꯨꯝꯊꯔꯛꯑꯀꯥꯟꯗ ꯁꯤꯁꯇꯦꯝ ꯌꯥꯝ ꯂꯩꯌꯦꯕ ꯉꯥꯎꯅꯤꯕ ꯁꯤꯁꯇꯦꯝꯁꯦ ꯌꯥꯝ ꯊꯤꯅ ꯂꯩꯈ꯭ꯔꯖꯥꯠꯅꯦ ꯁ꯭ꯂꯣ ꯆꯠꯄꯒꯤ ꯑꯗꯒꯤꯗꯤ ꯀꯨꯄꯟ ꯁꯦꯝꯕꯗ ꯑꯗꯒꯤꯗꯤ ꯑꯗꯨ ꯇꯧꯕꯒꯤ ꯑꯗꯥ ꯇꯧꯕꯒꯤ ꯍꯌꯦꯡ ꯁꯤꯗꯩꯁꯤꯗ ꯁꯤ ꯑꯣꯞꯁꯟꯁꯦ ꯂꯥꯛꯇ ꯇꯥꯔꯗꯤ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯣꯏ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯣꯏꯕ ꯑꯗꯨꯅ ꯑꯩꯅ ꯅꯣꯏꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤ ꯄꯣꯠꯁꯤꯗꯤ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯁꯦꯝꯕ ꯁꯥꯕ ꯍꯧꯕ ꯌꯥꯝ ꯋꯥꯠꯂꯤ ꯒꯦꯠ ꯊ꯭ꯔꯨ ꯇꯧꯒꯗꯕ ꯄꯣꯏꯟ ꯌꯥꯝ ꯋꯥꯠꯂꯤ ꯌꯥꯝ ꯂꯩꯔꯤꯕꯀꯣ ꯅꯣꯏꯅ ꯆꯪꯒꯗꯕ ꯃꯐꯝꯗ ꯕꯠ ꯐ꯭ꯔꯟ ꯇꯨ ꯐꯥꯎꯗ ꯌꯧꯁꯟꯅ ꯇꯥꯔꯗꯤ ꯅꯣꯏ ꯆꯪꯕ ꯉꯝꯃꯣꯏꯕ ꯑꯗꯨꯅꯦꯕ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅꯤ ꯐ꯭ꯔꯟꯠꯇꯨ ꯌꯧꯗ꯭ꯔꯀꯥꯟꯗꯗꯤ ꯒꯣꯔꯣꯡ ꯁꯣꯝꯗ ꯑꯃꯨꯛ ꯑꯩꯁ ꯁꯤ ꯃꯐꯝꯁꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝ ꯇꯧꯏ ꯑꯁꯣꯝ ꯃꯐꯝꯗ ꯑꯃꯨꯛ ꯌꯦꯡꯒꯦ ꯁꯤ ꯃꯐꯝꯁꯦ ꯀꯩꯅꯣ ꯇꯧꯏ ꯑꯁꯣꯝ ꯃꯐꯝꯗ ꯑꯃꯨꯛ ꯌꯦꯡꯒꯦ ꯑꯗꯨ ꯇꯧ ꯂꯩꯗꯣ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯈꯤꯇꯪ ꯍꯧꯖꯤꯜꯂꯨ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯇꯆꯇꯣ ꯕꯛ ꯄꯤꯌꯨ AI ꯁꯤꯖꯤꯟꯅꯔꯣ ꯅꯪꯒꯤ ꯁ꯭ꯄꯤꯆ ꯁꯤꯖꯤꯟꯅꯔꯣ ꯄꯨꯜꯂꯣ ꯑꯅꯤ ꯑꯍꯨꯝꯁꯦ ꯄꯨꯜꯂꯒ ꯅꯪꯒꯤ ꯑꯥꯏꯗꯤꯌꯥ ꯊꯥꯗꯔꯣ ꯖꯦꯅꯦꯔꯦꯠ ꯇꯧꯔꯀꯥꯟꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪ ꯈꯪꯗꯕ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗꯁꯨ ꯂꯩꯔꯤ ꯑꯩꯉꯣꯟꯗꯁꯨ ꯍꯪꯉꯣ ꯅꯪꯉꯣꯟꯗ ꯌꯦꯡꯉꯣ ꯅꯪꯒꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯁꯤꯗꯩꯁꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥ ꯑꯃ ꯍꯥꯏꯒꯦꯕ ꯁꯤꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤ ꯅꯪ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯗ꯭ꯔꯕ you will always be broke ꯀꯩꯒꯤꯅꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯅꯪꯒꯤ ꯁ꯭ꯄꯤꯠ ꯊꯨꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ AI ꯗꯔꯀꯥꯔ ꯂꯩꯔꯦ ꯅꯪꯉꯣꯟꯗ ꯂꯩꯔꯦ ꯍꯧꯖꯤꯛ AI ꯃꯇꯦꯡ ꯄꯥꯡꯉꯅꯤ ꯁꯦꯀꯦꯟꯗ ꯅꯪ ꯅꯁꯥꯒꯤ ꯕ꯭ꯔꯦꯟ ꯑꯃ ꯄꯤꯔꯛꯑꯦ ꯏꯁꯣꯔꯅ ꯀ꯭ꯔꯤꯌꯦꯇꯤꯞ ꯑꯣꯏꯕ ꯁ꯭ꯀꯤꯜꯁ ꯑꯃ ꯄꯤꯔꯛꯑꯦ ꯑꯗꯣ ꯑꯩ ꯀ꯭ꯔꯤꯌꯦꯇꯤꯞꯁꯨ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩ ꯀꯣꯛꯁꯦ ꯀ꯭ꯔꯤꯌꯦꯇꯤꯞ ꯑꯣꯏꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯅꯨꯀꯣ ꯅꯁꯥꯒꯤ ꯏꯁꯣꯔꯅ ꯀꯣꯛ ꯑꯃꯃꯝ ꯄꯤꯔꯛꯑꯕꯅꯤ ꯕ꯭ꯔꯦꯟ ꯑꯃꯃꯝ ꯄꯤꯔꯛꯑꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯅꯪ HAUꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯌꯥꯎꯔꯤꯅꯦꯕ ꯈꯪꯗꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯗꯤꯁꯀꯁ ꯇꯧꯔꯤꯅꯦꯕ ꯅꯪꯉꯣꯟꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯦꯜꯞ ꯂꯩꯔꯕꯅꯦꯕ ꯑꯩ ꯈꯛꯇ ꯅꯠꯇꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯅꯨꯡꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯝꯁꯨ ꯂꯩꯔꯛꯑꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒꯤ 4 ꯗꯥꯏꯔꯦꯛꯁꯟꯗ ꯃꯇꯦꯡ ꯂꯩꯔꯦꯕ ꯁꯣ 4 ꯗꯥꯏꯔꯦꯛꯁꯟꯁꯤ ꯃꯇꯦꯡ ꯂꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯀꯣꯟꯇꯦꯟ ꯑꯃꯨꯛ ꯊꯥꯗꯩꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯒꯤ ꯑꯇꯣꯞꯄ ꯁꯤ ꯃꯅꯨꯡꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯌꯥꯝꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯌꯥꯝꯁꯨ ꯂꯩꯔꯤꯅꯦꯕ ꯁꯣ ꯁꯤꯗꯩꯁꯤ ꯅꯪꯒꯤ ꯀꯔꯤ ꯑꯍꯦꯟꯕ ꯍꯦꯜꯞ ꯗꯔꯀꯥꯔ ꯂꯩꯔꯤꯒꯦ ꯁꯤꯅꯦꯕ ꯑꯩꯅ ꯅꯉꯣꯟꯗ ꯍꯪꯉꯛꯇꯣꯏꯁꯦ ꯅꯉꯣꯟꯗ ꯀꯔꯤ ꯑꯍꯦꯟꯕ ꯋꯥꯠꯂꯤꯒꯦ ꯁꯤꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯋꯥꯠꯂꯤꯁꯦ ꯅꯉꯣꯟꯗꯅꯦꯕ ꯋꯥꯠꯂꯤꯁꯦ ꯅꯪꯒꯤ ꯃꯅꯨꯡꯗꯅꯦꯕ ꯋꯥꯠꯂꯤꯁꯦ ꯅꯉꯣꯟꯗ ꯂꯩꯒꯗꯕ ꯇꯨꯜꯁ ꯃꯌꯥꯝꯁꯤꯡꯁꯨ ꯅꯉꯣꯟꯗ ꯂꯣꯏ ꯄꯤꯔꯦꯕ ꯑꯦꯛꯁꯄꯣꯖ ꯇꯧꯔꯒ ꯂꯩꯔꯦꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯔꯤꯁꯣꯔꯁꯦꯁꯁꯦ ꯂꯩꯔꯕꯅꯦꯕ ꯈꯪꯗꯕ ꯍꯪꯅꯤꯡꯉꯥꯏ ꯂꯩꯔꯦ ꯏꯪꯂꯤꯁ ꯍꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯁ꯭ꯄꯤड ꯑꯞ ꯊꯨꯕ ꯌꯥꯔꯦ ꯅꯪꯒꯤ ꯀ꯭ꯔꯤꯌꯦꯇꯤꯞ ꯁꯤꯖꯤꯟꯅꯔꯒ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯛꯄ ꯌꯥꯔꯦ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩꯅ ꯇꯥꯛꯏꯁꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯁꯣ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯑꯍꯦꯟꯕ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯂꯦꯞꯐꯠꯂ ꯊꯝꯃꯤꯁꯦ ꯀꯩꯅꯣ ꯑꯝꯇꯪ ꯍꯪꯖꯧ ꯅꯁꯥꯅ ꯑꯝꯇꯪ ꯍꯪꯉꯣ ꯁꯤꯗꯤ ꯑꯦꯚ꯭ꯔꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯔꯀꯜ ꯇꯧꯔ ꯂꯩꯔꯦꯕ ꯅꯪꯁꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯀꯩꯒꯨꯝꯕ ꯁꯤꯒꯨꯝꯕ ꯔꯤꯁꯣꯔꯁꯦꯁ ꯃꯌꯥꯝꯁꯤꯡꯁꯦ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯑꯩ ꯍꯥꯏ ꯂꯦꯚꯦꯜꯗ ꯑꯃꯨꯛ ꯍꯦꯟꯅ ꯌꯧꯔꯝꯒꯅꯤꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯦꯡꯉꯨ ꯑꯩꯅ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯀꯅꯥꯝꯇꯅ ꯑꯩ ꯒꯥꯏꯗ ꯇꯧꯕꯤꯅꯕ ꯂꯩꯈꯤꯗꯦ ꯀꯅꯥꯝꯇꯅ ꯑꯩꯒꯤ ꯋꯦꯕꯁꯥꯏꯠ ꯗꯤꯖꯥꯏꯟ ꯇꯧꯕꯤꯅꯕ ꯇꯥꯛꯄꯤꯅꯕ ꯀꯅꯥꯝꯇ ꯂꯩꯈꯤꯗꯦ ꯀꯣ ꯑꯩ ꯁꯦꯡꯅ ꯍꯥꯏꯔꯛꯀꯦ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗ ꯒ꯭ꯔꯥꯐꯤꯛ ꯗꯤꯖꯥꯏꯅꯤꯡ ꯇꯥꯛꯄꯤꯅꯕ ꯂꯩꯈꯤꯗꯦ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯑꯦꯗꯤꯇꯤꯡ ꯇꯥꯛꯄꯤꯅꯕ ꯂꯩꯈꯤꯗꯦ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗ ꯁꯤ ꯇꯧꯕ ꯑꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯁꯤꯁꯤ ꯑꯣꯇꯣꯃꯦꯁꯟ ꯁꯦꯝꯕ ꯃꯦꯅꯨꯐꯦꯛꯆꯔ ꯊꯤꯕ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗ ꯒꯥꯏꯗ ꯇꯧꯕꯤꯅꯕ ꯂꯩꯈꯤꯗꯦꯕ ꯁꯦꯡꯅ ꯑꯩ ꯍꯥꯏꯗꯣꯛꯏꯁꯤꯅꯦ ꯁꯦꯡꯅꯅꯦ ꯍꯥꯏꯗꯣꯛꯏꯁꯦ ꯑꯩꯅ ꯇꯝꯃꯛꯄ ꯍꯥꯏꯕꯨ ꯃꯥꯔꯀꯦꯇꯤꯡ ꯇꯨꯜꯁ ꯈꯔ ꯈꯛꯇꯅꯦꯕ ꯑꯩꯅ ꯑꯣꯟꯂꯥꯏꯟꯗ ꯇꯝꯃꯛꯏꯁꯦ
ꯀꯩꯒꯤꯅꯣꯗ ꯑꯗꯨ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯑꯩꯉꯣꯟꯗ ꯈꯔ ꯑꯦꯗꯚꯥꯟꯁ ꯑꯣꯏꯁꯟꯅꯕꯒꯤꯗꯃꯛꯇ ꯕꯠ ꯑꯗꯨ ꯈꯛꯇꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗꯦꯕ ꯑꯗꯨꯗꯤ ꯅꯪꯅ ꯇꯧꯔ ꯈꯪꯉꯛꯀꯅꯤ ꯕꯠ ꯑꯩꯉꯣꯟꯗ ꯕꯦꯁꯤꯛ ꯗꯔꯀꯥꯔ ꯂꯩꯈꯤꯕꯁꯤꯡꯗꯣ ꯑꯩꯅ ꯂꯣꯏ ꯑꯩꯉꯣꯟꯗ ꯂꯥꯏꯍꯟꯈ꯭ꯔꯤꯁꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯔꯨꯕꯁꯤꯡꯗꯣ ꯂꯣꯏ ꯊꯤꯗꯣꯛꯈ꯭ꯔꯕꯅꯤꯅ ꯑꯔꯨꯕꯁꯤꯡꯗꯣ ꯑꯩꯅ ꯂꯣꯏ ꯇꯧꯔꯛꯑꯕꯅꯤꯅ ꯈꯪꯉꯛꯑꯕꯅꯤ나 ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯑꯇꯣꯞꯄ ꯄꯣꯠꯁꯦ ꯂꯥꯏꯅ ꯎꯔꯛꯄ ꯋꯥꯅꯦꯕ ꯕꯠ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯉꯣꯟꯗ AIꯁꯨ ꯂꯩꯇꯦ ꯀꯩꯝ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯖꯁ ꯑꯩ ꯏꯁꯥꯗ ꯅꯣꯡꯃꯗꯩ ꯅꯣꯡꯃ ꯇꯧꯔ ꯔꯒꯔ ꯑꯗꯨꯝ ꯂꯩꯅꯦ ꯑꯗꯨ ꯅꯣꯏꯗꯗꯤ ꯍꯧꯖꯤꯛ ꯅꯣꯏꯗ ꯑꯗꯨꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯑꯗꯨꯒꯤ ꯔꯤꯁꯣꯔꯁꯦꯁ ꯃꯌꯥꯝꯁꯤꯡꯗꯣ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟ ꯍꯧꯖꯤꯛꯀꯤ ꯆꯍꯤꯁꯦ ꯂꯣꯏ ꯂꯩꯔꯕꯅꯦꯕ ꯁꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯣꯏ ꯌꯦꯡꯉꯣ ꯑꯩꯅ 5 years ꯆꯪꯈꯤꯕ ꯃꯐꯝꯗꯣ ꯅꯣꯏ 2 yearsꯇ ꯑꯦꯆꯤꯞ ꯇꯧꯕ ꯌꯥꯔꯦ ꯇꯧ ꯌꯥꯗ꯭ꯔꯣ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯃꯦꯛ ꯍꯧꯖꯤꯛ ꯏ-ꯀꯣꯃꯔꯁ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯀꯩꯒꯨꯝꯕ ꯍꯧꯖꯤꯛ ꯅꯪ ꯁꯄꯣꯁ ꯅꯪ ꯍꯥꯏꯅꯔꯁꯦꯕ ꯅꯪ ꯁꯤꯗꯁꯨ ꯂꯥꯛꯑꯝꯗ꯭ꯔꯦꯕ ꯅꯪ ꯍꯧꯖꯤꯛ ꯏ-ꯀꯣꯃꯔꯁ ꯕꯤꯖꯤꯅꯦꯁꯁꯦ ꯍꯧꯗꯣꯛꯅꯕꯗ ꯅꯪ ꯃꯇꯝ ꯀꯌꯥ ꯑꯃ ꯆꯪꯅꯤ ꯅꯪ ꯍꯥꯏꯔꯛꯀꯅꯣ ꯑꯩꯉꯣꯟꯗ ꯃꯇꯝ ꯆꯪꯉꯣꯏꯗꯤ ꯍꯥꯏꯔꯛꯀꯅꯣ ꯍꯧꯖꯤꯛꯁꯨ ꯆꯪꯒꯅꯤꯕ ꯆꯪ ꯇꯥꯔꯁꯨ ꯅꯪ ꯍꯧꯖꯤꯛ ꯆꯍꯤ 2 ꯆꯪꯒꯗꯕ ꯄꯣꯠꯇꯣ ꯅꯪ ꯁꯤꯗꯩꯗꯤ ꯂꯩꯕ ꯆꯍꯤ ꯑꯃꯈꯛ ꯆꯪꯒ ꯅꯪ ꯊꯥ 3 ꯈꯛꯇꯅ ꯍꯧꯗꯣꯛꯈꯤꯅꯤꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯄꯣꯠꯇꯣ ꯁꯦꯌꯔ ꯇꯧꯔꯛꯄꯩ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯄꯣꯠꯇꯣ ꯍꯥꯏꯔꯛꯏꯅꯦꯕ ꯕꯠ ꯅꯪ ꯅꯊꯟꯗ ꯊꯤꯖꯗ ꯅꯪ ꯋꯥꯗꯣꯏꯅꯦꯕ ꯕꯠ ꯇꯧꯕꯗꯤ ꯅꯪ ꯂꯣꯏ ꯇꯧꯖꯗꯣꯏꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯕ ꯃꯦꯛ ꯁꯤ ꯑꯣꯏꯅ ꯇꯧ ꯁꯤ ꯑꯣꯏꯅ ꯇꯧ ꯁꯤ ꯑꯣꯏꯅ ꯇꯧ ꯍꯥꯏꯕ ꯄꯣꯠꯇꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯉꯣꯟꯗ ꯂꯥꯏꯟ ꯊꯣꯛꯇꯣꯏꯅꯦꯕ ꯁꯣ ꯁꯤꯒꯤꯗꯃꯛꯇꯅꯦꯕ ꯁꯤꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏ ꯄꯣꯠꯁꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯑꯦꯚ꯭ꯔꯤꯊꯤꯡ ꯅꯣꯏ ꯃꯥꯡꯒ ꯂꯣꯏ ꯂꯩꯔꯦꯕ ꯀꯩꯒꯤꯅꯣ ꯅꯣꯏꯁꯦ ꯇꯥꯏꯝ ꯋꯦꯁ ꯇꯧꯗꯣꯏꯁꯦ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯇꯥꯏꯝ ꯋꯦꯁ ꯇꯧꯔꯅꯨ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣꯏꯁꯦ ꯍꯧꯖꯤꯛ ꯑꯦꯚ꯭ꯔꯤ ꯋꯥꯟꯗ ꯅꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯃꯅꯤꯄꯨꯔꯗ ꯈꯛ ꯕꯦꯁ ꯇꯧꯔꯅꯣꯕ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯌꯥꯔꯤꯉꯩꯗꯤ ꯃꯄꯥꯟꯗ ꯕꯦꯁ ꯇꯧꯅꯕ ꯍꯣꯠꯅꯔꯨꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯦ ꯌꯥꯝ ꯊꯤꯅ ꯋꯥꯡꯕ ꯀ꯭ꯔꯥꯏꯁꯤꯁꯅꯦ 5-10 years ꯑꯗꯨꯝ ꯆꯪꯗꯣꯔꯕꯅꯦ ꯁꯤ ꯕꯦꯀअꯞ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯀꯣꯅꯣꯃꯤ ꯗꯥꯎꯟ ꯑꯣꯏꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯅꯣꯏ ꯁꯤꯗꯒꯤ ꯕꯦꯀअꯞ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣꯏꯁꯦ ꯅꯣꯏꯅ ꯍꯧꯖꯤक बेस तꯧꯕ ꯃꯇꯝꯗ ꯃꯄꯥꯟꯗ बेस ꯇꯧ ꯇꯥꯔꯗꯤ ꯌꯦꯡꯉꯣ ꯈꯇꯪꯗꯤ ꯋꯥꯒꯅꯤ ꯋꯥ ꯇꯥꯔꯁꯨ ꯁꯦꯝꯍꯧ ꯇꯥꯔꯗꯤ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯗꯤ ꯃꯤꯅ ꯅꯣꯏ ꯄꯩꯁꯥ ꯂꯩꯕ ꯐꯪꯉꯔꯣꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯦꯡꯉꯣ ꯃꯄꯥꯟꯗ बेस ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯗꯤ ꯅꯣꯏ ꯌꯦꯡꯉꯣ ꯐꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯈꯨꯃꯟ ꯉꯥꯟꯕ ꯀꯪꯂꯩ ꯁꯅꯥꯊꯨꯡ ꯃꯅꯤꯄꯨꯔꯗ बेस ꯇꯧꯔꯦ ꯃꯅꯤꯄꯨꯔꯗ बेस ꯇꯧꯕꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯁꯤꯅꯦꯕ ꯈꯨꯃꯟ ꯉꯥꯟꯕ ꯅꯪ ꯍꯧꯖꯤꯛ ꯃꯄꯥꯟ ꯂꯝꯗ बेस ꯇꯧꯕ ꯕꯤꯖꯤꯅꯦꯁ ꯑꯃꯁꯨ ꯍꯧꯗꯣꯛꯑꯣ ꯑꯩꯅ ꯍꯥꯏꯁꯦ ꯁꯤꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯍꯧꯖꯤꯛꯇꯤ ꯑꯣꯟꯂꯥꯏꯟꯅꯦꯕ ꯃꯄꯥꯟ ꯂꯝꯗ बेस ꯇꯧꯕ ꯕꯤꯖꯤꯅꯦꯁꯁꯨ ꯂꯩꯇꯥꯔꯗꯤ ꯃꯄꯥꯟꯒꯤ ꯀ꯭ꯂꯥꯏꯟ ꯃꯄꯥꯟꯒꯤ ꯀꯁꯇꯃꯔ ꯂꯩꯇꯥꯔꯗꯤ ꯃꯅꯤꯄꯨꯔꯗ ꯏꯁꯨ ꯑꯃ ꯂꯩ ꯃꯇꯝꯗ ꯌꯦꯡꯉꯣ ꯅꯪ ꯍꯌꯦꯡ एनी टाइम नंग बिजनेस तारोइबा हौजिक मणिपुर नानजो हाइदे 1500 डिलीवरी चार्ज 3 kg द 1500 रुपीस लवे मणिपुर से क्या तांगे होजे खल्लोम ता गुवाहाटी दगी मणिपुर बुक डिलीवर तौद इम्फाल बुक डिलीवर तौद सो इट इज वेरी एक्सपेंसिव अदुना 5-10 years सिदा कोई काखत तबदी यादेबा अदुना आईडी सेना हायगदी अइना मयाम दा हाइदिंगिसे मणिपुर दा बेस तौबो दंग नतबा मपान कईगिनो इना हाइ मपान दा बेस तौर मपान दा पैसा जेनेरेट तौता मणिपुर दजु मतेंग ओइदुने ग्यान ताइ कोइना हाइ पोचे अदुना सिगुम पोचे प्रॉपर्ली यूटिलाइज तो सिगुम पोचिंग सिनर काना सिगुम पोचिंग जे सिगुम गेम जे खंग कांदा अंडरस्टैंड तौर कांदा नोइना कम कांदा कई सिनरनी खंग तारि नोइगे बिजनेस ता ग्रो बूस्ट अप जर तौनी हजु नोइना लेहौदुजे हजु हाइ दो मयामना मनिंग हला लेहौरे हाइ मा कम कांदा हाइ मतमदा यों सिनगदा पोच सिनहौदा फजना सिनगदा पोच सिनहौदा टेक्नोलॉजी दी नोंमो नोंमो एडवांस होसलाई नोंमो नोंमो एडवांस होसलाई हौजिक एआई गी सिथोले कना खंगनी खर लेगा यू नो अकोइ सिदै फम्मगा अकोइना हौजिक समना हाय तमदा परफ्यूम जे अकोइना यूट्यूब ते येंग कांदा मनम नमनिंगी पोतो वखंदा खनमा मी यावरमनी सी परफ्यूम जे मी मोइना हाइबदि चिन्ददि हाइरे बट नातोंदजु खतंग नम या तारदि अमुहे नुवाइदने ऑनलाइन दा ऑर्डर तौबो नुवाइगदने हाइ पोचे अकोइना दि लाम फंगद्रिने अदु पोतो मी खनमा मी लेमदुने सिगी पोचे कइनो सिगी पोचे कमाइना अखोइगे स्मेल जे कमाइना फोन दगी अखोइना येंग मतमदा सिगी स्मेल जे टेक्नोलॉजी अदुकी मतिक वांगलकपे याइबो इन फ्यूचर अदुकी मतिक वांगलकपे याइबो अखोइना फोन दा येंगेंगना अखोइना परफ्यूम टेस्ट तौबजे फोन दा टेस्ट तौबे मनम नमकपे याइबो अखोइदा अदु तारदि टेक्नोलॉजी से क्या वांगनी खल्लो सेमजु सेममगनी बजि प्रोग्रेस तौरिने बसिगु मैमसे अदुना एडवांस सुम ओइसलैने सुम ओइसलैनेबो अदुना एडवांस ओइबजिदा नंगजु एडवांस ओइसलो हाइने नंगजु एडवांस ओइसलो सिगी एडवांसमेंट से नंगजु एडवांस ओइसलो ग्यान ताइको अदु कांदा will get rich you will get wealthy but sum old school da sum layadi yaroi ai oinadi aina haiduje keep it very simple yam tina simple oil yam tina simple oil simple is the best luhalling ino na kem kanar website da jungaire yo wa hapsalo ji mayam hapsalo website da lumba hela ni chen manga maroi aduna simple oina thamo website da mi leiba nuai da nangi na te website se customer gi ne nangi na te website se customer gi dam ne website so think about your customer when you're designing your website. It's not about you, it's about your customer, it's about your audience. Okay?
ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯪꯗꯣꯏꯁꯦ ꯅꯣꯏꯗ ꯀꯔꯤ ꯋꯥꯠꯂꯤꯒꯦꯕ ꯀꯔꯤ ꯅꯣꯏꯅ ꯁꯥꯁꯤꯗ ꯍꯧꯖꯤꯛ every resources available ꯑꯣꯏꯔꯦ ꯑꯣꯏꯗ꯭ꯔꯣ ꯃꯦꯛ available ꯑꯣꯏꯕ꯭ꯔꯣ ꯑꯣꯏꯗꯕ꯭ꯔꯣ ꯌꯥꯝ ꯊꯤꯅ ꯑꯣꯏꯔꯦ ꯁꯥꯔ ꯑꯗꯨ available ꯑꯣꯏꯔꯤ ꯄꯣꯠꯁꯤꯗ ngasi silence yawarmidi kamaina tawrino kamaina tawrino silence kamaina tawri nungaibro nangbo ꯍꯣꯏ ꯁꯥꯔ adu tadi kai walige kari resources hojik paige resources leirebo kaino honedo watli kari resources no si watli hebda amta hairo ba ingonda si watli si mafamje watli si mafamje watli si mafamje watli hebdo tanase but pointi yung everything hojik ne noida kai sidagi ai advance na chatning ngabne hojik ai advance jangjaning ngabne hojik advance noida sida noida tai sidi layer ahum khak ngai ri ba hojik layer ahum khak tak tangai layer ani ahum khak ngai ri ba layer mari hebse layer mari surop layer manga surop matamda suppose no marketing gi high part ka to marketing sida karam kanda yung suppose ai hojik hire jebo Dinesh business how do it? Rahul business how do it? Shailesh business how do it? Nushiba business how do it? Vijay business how do it? Everyone business how do it? How do we know sagi business build over how business build over how can I proper pillar ma shame proper pillar shame koi customer lack ba how customer lack ba how tar is equally then high bare do tadi swine torje koi ai ge ju mana ni swine mana swine torje layers ek thatla se layers is 3-4 layers koi pass over do tadi koi puna growth no dam da koi the focus torje sigi marketing anong the focus torje swine torje si torje sigi tool sinner je swine changa je swine torje ba wala oidro adu advancement do la oidro adu advancement do ilak ningam adu level do chang ningam re but sometimes I khange ba yada ba yawe ba kaino namda you know masagi adu su blame to biya pote masagi khara haijaganda ba mi ju laini masagi slow chaba mi khara ju laini but adu bu blame to gu nate adu bu slow chat kani ha ba kon khangano ko ai slow chat pe ade ba kon ju khara khalo ba ai ju speed up to ge ai ju khara kok thada ge ju khara wakalon khara chen ge ai ju khara si business kai kai no hai tri po je hang ko to ga ai ju amtang sem ba khot pa to ga business build to na bo khan khan ge ha du khalo adu tadi layer do kak tadi layer do mathang mathang layer chang kani ba aina hojik thengnari ba posi noi da hairak tadi it's going to be very difficult sengna dum haidokeba aina hojik thengnari ba parts da noi da wari share rok tadi noi kok sai ni ba sengna dum haidokeba kai no adu part da yoning drib adu part da yoning ko na yorke headache tan ai lai headache ne fully headache ne lai headache in the sense hojik ai ga ma hakiba jik noi da adu lu ba fam da yogdrib adu matem de haikeba hojik aina hojik brain no ba hudwe kwai first I want to lugi bze kaino aina haik mayam da business am hodok matam da lu han by part se lu bane haire aina how do hojik hodok kre hojik aigi manufacture lore everything lore packaging everything lore ready laire hojik now what's next is to grow my brand okay step by step follow these steps okay everyone next step is to grow my brand but ai product laire ai siloi laire na tumma la yapote order to roi mini order to roi ba so ai gi thabak je ai marketing to dune ba so ai gi marketing to dai layer je wang khatune layer je manung changun dune du ta dai to du je kai no je ai gi brain je grow to na bai damuk ta what are the steps that I am going to take yan taraba adu gi damuk ta ngon dai ai na haire ba for this I have to do email marketing for this I have to do WhatsApp marketing for this I have to do this for this I have to do coupons for this I have to do this buy one get one free for this I have to do this for this I have to do this I want to like figure out the right name but adugi damu ta karam bahan paikhachi karam bahan paikhat loisi ge hai pochi because money change paisa change but again paisa change hai nang business tok dabdi apote nang marketing tok dabdi ade paisa changa ga nang lupa ke karam fam dan thada ga ge ha ko khan ga damne that is the most important part this is the most important part suppose nang lising manga lai reba lising manga do ji nang lising ma kai thadu nang khang ga dari nang business tok ya ro ko ngasi ta iba proper games understand am simple oi poni tools karam kanda kai shina ni khango and then tools shina matung nangi business se how do matung da layer ama chang to ro bani layer ama mom chang kani layer ama mom chang kani ai ju layer yam wat li chang do so aina haire ba let's say this aina haire ai
next ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯝꯃꯛꯏꯕ ꯚꯤꯁꯇꯥꯏꯂꯥꯁꯦ ꯍꯧꯖꯤꯛ ꯂꯦꯟꯁ ꯀꯥꯔꯠꯀꯤ ꯁꯨꯃꯥꯏꯅ ꯑꯩꯁꯨ ꯋꯥꯜ ꯀꯥꯔꯠ ꯋꯥꯜꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯗ ꯇꯣꯞ ꯀ꯭ꯂꯥꯁ ꯑꯣꯏꯕ ꯕ꯭ꯔꯦꯟ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯔꯦ ꯑꯦꯛꯖꯥꯝꯄꯜ ꯅꯦ ꯄꯤꯔꯛꯏꯁꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯤꯌꯨꯁꯅ ꯂꯦꯟꯁ ꯀꯥꯔꯠꯁꯦ ꯕꯤꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥ ꯂꯦꯌꯔ ꯀꯌꯥꯝ ꯆꯪꯉꯝꯃꯅꯤ ꯈꯜꯂꯣ मा ngasi Shark Tank da fami se मागी लेयर क्या माना लेयर क्या कवर तौर अमनी खल्लो आई गा मा येंगना मतम दे मादी आदा लेगर मंगोन तम निंगाय ओबा क्या आमने बा खुजी सुलै बिनते चुमी कोई हाइपोचे अदु इतरदी माना चंगी बा लेयर दो आइजु योक तुने आइजु योंगना भोना तुने मान चंगी बा लेयर दा मान मार्केटिंग से मंगोन दा चेंगना हाइबो जे खुजी डिजिटल मार्केटर अदु दा मार्केटर हाइबो ने बको मंगोन दा मे बी मा टेक्निकल नॉलेज लेयर बे लेयर दा डजंट मैटर but my marketing my cook to mana share to point to the 5 minutes ma wai shana matam everything will change because my experience layer ma pai ke my lens cards my cook ne thadar lai layer do ma ayo grabne gyan taw koi na je layer do ayo grabne so some na da yengo no use layer am cover to rai ne dinesh na ahan ba HU da enter to matam da nangi layer am da layer mine nang then nang na si changam tanang knowledge ka gain to ka nang layer je sum no layer da changjal ini changai changakte Sange sir. and then nang na start to kan da nang layer am dong yok du ne adu start to mutung layer am dong chang tu ne same thing I should layer am da everyday chang everyone the layer am da chang du ne same layer da sum lai ya pote ba si ma pham da sum lai ge di ya pote ba because if you want something big kaigumba after wo pot am ba me ta di no layer da try to ta ne maybe try to ro some da this is not working she fare I say 1 year DP do ne but again I have multiple income streams same ge pisa tan da ba de hai so I have to layer mom to try to have okay kai atoba kai le layer mom to try to maybe nang si e-commerce ki knowledge layer maybe nang service business ki knowledge layer ne ba ani je pun mo tam na he business ama su ulak ka du ne khang da pot am lai ba khang da ba si mo po understand to sigma poaching understand to rakana business se lairak kani so duna karamba layer no ji leije nasana khango nangna get nangna yawning fam je kaidano layer do mafam changadam ne gen tai ko vidanda ganta bro Sai sir. aduna khangda bongane ba sengna haigadi business ki knowledge lak matam da di sengna haigadi aina haiduje अखोई मणिपुर दी याम थीना पोर ओइबा नॉलेज याम थीना पोर ओइगर जानी कई नाम दा बिजनेस तो मी याम दे सेंगना के रियल बिजनेसमैन ओइजे मी याम दे खरा खतने बिजनेस तो खरा खतने बको हाइबदी तौरी पोचजु सेंगना हाइगदी कमाई तो इनो कदो इनो खंग द मियोय याम ने दै म्याम सिंग अदुना अदुगी पोतो कोई ओइरोइसे स्केल अप तौसे कोई स्केल अप तौनो वखलोन चेंज स्केल अप तो बोइदा मुतने ngasi टूल्स ताई म्याम सिंग तो AI की टूल्स ताई बा marketing की tools ta image scale up to boy dam tane haijanna ba dang haijalla thamjanna ba dang dan nate ba nangi business nangna scale up to da nuai na potu ne ba nangna sana figure out to zo ba nangna kai da shin ga da ya nangna khangja ga da ina khanga da ina hai ga dam te ba duzu rahul nang si no adagi di motila nang si no ina du hai le ga dam te ba nangna nangi chana ja potu nangna adu fam nangna san si na zo khangda potu ngun da hango aina khangda ri discuss to help to ge ngan dai ko ina hai pocha so she the focus to she the focus to tari sigi way the chatar di yongo kitang aina high position aina ji hiding is mayam da not only I ku HAU the labor mi kitante everyone aina hiding a pot khar lay aina hiding base kaigumba ishada let's say ai huzik business ama hawduk ke haye ba hawduk ning ba pot se aina haidu je hawduk ning ba pot se aina haidu je wakhan khangadabne yes wakhan khangadabne ba wakhan ju khangadabne adu tarsu aina haidu je wakhan je deeply hekta changjan ba je si aran ba potne si quite first biggest mistake ne but new business owner am na tawgoda ba je howgoda businessman am tawgoda pot se si quite biggest mistake ne si gi mistake se amona tawgonu hekta hawram daida
ꯈ꯭ꯋꯥꯏ ꯍꯧꯕꯒꯤ ꯑꯩꯅ ꯑꯃꯨꯛꯁꯨ ꯍꯥꯏꯒ꯭ꯔꯦ ꯈ꯭ꯋꯥꯏ ꯍꯧꯔꯝꯗꯥꯏꯒꯤ ꯅꯪꯒꯤ 에너지ꯁꯦ ꯁꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯍꯥꯟꯅ ꯇꯝꯃꯣ 시기 포뮬라제 할게. ꯈ꯭ꯋꯥꯏ ꯍꯧꯔꯝꯗꯥꯏꯗ ꯅꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯑꯦꯛꯁꯥꯏꯠꯃꯦꯟ ꯑꯃ ꯅꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯅꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯕ ꯅꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯅꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯋꯥꯈꯜ ꯊꯣꯛꯄ ꯃꯇꯥꯡ ꯑꯃ ꯂꯩꯔꯝꯒꯅꯤ ꯂꯩꯇꯦ ꯂꯩꯔꯝꯒꯅꯤ एवरीवन ꯂꯣꯏ ꯊꯦꯡꯅꯔꯝꯒꯅꯤ ꯊꯦꯡꯅꯩꯀꯣ Yes, ꯕꯠ sir. ꯁꯨꯝ ꯀꯨꯏꯁꯜꯂꯛꯇꯥꯔꯗꯤ ꯅꯉꯣꯟꯗ ꯋꯥꯈꯜꯁꯦ ꯃꯅꯨꯡꯁꯦ ꯗꯤꯞꯂꯤ ꯑꯣꯏꯕ ꯑꯦꯟꯖꯥꯏꯇꯤ ꯋꯥꯡꯕ ꯗꯤꯞꯂꯤ ꯑꯣꯏꯕ ꯍꯦꯟꯖꯟ ꯈꯟꯖꯜꯂꯛꯄ ꯑꯣꯏꯔꯝꯕ ꯄꯣꯠꯇꯨ ꯑꯣꯏꯔꯣꯏꯗꯕꯩ ꯇꯥꯏꯞꯇ ꯂꯥꯛꯄ ꯋꯥꯈꯜ ꯑꯃ ꯂꯥꯛꯀꯅꯤꯕ ꯂꯥꯛꯏꯀꯣ Liza. ꯅꯪ ꯕꯣꯔ ꯆꯨꯕ ꯍꯧꯔꯛꯀꯅꯤ ꯅꯪ ꯇꯥꯌꯔꯠ ꯑꯣꯏꯔꯛꯀꯅꯤ ꯃꯦꯟꯇꯦꯂꯤ ꯅꯪ ꯇꯥꯌꯔꯠ ꯑꯣꯏꯁꯜꯂꯛꯀꯅꯤ ꯋꯥꯈꯜ ꯄꯤꯛꯁꯜꯂꯛꯀꯅꯤ ꯂꯥꯛꯀꯅꯤꯕ ꯂꯥꯛꯏꯀꯣ एवरीवन Liza. ꯑꯩꯁꯨ ꯊꯦꯡꯅꯩꯕ ꯑꯩꯁꯨ Liza. ꯊꯦꯡꯅꯔ ꯂꯥꯛꯑꯕꯅꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯗ ꯌꯥꯝ ꯈꯟꯖꯟꯗꯕ ꯍꯦꯛ ꯈꯟꯖꯟꯕ ꯍꯧꯈ꯭ꯔꯕ ꯁꯤ ꯗꯔꯀꯥꯔ ꯂꯩ ꯇꯣꯛꯇꯣꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯃꯇꯝꯗ ꯀꯩ ꯍꯥꯏ ꯈꯪꯕ꯭ꯔꯥ 시기 ꯄꯣꯠꯁꯦ ꯂꯣꯏꯔꯕ 시기 ꯄꯣꯠꯁꯦ ꯈꯔ ꯂꯩꯔꯒ 시 ꯍꯥꯞꯆꯤꯜꯂꯛꯄ ꯌꯥꯏ ꯑꯩꯅ ꯍꯥꯏ ꯉꯥꯏꯈꯣ ꯑꯝꯇꯪ ꯉꯥꯏꯈꯣ ꯑꯗꯨ ꯄꯣꯠꯇꯣ ꯄꯨꯁꯜꯂꯛꯈꯤꯅꯣ ꯑꯩ ꯍꯥꯏ ꯁꯤ ꯄꯣꯠꯁꯦ ꯍꯥꯟꯅ ꯒ꯭ꯔꯣ ꯇꯧꯕꯤꯗꯕꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯃꯥꯅ ꯄꯨꯁꯜꯂꯛꯏ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗ ꯄꯣꯖꯤꯇꯤꯚꯅꯦ ꯈꯪꯉꯦꯕ ꯕꯠ ꯑꯩꯉꯣꯟꯗ ꯆꯪꯈꯤꯕ ꯃꯇꯝꯗ ꯑꯗꯨ ꯄꯣꯠꯇꯨꯅ ꯑꯩꯉꯣꯟꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯄꯣꯠ ꯂꯥꯛꯈꯤꯗꯣꯏꯅꯦ ꯑꯩꯁꯨ ꯑꯃꯨꯛ ꯀꯣꯛ ꯊꯥꯗꯈꯤꯗꯣꯏꯅꯦꯕ ꯑꯗꯨ ꯀꯣꯛ ꯊꯥꯗꯕ ꯃꯇꯝꯗ ꯑꯩꯒꯤ ꯈꯨꯠꯁꯦ ꯃꯐꯝ ꯂꯥꯝꯃꯣꯏꯗꯕ ꯃꯐꯝꯗ ꯂꯥꯝꯖꯟꯈꯤꯗꯣꯏꯅꯦꯕ ꯂꯥꯝꯃꯣꯏꯗꯕ ꯃꯐꯝꯗ ꯂꯥꯝꯕ ꯃꯇꯝꯗꯗꯤ ꯑꯩꯉꯣꯟꯗ ꯉꯁꯥꯏꯒꯤ ꯁꯣꯝꯗ ꯄꯤꯒꯗꯕ ꯐꯣꯀꯁꯇꯨ ꯁꯣꯝꯗ ꯄꯤꯗ꯭ꯔꯤꯀꯥꯟꯗ ꯄꯨꯡꯆꯥꯏ ꯆꯥꯏꯈꯠꯂꯛꯑꯅꯤꯕ ꯑꯗꯨ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯩꯅ ꯃꯌꯥꯝꯗ ꯉꯁꯤ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯑꯗꯨ ꯁꯨꯡꯇꯧ ꯇꯧꯕꯤꯒꯅꯨ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯐꯨꯜ ꯁ꯭ꯇꯣꯞ ꯈꯔ ꯅꯝꯃ ꯕ꯭ꯔꯦꯛ ꯈꯔ ꯐꯥꯎꯕ ꯍꯧꯒꯦ ꯇꯁꯦꯡꯅ ꯍꯧꯗꯣꯛꯀꯦ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯅꯪ ꯃꯥꯏ ꯄꯥꯛꯀꯦ ꯇꯁꯦꯡꯅ ꯅꯪ ꯍꯧꯗꯣꯛꯀꯦ ꯇꯁꯦꯡꯅ ꯅꯪ ꯏꯟꯀꯝ ꯖꯦꯅꯔꯦꯠ ꯇꯧꯒꯦ ꯍꯥꯏꯇꯥꯔꯗꯤ ꯌꯥꯝꯅ ꯈꯟꯖꯟꯕꯁꯦ ꯕꯤꯖꯤꯅꯦꯁꯇꯁꯨ ꯑꯣꯏꯅ ꯈꯟꯖꯟꯕꯤꯒꯅꯨ ꯃꯄꯥ ꯑꯃ ꯂꯩꯌꯦꯕ ꯈꯟꯖꯟꯕꯩ ꯃꯇꯥꯡꯁꯨ ꯂꯩ ꯈꯔ ꯂꯥꯞꯊꯣꯛꯄꯩ ꯃꯇꯥꯡꯁꯨ ꯂꯩꯕ ꯑꯗꯨ ꯃꯇꯥꯡꯗꯨ ꯂꯦꯞꯄꯣꯕ ꯑꯗꯨ ꯃꯇꯥꯡꯗꯨꯗ ꯂꯦꯞꯄꯣ ꯑꯗꯨ ꯃꯇꯥꯡꯗꯨꯗ ꯂꯦꯞꯄ ꯀꯥꯟꯗ ꯅꯪꯒꯤ ꯀꯩꯅꯣ ꯇꯧ ꯑꯦꯛꯖꯥꯝꯄꯜꯗ ꯌꯥꯝ ꯂꯥꯏꯕ ꯀꯩꯅꯣ ꯍꯥꯏꯒꯦ ꯅꯣꯏꯅ ꯍꯧꯖꯤꯛ ꯋꯦꯕꯁꯥꯏꯠ ꯗꯤꯖꯥꯏꯅꯤꯡ ꯇꯧꯔꯦ ꯍꯥꯏꯔꯦ ꯋꯦꯕꯁꯥꯏꯠ ꯗꯤꯖꯥꯏनिꯡ ꯇꯧꯕꯗ ꯑꯣꯏꯒꯦꯔꯥ ꯅꯪ ꯒ꯭ꯔꯥꯐꯤꯛ ꯗꯤꯖꯥꯏनिꯡ ꯇꯧꯕ ꯑꯣꯏꯔꯦꯕ ꯑꯍꯥꯟꯕꯗ ꯌꯥꯝ ꯊꯤ ꯐꯖꯔꯝꯅꯤꯕ ꯅꯈꯨꯠ ꯅꯁꯥ ꯂꯦꯡꯉꯨꯔꯀꯥꯟꯗ ꯍꯦꯟꯖꯜꯂꯛꯑꯀꯥꯟꯗ ꯈꯔ ꯂꯩꯔꯒ ꯐꯖꯔꯝꯕ ꯄꯣꯠꯇꯣ ꯂꯣꯏ ꯊꯤꯖꯤꯜꯂꯛꯀꯅꯤꯕ ꯑꯗꯨ ꯀꯩ ꯀꯧꯏ ꯍꯦꯟꯖꯜꯂꯨꯕ ꯀꯧꯋꯦꯕ ꯑꯗꯨ ꯄꯣꯠꯇꯣ ꯍꯦꯟꯖꯟꯕ ꯊꯕꯛꯁꯤ ꯇꯧꯒꯅꯨ ꯍꯦꯟꯖꯟꯕ ꯊꯕꯛ ꯇꯧꯇꯥꯔꯗꯤ ꯅꯪ ꯃꯦꯟꯇꯦꯂꯤ ꯁ꯭ꯇ꯭ꯔꯦꯁ ꯑꯣꯏꯅꯤ ꯊꯕꯛ ꯉꯝꯃꯝꯕ ꯊꯕꯛ ꯉꯝꯃꯣꯏꯕ ꯌꯥꯝ ꯈꯟꯒꯅꯨ ꯑꯩ ꯌꯥꯝ ꯈꯟꯗꯦ ꯑꯩ ꯌꯥꯝ ꯈꯜꯂꯝꯕ ꯃꯤꯅꯦ ꯍꯧꯖꯤꯛ ꯌꯥꯝ ꯈꯟꯗꯦ ꯕꯤꯖꯤꯅꯦꯁꯇ ꯑꯩ ꯍꯧꯖꯤꯛ ꯍꯦꯛ ꯈꯟꯒꯦ ꯇꯧꯕꯗ ꯑꯩ ꯂꯥꯞꯊꯣꯛꯑꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯩ ꯉꯝꯃꯣꯏꯕ ꯑꯩ ꯃꯦꯟꯇꯦꯂꯤ ꯁ꯭ꯇ꯭ꯔꯦꯁ ꯑꯣꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯈꯟꯒꯗꯕ ꯃꯐꯝ ꯂꯩꯌꯦꯕꯀꯣ ꯈꯟꯒꯗꯕ ꯃꯐꯝ ꯑꯗꯨꯕꯨ ꯍꯦꯟꯖꯟꯅ ꯈꯟꯖꯜꯂꯛ ꯇꯥꯔꯗꯤ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯆꯠꯂꯣꯏꯗꯕ ꯃꯐꯝ ꯆꯠꯁꯤꯟꯈꯤꯅꯤꯕ ꯑꯗꯨ ꯄꯣꯠꯇꯣ ꯇꯧꯒꯅꯣꯕ ꯑꯩꯅ ꯍꯥꯏ ꯃꯌꯥꯝꯁꯤꯡꯁꯦ ꯅꯨꯡꯁꯤꯕ ꯃꯦꯛ ꯔꯥꯍꯨꯜ ꯑꯥꯔꯖꯨꯟ ꯑꯩꯅ ꯍꯥꯏꯁꯦ ꯃꯨꯟꯅ ꯗꯤꯅꯦꯁ ꯂꯦꯞꯄꯣ ꯂꯩꯒꯤ ꯃꯐꯝꯗꯨꯗ ꯂꯦꯞꯄꯣ ꯑꯗꯨꯒ ꯍꯥꯟꯅ ꯑꯗꯨ ꯃꯐꯝꯗꯣ ꯍꯥꯟꯅ ꯍꯧꯗꯣꯛꯅꯕ ꯍꯥꯟꯅ ꯇꯧ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯑꯁ ꯗꯣꯃꯦꯟ ꯑꯁꯤ ꯂꯩꯕ ꯃꯦꯅꯨꯐꯦꯛꯆꯔ ꯊꯤꯕ ꯀ꯭ꯂꯥꯏꯟ ꯐꯪꯕ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯑꯗꯒꯤ ꯁꯤ ꯑꯃꯨꯛ ꯀꯩ ꯄꯤꯕ ꯚꯤꯗꯤꯑꯣ ꯃꯥꯔꯀꯦꯇꯤꯡ ꯑꯃꯨꯛ ꯇꯧꯕ ꯑꯗꯒꯤ ꯏꯃꯦꯜ ꯃꯥꯔꯀꯦꯇꯤꯡ ꯑꯃꯨꯛ ꯇꯧꯕ ꯑꯗꯩ ꯀꯔꯤ ꯀꯣꯟꯇꯦꯟ ꯑꯃꯨꯛ ꯁꯦꯝꯕ ꯑꯗꯩ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯕ ꯁꯤ ꯑꯃꯨꯛ ꯇꯧꯕ ꯑꯁ ꯇꯨꯝꯃꯨ ꯐꯔꯦꯁꯤꯗꯤ ꯅꯠꯇ꯭ꯔꯣ ꯏꯚꯟ ꯅꯪꯅ ꯍꯥꯏꯗ ꯇꯥꯔꯁꯨ ꯅꯪꯒꯤ ꯃꯦꯟꯇꯦꯂꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯏꯅꯦꯕ ꯇꯨ ꯃꯆ ꯃꯦꯟ ꯇꯨ ꯁ꯭ꯇ꯭ꯔꯦꯁꯐꯨꯜ ꯅꯠꯇ꯭ꯔꯣ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯇꯨ Chumi sir. ꯁ꯭ꯇ꯭ꯔꯦꯁꯐꯨꯜꯅꯦꯕ ꯏꯚꯟ ꯃꯤ ꯑꯥꯏ ꯍꯦꯞ ꯕꯤꯟ ꯗꯦꯌꯔ ꯇꯨ ꯁ꯭ꯇ꯭ꯔꯦꯁꯐꯨꯜꯅꯦꯕ ꯁꯣ ꯇꯨ ꯁ꯭ꯇ꯭ꯔꯦꯁꯐꯨꯜꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨ ꯄꯣꯠꯇꯣ ꯅꯪ ꯂꯥꯛꯍꯟꯒꯅꯨ ꯍꯥꯏꯅꯦꯕ ꯑꯩꯉꯣꯟꯗ ꯊꯦꯡꯅꯕ ꯄꯣꯠꯇꯣ ꯅꯣꯏ ꯊꯦꯡꯅꯍꯟꯅꯤꯡꯗꯦꯕ ꯍꯧꯖꯤꯛ ꯑꯗꯨ ꯇꯧꯔꯅꯣꯕ ꯇꯨꯜꯁꯇꯁꯨ ꯉꯥꯏꯔꯦ ꯁꯄꯣꯁ ꯑꯩꯅ ꯉꯁꯤ ꯃꯔꯤ ꯎꯠꯂꯦꯕ ꯑꯗꯨ ꯇꯧꯔꯅꯣꯕ ꯌꯨꯇ꯭ꯌꯨꯕꯇ ꯑꯃꯨꯛ ꯌꯦꯡꯉꯨꯔꯒ ꯑꯃꯨꯛ ꯇꯨꯜꯁ ꯃꯥꯅ ꯑꯃꯨꯛ ꯁꯤ ꯁꯤꯖꯤꯟꯅꯩ ꯃꯥꯅ ꯑꯃꯨꯛ ꯃꯥꯔꯀꯦꯇꯤꯡꯒꯤ ꯁꯤ ꯁꯤꯖꯤꯟꯅꯩ ꯑꯩꯉꯣꯟꯗ ꯀꯩꯝ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯐꯦꯟꯁꯤ ꯋꯥꯔꯗꯁ ꯑꯩꯉꯣꯟꯗ ꯀꯩꯝ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯐꯦꯟꯁꯤ ꯋꯥꯔꯗꯁ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯥꯔꯀꯦꯇꯤꯡꯒꯤ ꯑꯗꯨꯒꯤ ꯂꯦꯡꯒ꯭ꯋꯦꯖꯅꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯔꯦ ꯚꯥꯏ ꯑꯩ ꯑꯗꯨꯒꯨꯝꯕ ꯀꯩꯝ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯃꯥꯔꯀꯦꯇꯤꯡꯒꯤ ꯁꯤ ꯃꯣꯏꯅ ꯍꯥꯏꯕ ꯂꯩꯅ ꯁꯤ ꯁꯤꯖꯤꯟꯅꯧ ꯁꯤ ꯁꯤꯖꯤꯟꯅꯧ ꯁꯦꯜꯁꯀꯤꯗꯁꯨ ꯂꯦꯡꯒ꯭ꯋꯦꯖ ꯌꯥꯝ ꯂꯩꯕꯅꯦ ꯃꯣꯏꯒꯤ ꯁꯦꯜꯁ ꯔꯦꯄꯣꯔꯠ ꯑꯗꯨ ꯑꯗꯥ ꯑꯩ ꯀꯩꯝ ꯈꯪꯗꯦꯕ ꯑꯩꯅ ꯈꯪꯉꯤꯁꯦ ꯄꯩꯁꯥ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯑꯩꯅ ꯈꯪꯉꯤꯁꯦ ꯅꯪꯒꯤ ꯁꯤ ꯁꯦꯜꯁꯀꯤ ꯁꯨꯃꯥꯏꯅ ꯁꯤ ꯃꯉꯥ ꯇꯔꯨꯛ ꯁꯤꯁꯇꯦꯝ ꯁꯦꯝꯃꯨ ꯁꯨꯃꯥꯏꯅ ꯁꯤ ꯏꯌꯨ ꯁꯨꯃꯥꯏꯅ ꯁꯤ ꯏꯌꯨ मुझे नहीं पता भाई मुझे नहीं चाहिए ꯑꯩꯅ ꯍꯥꯏꯁꯦ ꯑꯩ ꯄꯩꯁꯥ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯂꯣꯏꯔꯦ ꯀꯔꯤ ꯐꯦꯟꯁꯤ ꯋꯥꯔꯗꯁꯅꯣ ꯃꯥꯁꯦ ꯑꯩ ꯑꯁꯦꯡꯕꯅꯦ ꯍꯥꯏꯁꯦ ꯃꯤꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄ ꯃꯇꯝꯗ ꯐꯦꯟꯁꯤ ꯋꯥꯔꯗꯁꯀ ꯑꯩꯉꯣꯟꯗ ꯁꯤꯖꯤꯟꯅꯔꯛꯄꯁꯦ ꯀꯔꯤꯅꯣ ꯃꯥ ꯍꯥꯏꯁꯤꯕ ꯑꯩ ꯈꯪꯗꯕ ꯌꯥꯎꯋꯦꯕ ꯁꯦꯡꯅ ꯍꯥꯏꯗꯤ ꯁꯦꯡꯅ ꯃꯥ ꯏꯟꯇꯔꯅꯦꯠ ꯌꯥꯝ ꯍꯩꯕ ꯃꯤ ꯁꯥꯕ ꯃꯤ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯏꯟꯇꯔꯅꯦꯠ ꯃꯥꯔꯀꯦꯇꯔꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯑꯗꯨꯅꯦꯕ ꯇꯧꯔꯛꯇꯣꯏꯁꯦ ꯑꯗꯨꯗ ꯑꯩꯅ ꯍꯥꯏ ꯑꯩ ꯁꯤꯝꯄꯜꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦꯀꯣ ꯅꯪꯅ ꯁꯤꯖꯤꯟꯅꯖꯔꯣ ꯅꯪ ꯑꯗꯨ ꯅꯪꯅ ꯈꯪꯖꯕ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯑꯩꯅ ꯈꯪꯉꯤꯁꯦ ꯄꯩꯁꯥ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯀꯃꯥꯏꯅ ꯄꯣꯠ ꯌꯣꯟꯅꯤ ꯁꯤꯗꯤ ꯈꯪꯉꯦ ꯑꯩ ꯌꯥꯔꯦ ꯀꯃꯥꯏꯅ ꯄ꯭ꯔꯗꯛ ꯗꯦꯕꯂꯞ ꯇꯧꯅꯤ ꯑꯩ ꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯈꯪꯉꯤꯁꯦ ꯑꯗꯨꯗꯨꯅꯦ ꯑꯩ ꯅꯣꯏꯗ ꯍꯥꯏꯁꯦ
adu ada adu kem loksalunu adu language ni ada language ni mina thonjan ma language nang thonjalo minga ma thonjalo nangi sales steps nang thonjalo nang thonjalo dragon sales steps ka nang thonjalo du adu internet advertise to dragon sales let me teach you how to do dragon sales steps ka and Andrew Tate na puthorani ma Andrew Tate to ya dunga ma puthorani let me teach you how to do this snack sales step ka ma ka puthok sa den khalega si di mi thonjan ma pot adu no sigom pot am changu no ko sigom pot changa di no gi mind lumdharak ni ba ai changhaning de ba ai chu chang de ba ai kanana kari fancy words filen yo kem darka da ai gi di ai khangi je business ta ai khangi je product develop to ba pot yon ba paisa lak ba reinvest to ba marketing to ba luore si ga tan khangi aru language laibene mi yam laibene ko adu mo pot sungo to ko aduna aina noi ji hai se ai gi di family ne sigi community je gi di family ne each and every one of you aina hai ji ngasi aina hai mem sing je ko aduna I love everyone aina hai je aduna ai te singna ingona wa ge pot noi te singna wa ning de aduna ai te singna noi mem je business hodokpa noi mem na financial freedom phanga kanda mayam bu guide to biba mayam bu mateng pang bi ge pot aina mateng pa aina pam jai ju ko aduna aina pam mi pot di lusan han gano yam luhan gano kemta khangbai darka ta de tools mina tools sam hai YouTube ta ngasi yengurani noina tools yengora YouTube tools sam ire tools sam do sina bai kem darka ta de ngasi bau tai Canva sinari Canva jaigi favorite tools ne sigi Canva dagi oiba hi-fi tools yam lay ai sina de because I hate it ai matam mange ai time waste way aina Canva da semaga hairaga thoga Canva da world class thoga leira po to kai do da mo ina high class am dong pay to kai do mu semu du no time waste ne dugi poto time waste ne adu poto tools to ngawo ga we du poto nangi tools afa sinaraga nangonda high level ki tools sinaraga nangonda hojik yong hojik mina haina ye mina hojik haina re hojik haina do click funnel na click funnel se bhai ha am da $297 ne $297 means nang khalo 24,000 rupees per month click funnel sinna bai dam ga thi du natro so adu dam hai na ai click funnel ai tam ne ai kamai sin si di click funnel da khak ya na ma mana YouTube ki video yengo ne noi gi limitation lai thuka ke YouTube ta yengo ni ba yengo kana foreign gi video mi yengo ne ma di click funnel sin na ga mana $1,000 $100,000 generate to gure hai banana click funnel changa yengo click funnel di yengo $297 pi le me si di ai pisa ju le 24,000 ai chani ngai bu le trikan 24,000 kai thiru du no hai adi nang kedoni si di click funnel da khak jene no click funnel da khak jene to yam nate ba click funnel je tools amane ba adu dagi ta ba tools ke am lai adu gi tools si no ham ne system dot I was click funnel ga chamana ba tools amane only difference is click funnel da nungai ba khare heli si nungai ba khare hele compromise kar tok tam limitation to gayo ba ko limitation to gayo click funnel sin na tools to adu na ne adu ma pota yam na changa no ba noi wa ngani ba dagi ji yung video editor ha ga cap cut ta ha video editing ha ba mi oi ke am yor mani ba Hoje suppose mi no saleva skip cut di adune dane nang je cap cut expert ne bu nang je Premiere Pro da expert ne ai no je puthore ano tools am la eba ano tools so nang sinna re mi ne usale eba no aju dum ngawra aju dum chakrani um ba output ti kaino output ti ama khatane lak tu ji output ti nang nen fajan nang cap cut to na hita nang output de na first class output generate to tu ne mi ne nong ta hang pro nong kai tools sinna ge nang na si design to report je nong te ngon da hang te ina kaino ai gi brand gi kaino print to chat pada are bhai tune ka design kiya be first class design kiya hai nong ta hang te ngon da hang ai je bhai design acha hai be बढ़िया design kiya hai be je katane ngon da hai तूने कहाँ पे डिजाइन किया तूने फोटोशॉप पे डिजाइन किया क्या तूने कैनवा में डिजाइन किया क्या तूने इसमें डिजाइन किया क्या दरगाह केमता दी अयो हंगुदे नुंगते नंग प्रिंट तौर जेकर मशीन दनो सिगी मशीन दर लुपा लाख क्या भी मशीन दनो आई केम हंगदे फजरदी यार अरे भाई तूने अच्छा किया ये ले तेरा पैसा मैं जा रहा हूं आई लोरे नंग करी मशीन तौगे नंग अचौबा मशीन तौबरा मचादा तौबरा आई डोंट केयर आई की थबक ओयर लोरे नंगी थबक ओयर लोरे बिजनेस तो लोरे यांदाब्रा simplicity da oyoba adu tawdreba no adu tawdo mi khara yawbai ne me haije YouTube yam yenganu asu YouTube yam yenganu ko aina haije ay yam yengde ayona matam leite ay yam yengde Instagram jo yengde hoji yengadi ko ngawdorba ne kayino jete marketer are vai fake marketer bahut nikal gaya aajkal control yourself no tools yam yenganu
ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯁꯦ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯇꯨꯜꯁ ꯈꯔ ꯈꯛ ꯍꯥꯏꯔꯛꯀꯦ ꯑꯩ ꯀꯩꯝ ꯁꯤꯖꯤꯟꯅꯗꯦ ꯑꯩ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯊꯝꯈ꯭ꯔꯖꯥꯠꯅꯤ ꯋꯦꯕꯁꯥꯏꯠꯀꯤꯗꯃꯛꯇ ꯑꯩ ꯋꯤꯛꯁ ꯀꯣ ꯁꯤꯁꯇꯦꯝ.io adagidi sometimes Shopify adagidi video editing gi damutai CapWing CapCut adagidi keno Premiere Pro sometimes ahum je ai fan sinar ko poni adagidi graphic designing gi damuta Canva Photopea marketing gi damuta tools khar lai lore si khatani sinai si khatajina paisa jene tori what else you need wathi warem ne bisina tools chama chani get rid of it 5-6 tools tang apang manang gi chang de ya da tools khando ya tools se paisa ne tools yaminge paisa am chat kani tools yaminge tools cham party tools chama gi paisa thi da tools chama gi paisa thi ta ne paisa kem tan da ba ya roi khallo aduna siguma poche kem ngau na nangi chana ba tools mari ma khallo email marketing gi tools ama khallo WhatsApp marketing gi tools ama khallo graphic designing gi tools ama khallo website ki tools ama khallo adagi di video editing gi tools ama khallo lore ken sales ki tools ama khallo lore nangi business ala ya di yare bhai adu jo nangona si ai khang di lore si khadane no je darkar leite sigumba simple oin tham aduna aina hoji high ma'am singa layers yang gadam ne ayuna ai noi ma'am da confuse am tawning deba aina khangba tools fam ulak ta de noi ngaung ni ba ai noi ma'am da confuse wa tawning deba ai ju tools tem ngaur pun fam ne ngale tools sam dong aduna kai oi last paisa mangi kem kan de ngoi matam mangi kok sai amada ju haita kem kan deba adu last di thabak chilla kan kai tai hana gi tools sang hana tools tai kaino wathi warem ken kan de kaino namda tools yam sina ingon paisa kem la lakte paisa la amne ingon ju tools to ai clear cut tapat bat kai jin yan tai ko na yam lei tools yam lei ga jane noi maming bok ta de tools yam de ngani pai ge le tools everyday tools pok thok pane tools ano no tholok pane ji adu da ngau gono adu sor pudi nangi chana ba ngasi aina hai ge tools mari ju yam sino adu ga use ke habdo yengo ji gravity eno do aina ji pi ge po to madi yam kana pone adubu mangonda paisa changi but still lang ChatGPT sino be ChatGPT sino ChatGPT di free ni adu fan sino ga lo kok sino adu ga no ji ke aina sa hai ge aina sa no logic am pi gre na aina brain maming no kamai tholai AI de ge generate to hola matungda and then ai gi kok thadar ga ani je pulla kan da gi brain maming chong thore ko sigi kok sino and then marketing da jinan kai dogune hoji marketing no ji kai darka lei ajuna sana khallo hoji marketing da yun kai darka lei hoji ai paid advertisement darka lei ba paid advertisement na chalai ge tabne so paid advertisement kai darka lei on paid advertisement gi damta kai dogone na sana khallo adu ga hoji payment integration has payment integration AI na to we are payment integration to matamda aina have da no the payment integration to matamda no the nan policy gi aina high nam so yengo no darka lei business odur matamda business policy fa like the terms and condition privacy policy adagidi shipping policy loi like them siguma policy like tabas sunga de business ta refund policy adu policy do yeng to adu policy do same kan adu policy do like kan da nangi business generate to gare yam like as refund policy generate to hon ba kai je yamna nu de nan ai utkiba class course so yeng amane to refund policy generate to privacy policy absolo landing page lo edana landing page lo be terms and condition privacy policy shipping policy refund policy lo hapta ba ate adu haptraba online da nen kan to approve tawaro tarego ado hojikti e-commerce su marketing jam tonga le hojikti ko ai ju tawduro bane hojikti mu sathi beje kai doge hanamda business yam narak panina GST registered company ne tha thole hoji GST number ha pa thole ba company ki magi tech line because si kai no nam thaja ba trust se mai ne so competition nang khalom tang yeng odu ta di kai de ne kai bu yo rem tang imagine to GST je thoingi puthora GST thesala amne ba adu tar GST thelai je kai no trust to build to namne adu gi matik darka lai re aduna siguma pojino ina sana loi ma khango ji ni noi gi noi de ke morning ali tere GST gi haira ju sei da noi gi you know like big brother ke no lai gre boris lai gre everything adagi di filing to wai khot pai loi na ma help loi to na loi lai re yung noi gi surrounding loi pai gi lai
ꯌꯦꯡꯉꯣ ꯈꯜꯂꯣ ꯑꯩꯅ ꯑꯍꯥꯟꯕ GST ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯑꯩ ꯁꯤꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯤꯜ ꯑꯗꯒꯤ ꯑꯗꯨꯗ ꯄꯤꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯄꯩꯁꯥ ꯂꯧꯅꯩ ꯑꯩ ꯃꯇꯝꯗꯨꯗ ꯒꯚꯔꯟꯃꯦꯟट ꯑꯩ ꯗꯥꯏꯔꯦꯛꯂꯤ ꯀꯩꯅꯣꯗ ꯔꯦꯖꯤꯁꯇꯔ ꯇꯧꯔꯤꯅꯤ ꯑꯣꯟꯂꯥꯏꯟꯗ 14 days ꯃꯅꯨꯡꯗ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯤꯜ ꯇꯧ ꯀꯩꯅꯣ ꯑꯩꯅ ꯐꯥꯏꯜ ꯇꯧꯔꯨꯗꯕꯒꯤ ꯅꯤꯜ ꯂꯩꯕꯗꯣ ꯐꯥꯏꯜ ꯇꯧꯔꯨꯗꯕ ꯑꯗꯨꯒꯤ ꯑꯃꯨꯛ ꯐꯥꯏꯟ ꯍꯦꯟꯒꯠꯄ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯐꯥꯗꯔꯒꯤꯗꯁꯨ ꯊꯣꯛꯈ꯭ꯔꯕꯅꯦ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯐꯥꯗꯔꯒꯤ ꯂꯥꯛ ꯑꯃꯒ 1,000,000 ꯍꯦꯟꯅ ꯂꯩꯔꯝꯗꯅ ꯑꯗꯨꯒꯤ ꯎꯀꯤꯜꯒ ꯐꯥꯅꯗꯅ ꯃꯊꯥ ꯁꯥꯟꯅꯕ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯌꯥꯝ ꯂꯩ ꯑꯗꯨꯗꯣ ꯅꯣꯏꯗꯗꯤ ꯊꯣꯛꯑꯔꯣꯏꯗꯕꯅꯦ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯒꯥꯏꯗ ꯇꯧꯕꯤꯅꯕ ꯂꯩꯔꯕꯅꯦ ꯁꯤꯒꯨꯝꯕ GST ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯈꯪꯕ ꯕꯣꯔꯤꯁꯅ ꯂꯩꯔꯕꯅꯦ ꯑꯗꯨꯝ ꯍꯦꯟꯅ ꯈꯪꯕ ꯃꯤꯅ ꯁꯦꯌꯔ ꯇꯧꯕꯤꯗꯣꯔꯕꯅꯤ ꯑꯗꯨꯗꯤ ꯌꯦꯡꯉꯨ ꯅꯣꯏꯗ ꯍꯧꯖꯤꯛ ꯀꯩ ꯋꯥꯠꯂꯦ ꯑꯩꯅ ꯍꯥꯏꯁꯦ ꯀꯩ ꯋꯥꯠꯂꯤꯒꯦ ꯁꯤꯅꯤ ꯇꯨꯝꯕ ꯍꯧꯒꯠꯇꯣꯏꯗ ꯉꯥꯏꯔꯦ ꯇꯨꯝꯕ ꯍꯧꯒꯠꯇꯣꯏꯗ ꯉꯥꯏꯔꯦ ꯑꯦꯚ꯭ꯔꯤꯊꯤꯡ ꯅꯣꯏꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯂꯣꯏ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯃꯅ ꯑꯃ ꯃꯇꯦꯡ ꯄꯥꯡꯅꯔꯤ ꯍꯥꯟꯅꯗꯤ ꯌꯦꯡꯉꯨ ꯅꯣꯏꯅ ꯍꯥꯟꯅꯗꯤ ꯅꯊꯟꯗ ꯂꯩꯔꯝꯃꯤꯅꯦ ꯅꯊꯟꯗ ꯂꯩꯔꯀꯥꯟꯗ ꯅꯊꯟꯗ ꯅꯪꯒꯤ ꯄꯥꯔꯠꯅꯔ ꯀꯅꯥꯝ ꯂꯩꯔꯝꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ ꯅꯤꯂꯀꯥꯟꯇꯗ ꯀꯟꯇꯦꯛ ꯇꯧꯔꯒ ꯑꯜꯄꯦꯁꯇ ꯀꯟꯇꯦꯛ ꯇꯧꯔꯒ ꯑꯗꯒꯤꯗꯤ ꯑꯔꯖꯨꯟꯗ ꯀꯟꯇꯦꯛ ꯇꯧꯔꯒ ꯔꯥꯍꯨꯜꯗ ꯀꯟꯇꯦꯛ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯁꯤ ꯇꯧꯁꯤ ꯑꯩ ꯈꯪꯗꯕ ꯄꯣꯠꯇꯣ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯕ꯭ꯔꯣ ꯅꯪ ꯁꯤ ꯀ꯭ꯂꯥꯏꯟꯁꯦ ꯀꯃꯥꯏꯅ ꯀ꯭ꯂꯣꯖ ꯇꯧꯏ ꯁꯤ ꯇꯧꯏ ꯈꯨꯃꯟ ꯉꯥꯡꯕꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯔ ꯁꯤ ꯇꯧꯔꯒ ꯗꯤꯁꯀꯁ ꯇꯧꯅꯔꯒ ꯂꯣꯏ ꯂꯣꯏꯁꯟꯅꯩꯅꯦ ꯕꯠ ꯍꯥꯟꯅꯗꯤ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯅꯊꯟꯗ ꯂꯩꯔꯒ ꯅꯊꯟꯗ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯕ ꯚꯤꯗꯤꯑꯣ ꯈꯛ ꯌꯦꯡꯉꯒ ꯑꯗꯨꯝ ꯇꯥꯕ ꯐꯪꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯝ ꯕꯠ ꯑꯦꯠꯂꯤꯁ ꯅꯉꯣꯟꯗꯗꯤ ꯍꯧꯖꯤꯛ ꯄ꯭ꯂꯦꯠꯐꯣꯔꯝ ꯃꯌꯥꯝ ꯂꯩꯔꯕꯅꯦ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯌꯥꯝ ꯂꯩꯔꯕꯅꯦꯕ ꯍꯧꯖꯤꯛꯁꯨ ꯇꯨꯝ ꯇꯥꯔꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯑꯗꯨꯅꯦꯕ ꯌꯦꯡꯉꯣ ꯄꯨꯔꯥ ꯑꯦꯛꯁꯄꯣꯖ ꯇꯧꯔꯕꯅꯤ ꯅꯣꯏꯒꯤ ꯋꯥꯔꯜꯁꯦ ꯁꯤꯗꯒꯤ ꯍꯦꯟꯕ ꯋꯥꯔꯜ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯁꯤꯗꯒꯤ ꯍꯦꯟꯕ ꯋꯥꯔꯜꯁꯦ ꯌꯦꯡꯉꯨ ꯅꯣꯏꯅ ꯈꯨꯠꯇ ꯌꯨꯇ꯭ꯌꯨꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯣꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ AI ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯦꯜꯞ ꯇꯧꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯌꯦꯡꯉꯨ ꯁꯤ ꯃꯌꯥꯝꯁꯤꯡꯁꯤ ꯐꯥꯒꯤꯔꯣ ꯁꯤ ꯃꯌꯥꯝꯁꯤꯡꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯀꯩꯅꯣ ꯅꯣꯏ ꯑꯦꯗꯚꯥꯟꯇꯦꯖꯁꯦ ꯂꯧꯗ꯭ꯔꯦꯕ ꯕꯠ ꯑꯩꯅ ꯉꯁꯤ ꯍꯥꯏꯗꯣꯏꯁꯦ ꯅꯣꯏꯒꯤ ꯃꯥꯏꯟꯁꯦ ꯅꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗꯩ ꯂꯥꯞꯊꯣꯛꯈꯤ ꯇꯥꯔꯁꯨ ꯀꯣꯆꯤꯡꯗꯩ ꯂꯥꯞꯊꯣꯛꯈꯤ ꯇꯥꯔꯁꯨꯀꯣ ꯅꯣꯏꯒꯤ ꯃꯥꯏꯟꯁꯤꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯔꯔꯣꯏꯕ ꯃꯥꯟꯅꯔꯣꯏ ꯀꯝꯄꯜꯁꯔꯤ ꯃꯥꯟꯅꯔꯣꯏ ꯑꯗꯨ ꯃꯇꯝꯗ ꯀꯩꯗꯧ ꯑꯗꯨ ꯃꯇꯝꯗ ꯅꯪꯅ ꯈꯤꯇꯪꯈꯛ ꯀꯩꯅꯣ ꯇꯧꯗ ꯅꯣꯏ ꯗꯤꯄ꯭ꯔꯦꯁ ꯑꯣꯏꯅꯤꯕ ꯁꯤꯃꯗꯤ ꯑꯩ ꯒꯦꯔꯦꯟꯇꯤ ꯄꯤꯒꯦꯕ ꯈꯪꯕ꯭ꯔꯥ ꯅꯣꯏꯅ ꯁꯄꯣꯁ ꯅꯪꯁꯦ ꯁꯄꯣꯁ ꯑꯦꯛꯖꯥꯝꯄꯜꯅꯦ ꯄꯤꯔꯤꯁꯦ ꯀꯣꯆꯤꯡꯁꯦ ꯇꯧꯗ꯭ꯔꯦꯕ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯇꯧꯗ꯭ꯔꯦꯕ ꯅꯪꯒꯤ ꯃꯥꯏꯟꯁꯤꯗꯤ ꯑꯣꯜꯔꯦꯗꯤ ꯑꯦꯛꯁꯄꯣꯖ ꯇꯧꯔꯕꯅꯦꯕ ꯃꯌꯥꯝꯅ ꯊꯦꯡꯅꯧꯔꯕꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯅꯧ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯅꯪꯒꯤ ꯀꯣꯛꯁꯦ ꯄꯣꯛꯁꯟꯈ꯭ꯔꯕꯅꯦꯕ ꯀꯣ ꯄꯣꯛꯁꯟꯈꯤꯕ ꯃꯇꯝꯗ ꯅꯪ ꯍꯧꯖꯤꯛ ꯅꯨꯃꯤꯠ 10ꯅꯤ 20ꯅꯤ ꯊꯥ ꯑꯃ ꯅꯪ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯗ꯭ꯔꯦꯕ ꯀꯅꯥꯝꯇꯒꯤ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯗ꯭ꯔꯦꯕ ꯑꯗꯨ ꯅꯪꯒꯤ ꯇꯨꯝꯃ ꯂꯩ ꯅꯪ ꯗꯤꯄ꯭ꯔꯦꯁ ꯑꯣꯏꯔꯛꯀꯅꯤ ꯀꯝꯄꯜꯁꯔꯤ ꯅꯪ ꯗꯤꯄ꯭ꯔꯦꯁ ꯑꯣꯏꯔꯛꯀꯅꯤꯕ ꯀꯩꯒꯤꯅꯣ ꯗꯤꯄ꯭ꯔꯦꯁ ꯑꯣꯏꯗꯣꯏ ꯅꯪ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯒ ꯍꯧꯖꯤꯛꯀꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯒ ꯈꯦꯠꯅꯔꯕꯅꯦꯕ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯣꯂꯦꯖ ꯄꯤꯈ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯅꯪꯅ ꯈꯜꯂꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯁ ꯁꯤꯁꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯔꯝꯅꯤ ꯃꯤꯅ ꯇꯧꯅꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯅꯪꯅ ꯎꯔꯒ ꯅꯪ ꯉꯁꯥꯏꯒꯤ ꯋꯥꯈꯟꯁꯦ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝ ꯇꯧꯔꯛꯇꯣꯏꯅꯦꯕ ꯀꯩꯅꯣ ꯁꯤ ꯈꯪꯕꯒꯤꯅꯦꯕ ꯈꯪꯗꯕ ꯃꯤꯁꯦ ꯐꯃꯨꯡ ꯑꯗꯨꯝ ꯇꯥꯔ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯗꯤ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯅꯪ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯖꯧꯅꯦ ꯇ꯭ꯔꯦꯅꯤꯡ ꯁꯨꯡꯌꯥꯎ ꯌꯥꯎꯔꯨꯅꯣꯕ ꯊꯥ ꯑꯃ ꯅꯪ ꯅꯊꯟꯗ ꯂꯩꯔꯣꯕ ꯃꯤ ꯀꯅꯥꯝꯇ ꯋꯥꯔꯤ ꯁꯥꯟꯅꯅꯣꯕ ꯅꯪ ꯗꯤꯄ꯭ꯔꯦꯁ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯌꯦꯡꯉꯨ ꯊꯤꯅ ꯗꯤꯄ꯭ꯔꯦꯁ ꯑꯣꯏꯔꯛꯀꯅꯤ ꯅꯪ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯀꯩꯝꯇ ꯇꯧꯗ꯭ꯔꯕꯩ ꯇꯥꯏꯞꯇ ꯂꯥꯛꯁꯜꯂꯛꯀꯅꯤ ꯕꯤꯀꯣꯁ ꯀꯩ ꯅꯪ ꯑꯦꯛꯁꯄꯣꯖ ꯇꯧꯔꯨꯔꯕꯅꯦ ꯑꯦꯛꯁꯄꯣꯖ ꯇꯧꯔꯨꯕ ꯃꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯁꯨꯃꯥꯏꯅ ꯄꯤꯛꯁꯟꯕ ꯌꯥꯔꯔꯣꯏꯗꯕꯅꯦꯕ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯁ꯭ꯇ꯭ꯔꯦꯠꯆ ꯇꯧꯈ꯭ꯔꯕꯅꯦꯕ ꯑꯣꯜꯔꯦꯗꯤ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯁ꯭ꯇ꯭ꯔꯦꯠꯆꯇꯨ ꯅꯪ ꯌꯧꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯅꯪꯅ ꯎꯔꯔꯣꯏ ꯍꯥꯏꯇꯥꯔꯁꯨ ꯎꯈ꯭ꯔꯕꯅꯦꯕ ꯑꯗꯨꯝ ꯎꯗꯣꯔ ꯃꯪꯗ ꯐꯥꯎ ꯑꯗꯨꯝ ꯎꯗꯣꯔꯕ ꯅꯪꯒꯤ ꯍꯦꯛ ꯎꯗ꯭ꯔ ꯐꯥꯎꯗ ꯀꯩꯅꯣꯝ ꯍꯦꯛ ꯎꯕꯗ ꯅꯪ ꯋꯥꯈꯟꯁꯦ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯦꯁ ꯈꯟꯈꯤꯗꯣꯔꯕꯅꯦꯕ ꯑꯗꯨꯅ ꯅꯣꯏ ꯌꯥꯔꯣꯏꯕ ꯅꯣꯏ ꯍꯧꯖꯤꯛ ꯃꯅꯤꯡ ꯍꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯅꯣꯏ ꯃꯅꯤꯡ ꯍꯦꯛ ꯈꯟꯕ ꯃꯇꯝꯗ ꯅꯣꯏ ꯂꯥꯏꯐꯁꯦ ꯔꯤꯒ꯭ꯔꯦꯠ ꯑꯣꯏꯔꯅꯤꯕ ꯁꯦꯡꯅ ꯑꯩꯁꯨ ꯃꯅꯤꯡ ꯍꯟꯕ ꯌꯥꯗꯦꯕ ꯌꯦꯡꯉꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯑꯩꯒꯤ ꯆꯦꯂꯦꯟꯖ ꯑꯃ ꯄꯤꯖꯩꯕ ꯏꯁꯥ ꯏꯊꯟꯗ ꯑꯩꯅ ꯀꯩꯒꯨꯝꯕ ꯄꯣꯠ ꯑꯃ ꯑꯩꯅ ꯑꯩꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯑꯦꯅꯥꯎꯟꯁ ꯇꯧꯈ꯭ꯔꯕ ꯄꯣꯠꯁꯦ ꯑꯩ ꯇꯧꯗꯕ ꯌꯥꯗ꯭ꯔꯤꯕ ꯁꯄꯣꯁ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯦꯅꯥꯎꯟꯁ ꯇꯧꯈ꯭ꯔꯦꯕ ꯑꯗꯨ ꯄꯣꯠꯁꯦ ꯑꯩ ꯇꯧꯗꯕ ꯌꯥꯗꯦꯕ ꯕꯤꯀꯣꯁ ꯑꯩꯒꯤ ꯑꯣꯗꯤꯌꯟꯁꯅ ꯑꯩꯅ ꯍꯥꯏꯕ ꯄꯣꯠ ꯊꯥꯖꯔꯛꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯦꯡꯉꯣ ꯑꯩꯁꯨ ꯆꯦꯂꯦꯟꯖꯅꯦꯕ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯁꯄꯣꯁ ꯕꯤꯁꯇꯥꯏꯂꯥ ꯍꯧꯗꯣꯛꯏꯕ ꯕꯤꯁꯇꯥꯏꯂꯥꯁꯦ ꯑꯩ ꯆꯦꯟꯕ ꯌꯥꯗ꯭ꯔꯦꯕ ꯑꯩ ꯃꯅꯤꯡ ꯍꯜꯂ ꯆꯦꯟꯕꯁꯨ ꯌꯥꯗꯦ ꯋꯥꯔꯁꯨ ꯑꯩ ꯃꯅꯤꯡ ꯍꯜꯂ ꯆꯦꯟꯕ ꯌꯥꯗꯦꯕ ꯑꯩ ꯍꯧꯖꯤꯛ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯆꯦꯟꯕꯁꯨ ꯌꯥꯏ ꯆꯦꯟꯕꯗ ꯑꯩꯉꯣꯟꯗ ꯆꯦꯜꯂꯒ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯨꯅ ꯍꯤꯡꯖꯅꯤꯡꯗ꯭ꯔꯦꯕ ꯑꯩ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯨꯅ ꯍꯤꯡꯖꯅꯤꯡꯗ꯭ꯔꯦ ꯑꯗꯨꯒꯤ ꯑꯋꯥꯕꯗꯨꯅ ꯑꯩꯅ ꯈꯪꯅꯤꯡꯗ꯭ꯔꯦꯕ ꯑꯩ ꯑꯗꯨꯅ ꯅꯣꯏꯗꯤ ꯃꯅꯤꯡ ꯍꯟꯕ ꯑꯩꯅ ꯍꯥꯏꯗꯣꯏ ꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯅꯤꯡ ꯍꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕꯅꯦꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕ ꯃꯅꯤꯡ ꯍꯦꯛ ꯄꯩꯁꯥ ꯊꯣꯛꯄ ꯊꯣꯛꯇꯕ ꯗꯖꯟ ꯃꯦꯇꯔ ꯃꯅꯤꯡ ꯍꯦꯛ ꯍꯜꯂꯒ ꯀꯩꯅꯣꯝꯃ ꯇꯧꯒꯦ ꯇꯧꯔꯕ ꯋꯥꯈꯟꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯣꯏ ꯅꯨꯡꯉꯥꯏꯇꯕꯣꯏ ꯑꯗꯨꯝ ꯇꯧꯔ ꯂꯩꯗꯣꯔꯕꯅꯦꯕ ꯑꯗꯨꯝ 9 to 5 ꯖꯣꯕ ꯆꯪꯉꯨꯔꯦꯅ 9 to 5 ꯖꯣꯕ ꯑꯁ ꯀꯔꯤꯅꯣ ꯇꯧꯔꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯍꯥꯏꯕ ꯄꯣꯠꯁꯨ ꯑꯗꯨꯝ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯗꯣꯔꯕꯅꯦꯕ ꯕꯤꯀꯣꯁ ꯑꯩꯅ ꯈꯪꯕꯒꯤꯅꯦꯕ ꯅꯣꯏꯒꯤ ꯃꯥꯏꯟꯁꯦ ꯍꯧꯖꯤꯛ ꯇꯣꯉꯥꯟꯕ ꯃꯥꯏꯟ ꯑꯝꯗ ꯂꯩꯔꯕꯅꯦꯕ ꯇꯣꯉꯥꯟꯕ ꯄ꯭ꯂꯥꯅꯦꯠ ꯑꯝꯗ ꯂꯩꯔꯕꯅꯦꯕ
सिमदि नों साना एडमिट तौजौ अदुना ꯑꯩ ꯍꯥꯏꯗꯣ ꯌꯥꯝ ꯈꯟꯒꯅꯨ ꯋꯥꯈꯜ ꯌꯥꯝ ꯈꯟꯒꯅꯨ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯈꯜꯍꯟꯅꯤꯡꯗꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯂꯥꯏꯍꯜꯂ ꯃꯇꯨꯡꯗ ꯒ꯭ꯔꯣꯠꯀꯤ ꯋꯥꯈꯜꯁꯦ ꯂꯣꯏꯅ ꯁꯥꯅ ꯆꯦꯟꯖꯕ ꯑꯦꯅꯤꯊꯤꯡ ꯈꯪꯗꯕ ꯑꯩꯉꯣꯟꯗ ꯄꯣꯔꯛꯑꯣ ꯑꯦꯅꯤꯊꯤꯡ ꯈꯪꯗꯕ AIꯒꯤ ꯃꯇꯦꯡ ꯂꯧꯔꯣ anything filing related anything related business की ओइबा GST अदु दालोय खंगदबा बोरिस्ता की मतेंग लौरो अदगी दी इबन स्टेज दा विश्वनाथ सु यावरी सीनियर नि हंग खंगदबा मैम सिंग हंगो तानारो अदगी दी चही यामेन चही अंगांग वइना मु कैन तो वखन तो गुनु खुमन गाम लैरी खुमन गाम रसु मा बिजनेस की एक्सपीरियंस लेरमनि खंगो हंगो अइगोंदा हंगद्रसु खुमन गाम अइगोंदा हंगबा अइगोंदा हेना खंगबा क्या पार्टनर सु लेरमगनि मोनिजु हंगो अदगी विद्यानंद सरांगथेम दा लाइफ की मनुजु हंगो मु खंगदबा मैम सिंग मा हाइजरदनि यूट्यूब दा मा सेमी मैम सिंग दो so there are a lot of things no maza fagin table there are a lot of things amana amanda gi tamningai ba pone ba ai gi oina di ina haidu ko sengna haigadi ai gi damuk tante ai gi community da join to we want table but sida yauri ba member मैम सिंग gi thengnari मैम सिंग je you guys are lucky man each and every one you guys are lucky ina haidu si ai gi matam da ngon da kem lagi da poto noi matam da di मैम सिंग lai ram ni si मैम सिंग noi gi friend brother noi hoji gi ngon na thanda lonely oi matam da su amaga connect toroga amaga wai chan hana di noi business ki matang am lai matam khang da matam da yong hoji hangningai gi mi ngata ni noi gi business partner tib da waram ba na thanda to bang amam da poto hoji noi si je partner fang noi thawak to minari se hoji na thanda to bang amam da poto amana ama mateng pang na hoji ama sidagi hen ba kai noi pami sidagi hen ba blessing kai pami what else do you need man money pame money jo lakto ni money jo lakna ba ngatan tori मैम सिंग je money jo lakna ba ai mathang mathang tai मैम सिंग adu bo ai noi मैम da overwhelm ju hening de ai na ahi ba saraga ai ahi ba sing loi usallaga noi do je adu utpa matam da noi adu da waga da bo du di adu gi po de last ai gi pam de sing na ham dam da skari noi mana ahi ba ga taksallaga khoi da khoi khang da ba adu gi po de suma pam de ko ai na ngam ba ngai doi tai ai hen tak ninge ba sing na ga de ai ju sauning matang yawi ba ju sidi hen taksan ge khan matang yawi ba adu bo no ꯑꯩꯉꯣꯟꯗ ꯋꯥꯒꯗꯕ ꯄꯣꯠ ꯂꯩꯕꯀꯣ ꯃꯥꯏꯟ ꯁ꯭ꯇ꯭ꯔꯦꯠꯆ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯃꯤ ꯂꯩꯕ ꯑꯗꯨꯅ ꯑꯩ ꯑꯗꯨꯒꯤꯗꯃꯛꯇ ꯕ꯭ꯔꯦꯛ ꯐꯥꯕ ꯋꯥꯅꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯪꯉꯦ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯁꯦ ꯑꯗꯨꯝ ꯃꯁꯥꯒꯤ ꯃꯇꯝ ꯂꯧꯖꯕ ꯃꯤ ꯂꯩ ꯃꯁꯥꯒꯤ ꯁ꯭ꯄꯤꯗ ꯑꯞ ꯇꯧꯕ ꯃꯤ ꯂꯩ ꯕꯠ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯦꯗꯖꯁ ꯇꯧꯔꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯅ ꯏꯁꯦ ꯄꯨꯂꯞ ꯆꯠꯃꯤꯟꯅꯒꯗꯕꯅꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩ ꯈꯜꯂꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯤ ꯑꯃꯨꯛ ꯍꯥꯏꯌꯦꯅ ꯁꯤ ꯑꯣꯏꯇꯥꯔꯗꯤ ꯐꯖꯅ ꯇꯨꯝꯃꯨꯔꯒꯦ ꯁꯤ ꯅꯨꯃꯤꯠ 10ꯅꯤ 8ꯅꯤ ꯑꯩ ꯐꯖꯅ ꯄꯣꯊꯥꯎꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯈꯜꯂꯝꯒꯅꯨ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯅꯁꯥꯗ ꯁ꯭ꯄꯤꯗ ꯇꯧꯅꯕ ꯅꯁꯥꯗ ꯌꯥꯎꯅꯕ ꯀꯩꯅꯣ ꯈꯜꯂꯣ ꯏꯁꯥꯅ ꯆꯦꯂꯦꯟꯖ ꯄꯤꯔꯣ ꯀꯩꯗꯧꯔꯒꯦ ꯕꯤꯗ꯭ꯌꯥꯅꯟꯗ ꯈꯨꯟꯗ꯭ꯔꯥꯛꯄ ꯉꯝꯃꯗ꯭ꯔꯣ Gambar sir. ꯑꯩ ꯉꯁꯤ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯅꯪꯉꯣꯟꯗꯁꯨ ꯑꯃꯨꯛꯀ ꯍꯥꯏꯁꯦ ꯅꯪꯅ ꯍꯧꯗꯣꯛꯅꯤꯡꯉ ꯕꯤꯖꯤꯅꯦꯁ ꯑꯩꯉꯣꯟꯗ ꯑꯦꯅꯤ ꯇꯥꯏꯝ ꯅꯪ ꯍꯪꯉꯣ ꯑꯩ ꯃꯇꯦꯡ ꯄꯥꯡꯉꯒꯦ ꯇꯧꯕꯗꯤ ꯅꯪ ꯇꯧꯖꯒꯗꯕ ꯀꯣ ꯑꯩꯗꯤ ꯒꯥꯏꯗꯦꯟꯁ ꯈꯛꯇꯅꯦ ꯑꯩꯅ ꯄꯤꯗꯣꯏꯁꯦ ꯀꯣ ꯑꯦꯟ ꯗꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯅꯤꯊꯤꯡ ꯈꯪꯗꯕ ꯁꯄꯣꯁ ꯑꯩꯗ ꯅꯠꯇꯦ ꯑꯦꯅꯤ ꯋꯥꯟ ꯁꯤꯗꯩꯁꯤꯗ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯅꯪꯅ ꯈꯪꯗꯕ ꯃꯌꯥꯝꯁꯤꯡ ꯃꯣꯏꯗ ꯔꯤꯆ ꯑꯥꯎꯠ ꯇꯧ ꯇꯤꯟꯅꯧ ꯋꯥꯔꯤ ꯁꯥꯟꯅꯧ ꯀꯣ ꯑꯍꯟꯗꯁꯨ ꯉꯥꯏ ꯑꯉꯥꯡꯗꯁꯨ ꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯧ ꯇꯤꯟꯅꯧ ꯑꯦꯚ꯭ꯔꯤꯊꯤꯡ ꯅꯪꯅ ꯕꯤꯜ ꯇꯧꯔꯤꯗꯣ ꯀꯥꯏꯗ ꯄꯜꯂꯤꯅꯣ ꯀꯩꯗꯧꯔꯤꯅꯣ ꯂꯣꯏ ꯇꯥꯟꯅꯔꯒ ꯁꯦꯝꯅꯕ ꯈꯣꯠꯅꯕ ꯍꯥꯟꯅ ꯇꯧ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯉꯝꯗꯕ ꯃꯤꯒꯤ ꯃꯇꯧ ꯇꯝꯃꯛꯀꯅꯨ ꯉꯝꯕ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯜꯂꯨ ꯂꯣꯏꯔꯦ ꯁꯤꯗꯩꯁꯤꯗ ꯄꯦꯄꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯄꯦꯄꯦ ꯇꯥꯏ ꯁꯣꯔꯦꯡ ꯁꯥꯔ ꯁꯥꯡꯕꯝ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯇꯥꯏ ꯁꯥꯔ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯔꯛꯑꯣ ꯀꯔꯤꯅꯣ ꯀꯥꯏ ꯂꯩꯅꯣ ꯉꯁꯥꯏꯗꯩ ꯑꯩꯅ ꯄꯤꯕ ꯀꯩꯅꯣꯁꯦ ꯂꯧꯁꯟꯗꯕ꯭ꯔꯣ ꯂꯧꯁꯜꯂꯦ ꯀꯥꯏ ꯌꯧꯔꯦ ꯂꯧꯁꯤꯟꯕ ꯀꯥꯏ ꯌꯧꯔꯒꯦ ꯁꯥꯔ ꯉꯁꯥꯏꯒꯤ ꯑꯃ ꯀꯩꯅꯣꯒꯤꯗꯣ ꯋꯦꯃꯥꯔꯛꯀꯤꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯋꯦꯕꯁꯥꯏꯠ ꯂꯩꯇ꯭ꯔꯗꯤ ꯁꯦꯝꯕ ꯌꯥꯗꯕ꯭ꯔꯥ ꯋꯦꯕꯁꯥꯏꯠ ꯍꯥꯞꯇ꯭ꯔꯁꯨ ꯅꯪꯒꯤ ꯀꯩꯅꯣ ꯄ꯭ꯔꯣꯝ ꯁꯤꯖꯤꯟꯅꯗꯕ ꯄ꯭ꯔꯣꯝ ꯑꯣ ꯄ꯭ꯔꯣꯝꯁꯤꯅꯦ ꯃꯦꯟꯁꯦ ꯄ꯭ꯔꯣꯝ AIꯒꯤ ꯄ꯭ꯔꯣꯝ ꯑꯣ ꯀꯩ ꯉꯁꯥꯏ ꯃꯅꯤꯆꯟꯗ꯭ꯔ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯀꯥꯏ ꯅꯪ ꯁꯣꯔꯣꯛꯇ ꯌꯥꯎꯔꯤꯔꯣ ꯑꯩꯁꯦ ꯉꯁꯤꯗꯤ ꯍꯣꯁꯄꯤꯇꯥꯜ ꯂꯩꯕ ꯑꯗꯨꯗꯩ ꯑꯗꯨꯝ ꯑꯍꯥꯟꯕꯗ ꯌꯥꯎꯗꯗꯤ ꯌꯥꯎꯔꯒꯦꯅ ꯌꯥꯎꯁꯜꯂꯛꯑꯕ ꯑꯗꯣ ꯑꯍꯥꯟꯕ ꯑꯣꯏꯕ ꯌꯥꯎꯗ꯭ꯔꯗꯤ ꯈꯔ ꯂꯩꯔ ꯃꯥꯡꯈꯤꯗꯣꯏꯔꯣ ꯍꯥꯏꯁꯦ ꯈꯔ ꯃꯥꯡꯉꯣꯏꯗ ꯑꯗꯨꯒꯤ ꯊꯕꯛꯇꯨꯝ ꯇꯣꯛꯁꯤ ꯃꯤ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯁꯤꯃ ꯇꯣꯛꯁꯤ ꯃꯤ ꯑꯣꯏꯒꯗꯕ ꯋꯥꯈꯜꯂꯣꯟ ꯆꯦꯜꯂꯨ ꯑꯩ ꯍꯧꯖꯤꯛꯇꯒꯤꯗꯤ ꯑꯩ ꯀ꯭ꯂꯥꯁ ꯌꯥꯝ ꯁꯥꯡ ꯂꯧꯔꯣꯏ ꯀꯩꯅꯣ ꯀ꯭ꯂꯥꯁ ꯌꯥꯝ ꯁꯥꯡ ꯂꯧꯔꯒ ꯅꯣꯏꯗ ꯑꯣꯚꯔꯋꯦꯜꯝ ꯌꯥꯝ ꯑꯣꯏ ꯃꯇꯦꯛ ꯈꯛ ꯂꯧꯒꯦ ꯀꯩꯅꯣꯗ ꯁꯝꯇꯥꯏꯝꯁ
ai book the information hen na piman gi ai book the matha saba yo do na isu control to ge but question gi round am pi ge question hangning ba mi anything let's discuss अरे भाई क्वेश्चन पूछो ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯀꯣꯏꯁꯟꯁꯦ ꯊꯣꯛꯇ꯭ꯔꯤ ꯁꯥꯔ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯀꯩꯒꯤꯅꯣ ꯊꯣꯛꯇ꯭ꯔꯤꯁꯦ ꯑꯩꯒꯤ ꯂꯣꯏ ꯈꯪꯉꯕꯣ you know everything ꯅꯠꯇꯕ ꯁꯥꯔ ꯍꯥꯏꯗꯤ ꯇꯧꯔꯀꯥꯟꯗ ꯑꯁꯣꯏꯕꯗꯣ ꯃꯁꯛ ꯈꯪꯉꯛꯀꯗꯕꯗꯣ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯀꯣꯏꯁꯟ ꯊꯣꯛꯇꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯣ क्वेश्चनꯁꯦ ꯍꯪꯗ ꯂꯣꯏ ꯈꯪ ꯂꯩꯇꯥꯔꯗꯤ ꯀꯩꯒꯤꯅꯣ why are you so slow ꯁꯥꯔ ꯀꯩꯅꯣꯗ ꯍꯥꯏꯗꯤ ꯏꯁꯇꯛ ꯇꯧꯔꯒ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧꯕ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯩꯉꯣꯟꯗ ꯀꯩꯅꯣ stuck ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯗꯨꯅꯦ let's discuss about it ꯀꯩꯗꯅꯣ stuck ꯇꯧꯔꯤꯁꯦ what is your ꯑꯩ problem let me know ꯁꯤꯁꯇꯦꯝ ꯂꯩꯇꯕꯩꯅꯤ ꯁꯥꯔ ꯀꯩ ꯁꯤꯁꯇꯦꯝ ꯂꯧꯅꯕ ꯂꯩꯇꯕꯩꯅꯦꯕ ꯍꯥ ꯀꯝꯄ꯭ꯌꯨꯇꯔ ꯂꯦꯞꯇꯣꯞ ꯂꯩꯇꯕꯩ ꯁꯥꯔ ꯑꯗꯨꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯂꯦꯞꯇꯣꯞ ꯂꯩꯇ꯭ꯔꯤꯗꯣ ꯄꯩꯁꯥꯒꯤ ꯏꯁꯨ ꯂꯩꯕꯩꯅꯤ ꯅꯠꯇ꯭ꯔꯣ ꯌꯦꯁ ꯁꯥꯔ ꯀꯝꯄ꯭ꯌꯨꯇꯔ ꯏꯁꯨ ꯂꯩꯇ꯭ꯔꯤꯗꯣ ꯅꯪ ꯄꯩꯁꯥꯒꯤ ꯏꯁꯨ ꯂꯩꯕꯩꯅꯤ ꯑꯗꯨ ꯇꯥꯔꯗꯤ ꯃꯅꯤꯁꯦ ꯅꯪ ꯈ꯭ꯋꯥꯏ ꯐꯥꯔꯁ you need money ꯌꯦꯁ ꯁꯥꯔ so ꯑꯗꯨ ꯇꯥꯔꯗꯤ first generate some amount of money ꯀꯥꯏꯗ ꯖꯦꯅꯦꯔꯦꯠ ꯇꯧꯗꯣꯏꯅꯣ ꯑꯗꯨ ꯍꯥꯟꯅ ꯍꯣꯠꯅꯔꯣ ꯑꯗꯨ stuck ꯇꯧꯕꯗꯨ ꯂꯦꯞꯄꯣꯏꯗ꯭ꯔꯣ ꯑꯃꯨꯛ ꯍꯥꯏꯗꯨꯅꯤ ꯁꯥꯔ ꯅꯪꯅꯗꯤ ꯂꯥꯏꯅ ꯍꯥꯏꯔꯤꯕ ꯑꯩꯉꯣꯟꯗꯗꯤ ꯂꯨꯔꯤ ꯄꯣꯠꯅꯦ ꯑꯃꯨꯛ ꯍꯥꯏꯗꯨꯅꯦꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯦ ꯍꯥꯏꯗꯣꯏꯁꯦ ꯅꯣꯏ ꯍꯥꯏꯗꯣꯏꯁꯦ ꯑꯗꯨꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯏꯁꯦ ꯍꯥꯏꯔꯛꯇꯣꯏꯔꯣ ꯍꯥꯏꯔꯛꯑꯣꯏꯗꯣꯏꯔꯣ ꯍꯥꯏꯔꯣꯅꯦ ꯍꯥ ꯀꯩ ꯍꯥꯏꯅꯣ ꯃꯥ ꯑꯗꯨꯃꯛꯇꯤ ꯍꯥꯏꯁꯦ ꯍꯥꯏꯔꯣꯏ ꯁꯥꯔ ꯍꯥ ꯑꯗꯨꯃꯛ ꯍꯥꯏꯔꯣꯏ ꯑꯗꯨꯃꯛꯇꯤ ꯍꯥꯏꯗꯣꯏꯅꯦ ꯑꯩ ꯈꯪꯉꯤꯅꯦ ꯑꯗꯣ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯑꯗꯨꯃꯛꯇꯤ ꯍꯥꯏꯔꯁꯨ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯅꯪꯒꯤ ꯄꯣꯖꯤꯁꯟꯗ ꯑꯩ ꯂꯩꯔꯝ ꯇꯥꯔꯗꯤ ꯅꯪꯒꯤ ꯄꯣꯖꯤꯁꯟꯗ ꯑꯩ ꯂꯩꯔꯝꯃꯦꯕ ꯁꯄꯣꯁ ꯑꯩ ꯍꯥꯏꯔꯁꯦꯕ ꯑꯩꯁꯨ ꯃꯇꯥꯡ ꯑꯃ ꯌꯥꯎꯈꯤꯕ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯔꯛꯀꯦꯕ ꯑꯩꯅ ꯃ꯭ꯌꯨꯖꯤꯛꯇ ꯂꯩꯔꯤꯀꯥꯟꯗ ꯑꯩ HP ꯒꯤ ꯂꯦꯞꯇꯣꯞ ꯑꯃ ꯁꯤꯖꯤꯟꯅꯔꯝꯃꯦꯕ ꯃꯨꯟꯅ ꯇꯥꯎꯀꯣ HP ꯒꯤ ꯂꯦꯞꯇꯣꯞ ꯁꯤꯖꯤꯟꯅꯔꯝ ꯀꯥꯟꯁꯤꯗ HP ꯒꯤ ꯂꯦꯞꯇꯣꯞꯁꯤꯗ ꯁꯣꯐꯋꯦꯌꯔꯁꯨ ꯂꯩꯕ ꯉꯝꯗꯕꯒꯤ ꯁꯣꯐꯋꯦꯌꯔꯁꯤꯁꯨ ꯒꯦꯠ ꯏꯟꯇꯨ PCꯗꯩ ꯀ꯭ꯔꯦꯛ ꯚꯔꯖꯟ ꯁꯤꯖꯤꯟꯅꯔꯝꯃꯦꯕ ꯑꯩ ꯒꯦꯠ ꯏꯟꯇꯨ PCꯗꯒꯤ ꯀ꯭ꯔꯦꯛ ꯂꯣꯏ ꯗꯥꯎꯟꯂꯣꯗ ꯇꯧꯔ ꯁꯤꯖꯤꯟꯅꯩꯕ ꯑꯩ ꯀ꯭ꯔꯦꯛ ꯐꯥꯏꯜ ꯃꯌꯥꯝꯁꯤꯡꯁꯦ ꯁꯣ ꯀ꯭ꯔꯦꯛ ꯐꯥꯏꯜꯁꯦ ꯚꯥꯏꯔꯁ ꯌꯥꯎꯕꯅꯦꯕ ꯊꯥꯏꯅ ꯋꯦꯕꯁ ꯀꯥꯏꯅ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯛꯁꯤꯡ ꯃꯥꯁꯇꯔꯤꯡ ꯇꯧꯗꯕ ꯋꯦꯕꯁ ꯀꯥꯏꯅ ꯀꯩꯅꯣ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ VST ꯂꯩꯌꯦꯕꯀꯣ ꯋꯦꯕꯁꯦ ꯌꯥꯝ ꯇꯥꯡꯉꯦꯕ ꯃꯥꯒꯤ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯂꯧꯗꯕ ꯌꯥꯗꯦꯕ ꯁꯣ ꯁꯤꯗꯩꯁꯦ ꯃꯤꯛꯁꯤꯡ ꯃꯥꯁꯇꯔꯤꯡ ꯇꯧꯅꯕ ꯃꯥꯒꯤ ꯀꯝꯄ꯭ꯔꯦꯁꯔ ꯑꯗꯒꯤꯗꯤ EQ ꯑꯦꯚ꯭ꯔꯤꯊꯤꯡꯁꯦ ꯑꯩꯅ ꯂꯣꯏ ꯄꯥꯝꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜ ꯌꯦꯡꯕꯁꯤꯗꯗꯤ ꯑꯩ ꯉꯁꯥꯏ ꯇꯨꯜꯁꯀꯤ ꯍꯥꯏꯈꯤꯕꯗꯣ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜ ꯌꯦꯡꯕꯁꯤꯗ ꯉꯁꯥꯏꯒꯤ ꯃꯣꯏ ꯁꯤꯖꯤꯟꯅꯩꯁꯦ ꯑꯇꯥꯡꯕ ꯀꯩꯅꯣ BSC ꯂꯣꯏ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯗꯨꯅ ꯃꯣꯏ ꯚꯣꯀꯦꯜꯁꯤꯡꯒ ꯁꯥꯎꯟꯁꯦ ꯌꯥꯝ ꯐꯖꯕ ꯑꯗꯩ ꯃꯤꯛꯁꯤꯡ ꯃꯥꯁꯇꯔꯤꯡꯁꯦ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝ ꯋꯥꯡꯉꯦꯕ ꯁꯣ ꯑꯩ ꯄꯩꯁꯥꯗꯤ ꯂꯩꯇꯦꯕ ꯑꯩꯁꯦ ꯄꯩꯁꯥ ꯂꯩꯇꯕꯗ ꯑꯩꯅ ꯀ꯭ꯔꯦꯛ ꯚꯔꯖꯟ ꯊꯤꯔꯦꯕ ꯀ꯭ꯔꯦꯛ ꯚꯔꯖꯟ ꯊꯤꯔꯀꯥꯟꯗ ꯑꯩꯅ ꯒꯦꯠ ꯏꯟꯇꯨ PCꯁꯦ ꯐꯪꯉꯦ ꯒꯦꯠ ꯏꯟꯇꯨ PCꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯏꯟꯁꯇꯣꯜ ꯇꯧꯋꯦꯕ ꯏꯟꯁꯇꯣꯜ ꯇꯧꯕꯁꯦ ꯑꯩꯒꯤ PCꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁ꯭ꯂꯣ ꯗꯥꯎꯟ ꯁꯨꯝ ꯑꯣꯏꯔꯦꯕ ꯁꯤꯖꯤꯟꯅꯕ ꯌꯥꯔꯛꯇꯕꯗꯒꯤ ꯐꯥꯏꯜꯒꯗ ꯁꯦꯞ ꯇꯧꯕ ꯌꯥꯔꯛꯇꯕ ꯁꯨꯝ ꯑꯣꯏꯁꯜꯂꯛꯑꯦꯕ ꯈꯔ ꯂꯩꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯟꯁꯦ ꯉꯪꯈꯠꯄ ꯇꯧꯔꯦꯕ ꯑꯗꯩꯗꯤ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯩꯒꯤ ꯂꯦꯞꯇꯣꯞꯁꯦ ꯆꯥꯛꯈ꯭ꯔꯦꯕ ꯂꯦꯞꯇꯣꯞ ꯆꯥꯛꯈꯤꯕ ꯃꯇꯝꯗ ꯄꯩꯁꯥ ꯑꯝꯇ ꯂꯩꯕ ꯅꯠꯇꯦꯕ ꯕ꯭ꯔꯣꯛꯅꯦꯕ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯍꯥꯒꯠꯆꯕ ꯑꯩꯉꯣꯟꯗꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃ꯭ꯌꯨꯖꯤꯛꯁꯦ ꯁꯦꯝꯅꯤꯡꯕ ꯃ꯭ꯌꯨꯖꯤꯛꯁꯦ ꯌꯥꯎꯗ ꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯂꯩꯕ ꯌꯥꯗꯕ ꯄꯣꯠꯇꯨꯅꯦꯕ ꯑꯩꯉꯣꯟꯗ ꯑꯣꯏꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯁꯦꯡꯕꯅꯦ ꯑꯩꯒꯤ ꯍꯧꯖꯤꯛꯐꯥꯎꯗ ꯒꯨꯁ ꯕꯝꯅꯤ ꯅꯣꯏꯗꯤ ꯋꯥꯔꯤ ꯂꯤꯁꯦ ꯀꯩꯅꯣ ꯑꯥꯏ ꯀꯦꯟ ꯐꯤꯜ ꯏꯠ ꯑꯩ ꯍꯧꯖꯤꯛꯐꯥꯎꯗ ꯌꯥꯝ ꯊꯤꯅ ꯐꯤꯜ ꯇꯧꯕ ꯉꯝꯃꯦ ꯃꯇꯝꯗ ꯐꯥꯎꯈꯤꯕ ꯄꯣꯠꯇꯣ ꯃꯇꯝꯗꯨꯗ ꯐꯥꯎꯈꯤꯕ ꯄꯣꯠꯇꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯅ ꯅꯨꯄꯥ ꯑꯃ ꯂꯩꯌꯦꯕ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯂꯩꯌꯦꯕ ꯁꯤꯗꯩꯁꯤꯗ ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯝꯕ ꯑꯃ ꯃꯉꯣꯟꯗ ꯑꯩꯅ ꯍꯥꯏꯌꯦꯕ ꯆꯟꯗ꯭ꯔꯨꯗ ꯑꯩꯒꯤ ꯂꯦꯞꯇꯣꯞꯁꯤ ꯌꯥꯈꯤꯗ꯭ꯔꯦ ꯑꯝꯇ ꯁꯦꯝꯕꯤꯌꯣ ꯂꯨꯄꯥ ꯀꯌꯥ ꯆꯪꯗꯣꯏꯅꯣ ꯍꯥꯏ ꯃꯇꯝꯗ ꯃꯥ ꯍꯥꯏꯌꯦ ꯅꯪꯒꯤꯗꯣ ꯌꯦꯡꯗꯗꯤ ꯈꯪꯉꯣꯏ ꯍꯥꯏ ꯌꯦꯡꯉꯀꯥꯟꯗ ꯑꯗꯨ ꯆꯥꯛꯑꯦ ꯑꯗꯥ ꯆꯥꯛꯑꯦ 8,000-9,000 ꯆꯪꯅꯤ ꯍꯥꯏ 8,000-9,000 ꯆꯪꯅꯤ ꯍꯥꯏ ꯃꯊꯥ ꯁꯥꯏ 8,000-9,000 ꯌꯨꯝꯗꯁꯨ ꯍꯥꯏꯕ ꯉꯝꯗꯕ ꯕꯠ ꯑꯩ 8,000-9,000 ꯆꯪꯕꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏ ꯆꯟꯗ꯭ꯔꯨꯗ ꯅꯪꯁꯦ ꯑꯅꯤꯔꯛ ꯊꯣꯛꯅ ꯄꯤ ꯌꯥꯒꯗ꯭ꯔꯥ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏ ꯇꯧꯕꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯝꯗ ꯄꯩꯁꯥ ꯄꯨꯔꯒ ꯑꯩ ꯁꯦꯝꯃꯦꯕ ꯕꯤꯀꯣꯖ ꯑꯩ ꯇꯧꯗꯕ ꯌꯥꯗꯕꯅꯤꯅ ꯑꯦꯅꯤ ꯍꯥꯎꯗ ꯑꯩ ꯁꯦꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩ ꯈꯜꯂꯒ ꯇꯧꯈꯤꯗꯕ ꯌꯥꯗꯕꯅꯤꯅ ꯇꯧꯈꯤꯕ ꯑꯩ ꯄꯣꯠꯁꯦ ꯁꯦꯝꯕꯅꯦꯕ ꯑꯩ ꯂꯝꯕꯦꯜꯁꯦ ꯁꯣ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯄꯩꯁꯥ ꯄꯨ ꯍꯥꯏꯕ ꯅꯠꯇꯦꯕ ꯂꯝꯕꯦꯜꯗꯣ ꯅꯁꯥꯅ ꯊꯤꯌꯨ ꯅꯁꯥꯒꯤ ꯏꯒꯔꯅꯦꯁ ꯍꯪꯒꯔꯅꯦꯁꯇꯨꯗꯤ ꯅꯪ ꯊꯤꯒꯗꯕꯅꯦꯕ
get into PC changudisु kaino hungerness ne crack version larudisu kaino hunger ne aina tawdaba yade khanbagi fa aigi isada yawba hunger du na tawrei ne badusu adoi semai ne adoi sema music tu ne ngasi aina habdo aigi isai am lay for you dead ana for you dead ai isai ja aina kaida record toy khambra studio sida hanjan chat patana studio chat puding hour da pisa lok pen ke toy khambra aigi aina mamang jo haigibdo aigi upuje hangdu edana upuje hangdo kan humang sogur mar da fan je muthat ledana fan je muthat la khoi gi sofa gi cushion myam se mathak ka thangkat ledana kok sida ai su ningjingi cushion je swain ta thammedana adu mic manung je lama upu manung chang ai sai sai adu gi sai du na ina seminar da play tau gi sai du adu gi sai du mi kan amta ngasi baut studio da record tau de hayak te ngasi baut engunda moi khangpote aina du thadari ba press work hard man moi khangpote so siu maina work hard adu buk tai kem phangudrin adu buk tai music te achieve to hodrin but it's okay it's fine I regret oi deb music te achieve to hodre but music te ina learn to gap to hore kai music te ina kai learn to hori music ki journey de ki patience ina learn to khang ba kan da ba yadi nupa thok to ba yadi khang oi ben hunger man nusiba hunger yam darga lai aina thabak to kanda aina habdo music ki tools loi thoi habdo music ki tools loi thoga music ki tools ki EMI thi and then thagi lupa lising taruk ta ina videographer ge delete ne video mom namna bai pressure ne pura ngawi ne lupa am lem pote लेकिन तू करना पड़ेगा भाई ngamgodro du gan theng ngamgodro ngamni da khadabe ngam moi da de ngamangoni nang ngam sa adu ngamadi adu ngamni ha de hojik baw theng na de adu lambel thidri kai no hojik baw kuman ngan ma pesa ta le je kuman ngan ma nang kolat to jan kuman ngan ma lak ta la ga nang ke du pesa tan du kuman ngan ma da yo nangi lak ta le do ju tang khayam tan ge ayo but no Tandra man na hai ju no I have some ego kuman ngam de angang ni kai no bro sa dum tani de sa log dure sa agi de nang da hante mi atop da ju hai ne ego wang ka mu da ju hai ne hai man jing result ba phangraba tension lo yare collaboration to ro yare collaboration to ro du mutam nang loi kau tho yare selfish way hai ga kai hai ga tin no ro yare because ya matter way music ta sungai re aina soi gib do aina have do collaboration am darka lai have do afaw mi nga collaboration to guitar nang music jum jingat kita same thing paisa jene to ro mi du loina guitar nang paisa jene to ta nang adu wakal no do change nata vida ai king ni ha por to no lo chor pudi noi manipur da lai ni yung aina hai ai wa to khro noi kenogi imoinu group of enterprises sa tarsu at least business ki knowledge khar do ju phangani noi phangni phangwai Phangni sir. these are the things man these are the things you need these are the things tools te arrive in business can ta bra Tai sir. kam ga ngam ji kam ga ngam moi ji ga ro Sa ai do hantak 2 month intern ama lay yu sa adu dai gen to fadan tau si ko fadan tau si Oi. nangi intern ju important oi but at the same time nangi career ju important oi nang sem ningi pot mem sing do fadan of semo aina hai mem sing Oi sir. a proper way the same Oi sir. bilana can tarbo Tai sir. bilana de ti active ni gen first class ne active ti dinesh ke sab mane तो जित क्या लग रहा है Sini, नहीं कमाई तो होगी ai business ama jadi e-commerce ki ama hang ama plan ama lay. हमारा ये Du do ai thu badai hauna bagi plan na tawra gi ai isa se improve to ram na business na sanga ge do. चंगो everyone ai na haiju changो ai na ngasih haiju every time noi ki support
ꯗꯔꯀꯥꯔ ꯂꯩꯕ ꯃꯁꯤꯡ ꯑꯩꯅ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯅꯣꯏꯅ ꯃꯄꯥꯟꯗ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯃꯄꯥꯟꯒꯤ ꯗꯤꯜ ꯑꯗꯨꯗ ꯑꯗꯒꯤ ꯑꯦꯅꯤꯊꯤꯡ ꯅꯣꯏ ꯀꯩꯝ ꯋꯥꯒꯅꯨ ꯑꯩꯅ ꯉꯝꯕꯉꯩ ꯑꯩꯅ ꯂꯣꯏ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤ ꯏꯚꯟ ꯑꯩꯅ ꯍꯥꯏꯗꯣꯏꯅꯦ ꯑꯩ ꯌꯦꯡꯉꯣ ꯑꯩ ꯉꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯀꯦ ꯁꯤꯃꯥꯒꯤ ꯐꯥꯎꯗ ꯃꯦꯅꯨꯐꯦꯛꯆꯔ ꯐꯥꯎꯗ ꯑꯩ ꯍꯤꯟꯗꯤꯗ ꯑꯩꯅ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕꯤꯒꯅꯤꯀꯣ ꯑꯗꯨ ꯑꯦꯅꯤꯊꯤꯡ ꯍꯥꯏꯕꯗꯤ ꯁꯤꯃꯥ ꯈꯛꯇꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯣꯏꯅ ꯁꯥꯅꯤꯡꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯅꯣꯏꯅ ꯈꯪꯗꯕ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯣ ꯑꯩ ꯁꯥꯕꯤꯒꯦ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯍꯣꯏ ꯁꯝꯇꯥꯏꯝꯁ ꯑꯩ ꯆꯤꯟꯕ ꯃꯇꯝꯗ ꯑꯩ ꯅꯣꯏ ꯐꯣꯟ ꯄꯥꯏꯗꯕ ꯌꯥꯎꯅꯤ ꯑꯗꯨꯗ ꯅꯣꯏꯅ ꯁꯥꯎꯕ ꯌꯥꯗꯦ ꯂꯥꯟꯅ ꯈꯟꯕ ꯌꯥꯗꯦ ꯃꯦꯁꯦꯖ ꯍꯟꯗꯕ ꯃꯇꯥꯡ ꯌꯥꯎꯅꯤ ꯑꯗꯨꯗꯤ ꯑꯩ ꯇꯝ ꯉꯝꯗ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯐꯅꯌꯥꯝ ꯂꯥꯛꯑ ꯑꯩ ꯍꯟꯕ ꯉꯝꯗꯕ ꯀꯌꯥ ꯌꯥꯝ ꯌꯥꯎꯋꯦꯕ ꯇꯧꯕꯇꯕꯨ ꯅꯣꯏꯅ ꯀꯩꯅꯣ ꯇꯧꯗꯕ ꯄꯣꯠꯇꯨꯗꯤ ꯑꯩꯅ ꯈꯪꯅ ꯑꯗꯨꯝ ꯃꯇꯝ ꯆꯥꯅ ꯑꯩꯅ ꯄꯤꯔꯛꯀꯅꯤꯕ ꯑꯩꯅ ꯅꯣꯏꯅ ꯈꯪꯗꯕ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗ ꯍꯪꯉꯣ ꯑꯦꯅꯤꯊꯤꯡ ꯇꯧꯁꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯛꯀꯦꯕ ꯍꯣꯠꯇꯤ ꯍꯣꯠꯅꯕ ꯃꯤ ꯈꯛꯇꯅ ꯐꯪꯕꯅꯤ ꯍꯣꯠꯅꯗ꯭ꯔꯗꯤ ꯔꯤꯖꯜ ꯐꯪꯉꯣꯏ ꯐꯅ ꯍꯥꯏꯗꯅ ꯍꯣꯠꯅꯗ꯭ꯔꯗꯤ ꯔꯤꯖꯜ ꯁꯨꯛꯐꯪ ꯐꯪꯉꯣꯏ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯅ ꯐꯅ ꯅꯣꯏꯗ ꯕꯤꯖꯤꯅꯦꯁꯀꯤ ꯑꯥꯏꯗꯤꯌꯥꯁ ꯄꯤꯖꯅꯨ ꯐꯅ ꯇꯨꯜꯁ ꯄꯤꯖꯅꯨ ꯐꯅ ꯑꯦꯅꯤꯊꯤꯡ ꯄꯤꯖꯅꯨ ꯑꯩꯅ ꯃꯅꯨꯡꯗ ꯀꯣꯔꯁꯇ ꯐꯅ ꯑꯅꯧ ꯑꯅꯧꯕ ꯐꯦꯟꯁꯤ ꯊꯤꯡꯁ ꯄꯤꯔꯛꯁꯅꯨ ꯍꯥꯏꯔꯛꯁꯅꯨ ꯏꯠ ꯏꯁ ꯅꯣꯠ ꯒꯣꯏꯡ ꯇꯨ ꯍꯦꯜꯞ ꯌꯨ ꯃꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯇꯥꯏ ꯁꯥꯔ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯐꯥꯔꯁ ꯁ꯭ꯇꯦꯞ ꯁꯝꯇꯥꯏꯝꯁ ꯑꯩ ꯏꯁꯥꯅ ꯏꯁꯥꯗ ꯍꯪꯉꯦꯕ ꯑꯩꯅ ꯍꯥꯏ ꯏꯚꯟ ꯉꯁꯤꯁꯨ ꯑꯩ ꯏꯁꯥꯗ ꯋꯥꯈꯜꯗ ꯈꯜꯂꯦꯕ ꯃꯌꯥꯝꯅ ꯑꯦꯅꯤꯊꯤꯡ ꯑꯩꯈꯣꯏꯅ ꯄꯣꯠ ꯂꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤ ꯄꯣꯠꯁꯦ ꯀꯥꯏꯗꯒꯤ ꯄꯣꯠ ꯂꯩ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯗꯔ ꯗꯦꯜꯂꯤꯗ ꯕꯦꯁ ꯇꯧꯕ ꯕ꯭ꯔꯦꯟ ꯏꯗꯔ ꯃꯨꯝꯕꯥꯏꯗ ꯕꯦꯁ ꯇꯧꯕ ꯕ꯭ꯔꯦꯟ ꯏꯗꯔ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯕꯦꯁ ꯇꯧꯕ ꯕ꯭ꯔꯦꯟ ꯑꯗꯨꯗ ꯕꯦꯁ ꯇꯧꯕ ꯕ꯭ꯔꯦꯟꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯣ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯁꯣꯝꯗꯗꯤ ꯂꯥꯛꯈꯠꯄ ꯑꯝꯇ ꯂꯥꯛꯇꯦꯕ ꯁꯣꯝꯗꯒꯤ ꯅꯣꯔꯠ ꯏꯁ ꯂꯣꯝꯗꯗꯤ ꯆꯤꯡꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯦꯕ ꯆꯤꯡꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯦ ꯄꯨꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯦꯕ ꯁꯨꯝ ꯋꯥꯈꯜ ꯈꯜꯂꯨꯀꯣ ꯅꯣꯔꯠ ꯏꯁ ꯂꯣꯝꯗꯒꯤꯗꯤ ꯄꯩꯁꯥꯁꯦ ꯆꯤꯡꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯦꯕ ꯉꯁꯤꯐꯧ ꯌꯥꯝ ꯌꯥꯎꯗ꯭ꯔꯤꯕ ꯃꯨꯝꯕꯥꯏꯗꯒꯤ ꯅꯣꯔꯠ ꯏꯁꯇ ꯆꯤꯡꯉꯛꯑꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯌꯥꯎꯗ꯭ꯔꯤꯕ ꯅꯣꯔꯠ ꯏꯁꯅ ꯃꯨꯝꯕꯥꯏꯗ ꯆꯤꯡꯉꯛꯑꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯌꯥꯎꯗ꯭ꯔꯤꯕ ꯗꯦꯜꯂꯤꯗ ꯆꯤꯡꯉꯛꯑꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯌꯥꯝ ꯌꯥꯎꯗ꯭ꯔꯤꯕ ꯂꯩ ꯌꯥꯝ ꯌꯥꯎꯗ꯭ꯔꯤꯕ ꯁꯣ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯩꯅ ꯏꯁꯥꯗ ꯍꯥꯏꯌꯦꯕ ꯁꯣ ꯗꯤꯁ ꯏꯁ ꯗ ꯒꯣꯜ ꯁꯤꯒꯤ ꯒꯣꯜꯁꯦ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯑꯁꯤꯒꯤ ꯒꯣꯜꯁꯦ ꯑꯣꯏꯕ ꯇꯥꯔꯗꯤ ꯀꯩꯅꯣ ꯁꯄꯣꯁ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯗꯣꯛꯏꯕ ꯑꯩꯅ ꯍꯧꯔꯛꯏꯕ ꯕ꯭ꯔꯦꯟꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯍꯥꯏ ꯄꯣꯠꯁꯦ ꯃꯨꯝꯕꯥꯏꯗꯒꯤꯁꯨ ꯑꯩ ꯑꯣꯗꯤꯌꯟꯁ ꯆꯤꯡꯅꯤ ꯗꯦꯜꯂꯤꯗꯒꯤꯁꯨ ꯑꯣꯗꯤꯌꯟꯁ ꯆꯤꯡꯅꯤ ꯆꯦꯟꯅꯥꯏꯗꯒꯤꯁꯨ ꯑꯣꯗꯤꯌꯟꯁ ꯆꯤꯡꯅꯤ ꯍꯥꯏꯕꯅꯦꯕ ꯗꯤꯁ ꯏꯁ ꯗ ꯐꯥꯔꯁ ꯁ꯭ꯇꯦꯞ ꯗꯤꯁ ꯏꯁ ꯗ ꯐꯥꯔꯁ ꯁ꯭ꯇꯦꯞ ꯁꯣꯝꯗꯒꯤ ꯗꯦꯂꯤꯚꯔꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯃꯌꯥꯝꯁꯤꯡꯒꯤ ꯅꯣꯏ ꯍꯧꯖꯤꯛꯁꯤꯗꯒꯤ ꯅꯣꯔꯠ ꯏꯁꯇꯒꯤꯁꯨ ꯂꯧꯕ ꯍꯧꯗꯣꯔꯕꯅꯦ ꯐꯥꯔꯁ ꯁ꯭ꯇꯦꯞ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯁꯥꯅ ꯈꯜꯂꯣ opportunity kya chaure big things you can do big things big things anything nang na sa ji lai mafam de nang ji chingya am son de audience no yo kan tan khallo suppose make now street wear ho to my street wear do my street wear is best level ta gi tardi fajarak tardi high class wear tardi fashionable wear tardi kai jo bui dam mumbai de my production lai ro Mumbai the layer fang the product design the oitar the market with layer. Quid the Pasham lay with their cata de. A quid the yam do with their cata de, a quick cook shin about their cata, but tools, fancy and a the business growth of BI. That is all you need. Adungam tardi, Nangi Pashapai Lambel Zankani, Nanga doing a business to entrepreneur high position, entrepreneur high poche, or 101 or 1 kalo. Minds you open to Manipura based to ꯑꯩꯅ ꯉꯁꯤ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯗ ꯈꯛ ꯕꯦꯁ ꯇꯧꯒꯅꯨ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯃꯅꯤꯄꯨꯔꯗ ꯕꯦꯁ ꯇꯧ ꯇꯥꯔꯗꯤ ꯕꯤꯖꯤꯅꯦꯁꯁꯦ ꯌꯥꯝ ꯊꯤꯅ ꯋꯥꯒꯅꯤ ꯅꯣꯏꯒꯤꯗ ꯍꯧꯖꯤꯛ ꯔꯤꯁꯣꯔꯁꯦꯁ ꯂꯣꯏ ꯂꯩꯔꯦ ꯍꯧꯖꯤꯛ ꯂꯣꯏ ꯂꯩꯔꯦ ꯔꯤꯁꯣꯔꯁꯦꯁ go out do it sell something ꯄꯣꯠ ꯑꯃ ꯌꯣꯜꯂꯣ ꯄꯣꯠ ꯑꯃ ꯌꯣꯟꯕ ꯄꯣꯠ ꯑꯃ ꯐꯥꯎ ꯌꯣꯟꯕ ꯉꯝꯗ ꯇꯥꯔꯗꯤ what's the use ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯪ ꯅꯁꯥ ꯅꯁꯥꯕꯨ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯔꯛꯀꯅꯨ ꯄꯣꯠ ꯑꯃ ꯐꯥꯎ ꯌꯣꯟꯕ ꯉꯝꯗ ꯇꯥꯔꯗꯤ lupa ꯆꯥꯝꯃꯒꯤ ꯄꯣꯠ ꯌꯣꯟꯕ ꯉꯝꯗ ꯇꯥꯔꯗꯤ ꯅꯪꯅ ꯀꯩꯒꯨꯝꯕ lupa 200ꯒꯤ ꯉꯁꯤ ꯃꯤꯌꯦꯡꯒꯤ ꯄꯣꯠ ꯌꯣꯟꯈ꯭ꯔꯕ
ꯅꯪꯁꯦ ꯅꯪꯅ ꯇꯧꯕ ꯉꯝꯗꯕ ꯀꯩꯝ ꯂꯩꯇ꯭ꯔꯕꯅꯦ ꯅꯪ ꯈꯜꯂꯣ ꯁꯤꯃ ꯈꯪꯖꯜꯂꯨ ꯌꯥꯔꯦ ꯅꯪ ꯂꯨꯄꯥ 500ꯒꯤ ꯄꯣꯠ ꯑꯝꯇꯁꯨ ꯌꯣꯟꯈ꯭ꯔꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯈꯪꯉꯣ ꯅꯪꯒꯤ ꯀꯦꯄꯥꯁꯤꯇꯤꯁꯦ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯈꯪꯉꯣꯕ ꯅꯪꯒꯤ ꯀꯦꯄꯥꯁꯤꯇꯤꯁꯦ ꯅꯪ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯤꯡꯈꯠꯄꯁꯤ ꯌꯥꯏ ꯂꯨꯄꯥ 500 ꯌꯣꯟ ꯉꯝꯇꯥ ꯅꯪ 5,000 ꯈꯛꯇ ꯌꯣꯟ ꯉꯝꯃꯣꯏꯗꯣꯏꯅꯤ 5,000 ꯌꯣꯟ ꯉꯝꯇꯥ ꯅꯪ 10,000 ꯈꯛꯇ ꯌꯣꯟ ꯉꯝꯃꯣꯏꯗꯣꯏꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯀꯦꯄꯥꯁꯤꯇꯤ ꯌꯥꯎ ꯄꯩꯒꯤ ꯀꯦꯄꯥꯁꯤꯇꯤꯅꯤ ꯌꯥꯎꯏꯃꯦ ꯅꯤꯂꯀꯥꯟꯇꯒꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯅꯤꯂꯀꯥꯟꯇꯒꯁꯦ ꯍꯔꯦꯡꯉꯥꯏ ꯇꯧꯖꯕ ꯃꯥꯅ ꯃꯔꯛ ꯃꯔꯛꯇ ꯕꯠ ꯑꯗꯨꯒꯤ ꯃꯇꯤꯛ ꯀꯦꯄꯥꯁꯤꯇꯤ ꯌꯥꯎꯔꯤꯕ ꯑꯗꯨꯒꯤ ꯃꯇꯤꯛ ꯄꯣꯠ ꯌꯣꯟꯕ ꯉꯝꯃꯤꯕ ꯃꯥꯒꯤ ꯋꯤꯜꯗꯣ ꯀꯌꯥꯝ ꯆꯥꯎꯔꯝꯃꯅꯤ ꯈꯜꯂꯨ ꯑꯦꯛꯖꯥꯝꯄꯜꯅꯦ ꯑꯩꯅ ꯄꯤꯔꯛꯏꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯒꯤ ꯁꯤꯒꯤ ꯋꯤꯜꯁꯦ ꯃꯥꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯁꯤ ꯀꯩꯗꯧꯕꯩꯗꯃꯛꯇ ꯃꯥ ꯃꯄꯥꯟꯗ ꯀꯩꯗꯧꯕ ꯌꯧꯔꯣꯏꯗꯣꯏꯅꯣ ꯃꯄꯥꯟꯗ ꯃꯥ ꯀꯩꯗꯧꯕ ꯄꯩꯁꯥ ꯃꯥ ꯀꯩꯗꯧꯕꯩ ꯄꯩꯁꯥ ꯄꯥꯏꯔꯣꯏꯗꯣꯏꯅꯣ ꯄꯥꯏꯒꯦꯗꯤ ꯃꯥꯏ ꯃꯈꯨꯠꯇ ꯂꯩ ꯄꯩꯁꯥ ꯄꯥꯏꯅꯤ ꯄꯥꯏꯔꯣꯏ ꯍꯥꯏꯁꯦ ꯃꯥꯏ ꯃꯈꯨꯠꯇ ꯂꯩ ꯔꯥꯍꯨꯜ ꯑꯥꯔꯖꯨꯟ ꯑꯣꯜꯔꯦꯗꯤ ꯃꯥ ꯄꯩꯁꯥ ꯖꯦꯅꯦꯔꯦꯠ ꯇꯧꯈ꯭ꯔꯕꯅꯤ ꯃꯥꯅ ꯄꯥꯏꯅꯤꯡꯉꯦ ꯄꯥꯏꯅꯤꯡꯗꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯁꯥꯗ ꯂꯩꯔꯕꯅꯦ ꯍꯣꯠꯅꯅꯤꯡꯉꯗꯤ ꯃꯥ ꯂꯝꯕꯦꯜ ꯈꯪꯉꯕꯅꯤ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯔ ꯄꯩꯁꯥ ꯇꯥꯜꯂꯦ ꯑꯍꯥꯟꯕ ꯄꯩꯁꯥ ꯖꯦꯅꯦꯔꯦꯠ ꯇꯧꯕꯁꯤꯅꯦ ꯃꯌꯥꯝ ꯂꯨꯏꯁꯦ ꯕꯠ ꯅꯪꯒꯤ ꯊ꯭ꯔꯨꯗ ꯅꯁꯥꯅ ꯍꯣꯠꯅꯖꯔ ꯂꯨꯄꯥ 500 ꯇꯥꯟꯈꯤꯕ ꯍꯥꯏꯕꯁꯤ ꯅꯪ ꯂꯝꯕꯦꯜ ꯂꯩꯔꯕꯅꯦꯕ ꯍꯣꯏ ꯑꯋꯥ ꯑꯅꯥꯗꯤ ꯂꯥꯛꯇꯥꯕꯅꯤꯅ ꯕꯠ ꯑꯗꯨꯗꯒꯤ ꯄꯨꯁ ꯇꯧꯅꯤꯡꯗ ꯇꯥꯔꯗꯤ ꯃꯐꯝꯗꯨ ꯑꯗꯨꯝ ꯂꯩꯖ ꯇꯥꯕꯅꯦꯕ ꯍꯧꯖꯤꯛ ꯈꯨꯃꯟ ꯉꯥꯟꯕ ꯂꯥꯛ ꯑꯃ ꯇꯥꯜꯂꯦ ꯍꯥꯏꯁꯦ ꯇꯨꯝꯕ ꯂꯩꯔꯗꯤ ꯃꯥ ꯂꯥꯛ ꯑꯃ ꯈꯔ ꯂꯩꯔꯒ ꯂꯥꯛ ꯑꯃ ꯑꯗꯨꯝ ꯈꯔ ꯂꯩꯔ ꯕ꯭ꯔꯣꯛ ꯆꯠ ꯂꯩꯔꯝꯃꯅꯤ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯗꯨꯅ ꯄ꯭ꯂꯤꯖ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯂꯝꯕꯦꯜꯒꯤ ꯂꯝꯕꯦꯜ ꯉꯥꯛꯇꯅꯤ ꯍꯧꯒꯦꯗꯤ ꯉꯝꯗꯕ ꯀꯩꯝ ꯂꯩ ꯄꯣꯠꯇꯦ ꯖꯁ ꯐꯣꯀꯁꯁꯦ ꯐꯖꯅ ꯗꯔꯀꯥꯔ ꯇꯥꯏ ꯐꯣꯀꯁꯁꯦ ꯐꯖꯅ ꯗꯔꯀꯥꯔ ꯇꯥꯏ ꯐꯣꯀꯁ ꯐꯖꯅ ꯄꯤꯌꯨ ꯄꯦꯟꯁꯦ ꯈꯔ ꯈꯥꯡꯕ ꯇꯝꯃꯨ ꯑꯗꯨꯒ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯇꯧꯗꯣꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯐꯖꯅ ꯅꯪꯅ ꯀꯔꯝ ꯀꯥꯟꯗ ꯀꯔꯤ ꯁꯤꯖꯤꯟꯅꯒꯅꯤ ꯀꯔꯝ ꯀꯥꯟꯗ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯨꯟꯅ ꯈꯪꯕ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯅꯪꯅ ꯕꯤꯜ ꯇꯧꯅꯤꯡꯉꯤ ꯄꯣꯠꯁꯦ ꯀꯩꯝ ꯇꯧꯗꯕ ꯌꯥꯔꯣꯏ ꯕꯤꯗ꯭ꯌꯥꯟꯗ ꯈꯨꯟꯗ꯭ꯔꯥꯛꯐꯝ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯒ꯭ꯌꯥꯟ ꯇꯥꯏꯔ ꯇꯥꯗ꯭ꯔꯤꯔ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯗ ꯍꯥꯏ ꯑꯦꯇꯦꯟꯗꯪ ꯇꯧꯕ ꯄꯣꯠꯁꯤꯃ ꯇꯣꯛꯁꯤꯀꯣ ꯗꯪ ꯍꯥꯏꯔꯒ ꯂꯥꯁꯇ ꯑꯩꯅ ꯍꯪꯉꯛꯑꯀꯥꯟꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯕ ꯐꯤꯕꯝꯁꯦ ꯄꯨꯔꯥ ꯇꯣꯛꯁꯤ ꯗꯤꯅꯦꯁ ꯒ꯭ꯌꯥꯟ ꯇꯥꯏ ꯗꯤꯅꯦꯁ ꯒ꯭ꯌꯥꯟ ꯇꯥꯏꯗꯪ ꯍꯥꯏꯔꯛꯀꯅꯣ ꯑꯩꯉꯣꯟꯗ ꯑꯦ ꯇꯥꯕ ꯅꯠꯇꯦ ꯑꯦꯄ꯭ꯂꯥꯏꯁꯨ ꯇꯧꯋꯦ ꯁꯥꯔ ꯀꯥꯏ ꯀꯥꯏꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏ ꯀꯥꯏꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯏ ꯀꯃꯔꯁꯀꯤ ꯑꯩꯒꯤ ꯄꯣꯠꯇꯣ ꯍꯧꯖꯤꯛ ꯈꯔ ꯂꯩꯔꯦꯕ ꯌꯣꯟꯕꯁꯦ ꯑꯣꯐꯂꯥꯏꯟꯗ ꯌꯣꯟꯕ ꯆꯠꯇ꯭ꯔꯦꯕ ꯑꯗꯨꯒꯤ ꯋꯦꯕꯁꯥꯏꯠ ꯁꯦꯝꯕꯗꯣ ꯑꯗꯨ ꯋꯦꯕꯁꯥꯏꯠꯁꯨ ꯄꯟ ꯂꯩꯔꯦꯕ ꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯑꯅꯤ ꯁꯥꯔ ꯑꯗꯨꯒ FB ads ꯇꯧꯅꯕ ꯀꯩꯅꯣ ꯑꯃ ꯂꯦꯟꯗꯤꯡ ꯄꯦꯖ ꯑꯃ system.ioꯗ ꯁꯦꯝꯃꯒ ꯇꯧꯒꯦ ꯇꯧꯕ ꯑꯗꯨꯁꯨ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯄꯁꯤꯗ ꯋꯦꯕꯁꯥꯏꯠꯀ ꯑꯅꯤꯁꯤꯒ ꯁꯨꯝ ꯍꯥꯏꯗꯤ ꯑꯅꯤ ꯁꯨꯖꯜꯂꯛꯄꯅꯤꯅ ꯑꯃ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕꯁꯨ ꯂꯣꯏꯁꯤꯟꯗ ꯑꯃ ꯂꯣꯏꯁꯤꯟꯕꯁꯨ ꯂꯣꯏꯁꯤꯟꯗ ꯁꯤ ꯁꯨꯃꯥꯏꯅ ꯄꯜ ꯂꯩꯕ ꯁꯥꯔ ꯇꯧꯔꯗꯤ ꯇꯧꯔꯛꯑꯅꯤ ꯕꯠ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯜꯂꯛꯏꯅꯦ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯍꯥꯟꯅ ꯄꯣꯠ ꯑꯃ ꯑꯩꯅ ꯂꯧꯔꯛꯄ ꯄꯣꯠꯇꯣ ꯑꯃ ꯂꯥꯛꯄꯗ ꯌꯣꯜꯂꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯌꯣꯜꯂꯛꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟꯗ ꯄꯨꯔꯛꯑꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯜꯂꯛꯏꯁꯦ ꯅꯪ ꯍꯧꯖꯤꯛ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯂꯥꯛꯑꯕꯅꯦ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯔꯛꯑꯒꯦ ꯋꯥꯈꯜ ꯈꯜꯂꯛꯏꯕ ꯋꯦꯕꯁꯥꯏꯠ ꯗꯤꯖꯥꯏꯟ ꯇꯧꯔꯛꯏꯕ ꯄꯣꯠꯁꯦ ꯅꯪ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯥꯛꯑꯕꯅꯦ ꯑꯗꯨꯗꯨꯅꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯑꯗꯨ ꯇꯧꯗꯕ ꯃꯤ ꯃꯌꯥꯝꯁꯨ ꯌꯥꯝ ꯂꯩꯔꯤꯕꯅꯦꯀꯣ ꯑꯗꯨ ꯅꯪ ꯇꯧꯔꯛꯏꯅꯦ ꯁꯣ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯁꯦꯜꯌꯨꯠ ꯑꯗꯨꯗꯒꯤ ꯁꯨꯝ ꯇꯧꯔꯣ ꯂꯥꯁꯇ ꯅꯪꯉꯣꯟꯗ ꯏꯖꯤ ꯑꯣꯏꯔꯛꯀꯅꯤ ꯁꯨꯝ ꯏꯖꯤ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯅ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯁꯦ ꯑꯗꯨꯃꯛꯅꯦ ꯑꯩꯅ ꯇꯧꯍꯟꯅꯤꯡꯉꯤꯁꯤꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯈꯔ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯅꯪ ꯈꯪꯉꯛꯀꯅꯤꯕ ꯅꯪ ꯍꯧꯖꯤꯛ ꯈꯪꯉꯝꯃꯅꯤ ꯑꯗꯨꯝ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯣ ꯁꯤꯗꯤ ꯈꯔ ꯑꯃꯗꯤ ꯎꯔꯝꯃꯅꯤꯅ ꯑꯗꯨ ꯅꯪ ꯑꯗꯨ ꯈꯜꯂꯛꯏ ꯄꯣꯠꯇꯣ ꯁꯤ ꯑꯣꯏꯇꯥꯔꯗꯤ ꯄꯩꯁꯥ ꯁꯨꯃꯥꯏꯅ ꯇꯥꯟꯕ ꯌꯥꯏ ꯍꯥꯏꯗꯤ ꯅꯪ ꯎꯔꯝꯃꯅꯤ ꯁꯣꯏꯗꯅ ꯎꯔꯝꯃꯅꯤ ꯅꯪ ꯎꯔꯦꯗ ꯑꯗꯨꯅꯦ ꯁꯤꯝꯄꯜ ꯃꯤꯅ ꯇꯥꯟ ꯉꯝ ꯇꯥꯔꯗꯤ ꯀꯩꯗꯧꯕꯩ ꯇꯥꯟ ꯉꯝꯃꯣꯏꯗꯣꯏꯅꯣ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯇꯣ ꯃꯤ ꯃꯌꯥꯝꯅ ꯇꯧꯅꯗ꯭ꯔꯦ ꯍꯥꯏꯇꯥꯔꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏꯌꯦ ꯃꯤ ꯃꯌꯥꯝꯅ ꯄꯣꯠ ꯌꯣꯟꯗꯅ ꯃꯁꯤꯗꯩꯁꯤꯗ ꯄꯩꯁꯥ ꯄꯥꯏꯗꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯅꯪ ꯀꯩꯗꯧꯕꯩ ꯌꯣꯟ ꯉꯝꯃꯣꯏꯗꯣꯏꯅꯣ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯇꯥꯔꯦ ꯁꯥꯔ ꯇꯧꯔꯁꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯎꯝ ꯅꯪ ꯍꯧꯖꯤꯛꯀꯥꯟ ꯗꯤꯇꯣꯛꯁ ꯇꯧꯕꯗꯩ ꯅꯪ ꯍꯦꯟꯁꯝꯒ ꯁꯨꯝ ꯑꯣꯏꯊꯣꯔꯛꯑꯦ ꯀꯩꯅꯣ ꯆꯠꯀꯗꯤ ꯐꯖꯊꯣꯔꯦ ꯍꯧꯖꯤꯛ ꯁ꯭ꯃꯥꯏꯜ ꯍꯧꯖꯤꯛ ꯃꯩ ꯇꯥꯔꯦ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯣ ꯇꯨꯔꯖꯤꯠ ꯃꯁꯛ ꯐꯖꯊꯣꯔꯛꯑꯕ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯅꯍꯥꯟ ꯂꯩꯔꯝꯕꯗꯒꯤ ꯍꯧꯖꯤꯛ ꯐꯖꯗꯣꯔꯦ ꯁꯥꯔ ꯍꯦꯄꯤ ꯐꯦꯁꯅꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯁꯦ ꯍꯧꯖꯤꯛ ꯄꯦꯄꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯥꯏ ꯁꯥꯔ ꯀꯩ ꯒ꯭ꯌꯥꯟ ꯇꯥꯏꯕ ꯁꯥꯔ ꯉꯁꯥꯏꯒꯤ ꯑꯃ
ꯀꯣꯗ ꯗꯤꯖꯥꯏꯟꯒꯤꯗꯣ ꯁꯥꯔ ꯍꯥꯏꯔꯣ ꯗꯤꯖꯥꯏꯟꯒꯤꯗꯣ ꯗꯤꯖꯥꯏꯟ ꯂꯧꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯗꯤꯕꯂꯞ ꯇꯧꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯏꯃꯦꯜꯁꯦ ꯑꯗꯨꯗ ꯌꯥꯏ ꯑꯗꯨꯁꯨ ꯗꯤꯕꯂꯞ ꯇꯧꯕ ꯌꯥꯏ ꯑꯗꯨꯅ ꯑꯩ ꯍꯥꯏꯗꯣ ꯑꯗꯨ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯗꯣ ꯅꯪ ꯐꯣꯔꯃꯨꯂꯥꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦ ꯑꯩꯅ ꯉꯁꯥꯏ ꯇꯥꯛꯏꯗꯣ ꯅꯪꯅ ꯃꯇꯝ ꯆꯪꯒꯗꯕ ꯀꯣꯛ ꯈꯪꯗꯕ ꯄꯣꯠꯇꯣ AI ꯗꯒꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯖꯦꯅꯦꯔꯦꯠ ꯇꯧꯍꯜꯂꯣ ꯖꯦꯅꯦꯔꯦꯠ ꯇꯧꯍꯜꯂ ꯃꯇꯨꯡꯗ ꯅꯪ ꯑꯗꯨꯒꯤ ꯁꯕꯁꯀ꯭ꯔꯤꯞꯁꯟꯗꯣ ꯂꯧꯔꯒ ꯅꯪ ꯏꯗꯤꯠ ꯇꯧꯕ ꯌꯥꯏ ꯍꯥꯏꯅꯦꯕ ꯑꯣ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯥ AI ꯗ ꯐꯨꯜꯂꯤ ꯗꯤꯄꯦꯟ ꯇꯧꯒꯅꯨ ꯍꯥꯏꯅꯤ ꯀꯨꯃꯥꯔ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤ ꯅꯪ ꯕꯤꯖꯤꯅꯦꯁ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯔꯣ ꯁꯥꯔ ꯑꯩꯁꯦ ꯀꯩꯅꯣ ꯖꯨꯂꯥꯏ ꯍꯟꯗꯛ ꯖꯨꯟꯅꯦ ꯑꯗꯣ ꯖꯨꯟꯁꯤꯃꯗꯤ ꯑꯩ ꯁꯪꯉꯔꯣꯏ ꯑꯗꯣ ꯖꯨꯂꯥꯏꯗꯒꯤ ꯁꯥꯔꯅ ꯅꯍꯥꯟ ꯍꯥꯏꯔꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯒꯦꯅ ꯇꯧꯔꯦ ꯍꯥꯏꯗꯤ AI ꯃꯥꯔꯀꯦꯇꯤꯡ ꯑꯦꯖꯦꯟꯁꯤꯒꯤꯗꯣ ꯑꯗꯨꯒꯤꯗꯣ ꯑꯝꯇꯪ ꯑꯦꯛꯁꯟ ꯑꯝꯇꯪ ꯄꯛ ꯂꯥꯎꯅ ꯊꯣꯛꯂꯛꯀꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯁꯥꯔ ꯄ꯭ꯂꯥꯟꯁꯦ ꯈꯤꯇꯪ ꯐꯥꯁ ꯑꯣꯏꯁꯜꯂꯒ ꯖꯨꯂꯥꯏꯁꯤꯗ ꯋꯦꯕꯁꯥꯏꯠꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯥꯗꯤ ꯁꯥꯔꯒ ꯁꯨꯝ ꯇ꯭ꯔꯥꯌꯦꯜꯒꯤ ꯑꯗꯨꯝ ꯁꯥꯕꯁꯦ ꯃꯈꯜ ꯁꯨꯝ ꯌꯦꯡꯉꯒ ꯀꯔꯤꯒꯤ ꯍꯥꯞꯆꯤꯟꯁꯤꯒꯦ ꯈꯣꯠꯁꯤꯒꯦꯅ ꯑꯗꯨꯃꯥꯏꯅ ꯁꯥꯔꯤ ꯑꯗꯣ ꯁꯤꯁꯤꯡꯁꯦ ꯑꯃꯨꯛ ꯂꯣꯏ ꯁꯤꯙꯔ ꯃꯇꯨꯡꯗ ꯖꯨꯂꯥꯏꯁꯤꯗ ꯑꯝꯇꯪ ꯐꯖꯅ ꯐꯥꯏꯅꯦꯜ ꯑꯣꯏꯅ ꯁꯥꯗꯣꯛꯑ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯑꯋꯥꯠꯄ ꯍꯥꯞꯀꯠꯄꯗꯨꯅ ꯍꯥꯞꯀꯠꯄꯅꯦ ꯑꯗꯨꯕꯨ ꯆꯦꯠ ꯆꯦꯠ ꯂꯥꯎꯅ ꯐꯖꯅ ꯑꯝꯇꯪ ꯁꯥꯗꯣꯛꯑ ꯃꯇꯨꯡꯗ ꯃꯗꯨꯗꯒꯤ ꯖꯨꯂꯥꯏ ꯊꯥꯁꯤꯗ ꯑꯍꯥꯟꯕ ꯍꯦꯛ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯂꯣꯟꯆ ꯍꯦꯛ ꯇꯧꯕ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯑꯗꯨꯝ ꯔꯤꯖꯜꯠꯁꯦ ꯄꯤꯅꯅꯕ ꯍꯥꯏꯗꯤ ꯍꯟꯗꯛꯀꯤ ꯑꯗꯨꯒꯤ ꯊꯥ ꯃꯅꯨꯡꯁꯤꯗ ꯔꯤꯖꯜꯠ ꯐꯪꯍꯟꯒꯦꯅ ꯑꯗꯨꯃꯥꯏꯅ ꯑꯦꯝꯁꯦ ꯌꯥꯝꯅ ꯅꯛꯅ ꯑꯗꯨꯃꯥꯏꯅ ꯑꯦꯝ ꯇꯧꯔꯤꯁꯦ ꯃꯅꯤꯄꯨꯔ ꯕꯦꯁ ꯅꯠꯇꯦ ꯑꯣꯜ ꯏꯟꯗꯤꯌꯥ ꯕꯦꯁꯅꯤꯀꯣ ꯑꯣ ꯍꯣꯏ ꯁꯥꯔ ꯀꯩꯅꯣ ꯍꯣꯏ ꯁꯥꯔ ꯀꯟꯐꯤꯗꯦꯟꯁ ꯌꯥꯎꯗ꯭ꯔꯤꯗꯣ ꯀꯩꯅꯣ ꯁꯥꯔ ꯑꯗꯨ ꯑꯗꯨꯝ ꯇꯧꯔꯛꯑꯒꯦ ꯈꯪꯕ ꯉꯝꯃꯦ ꯍꯥꯏꯗꯤ ꯑꯩꯁꯨ ꯚꯣꯀꯦꯜꯁꯦ ꯈꯪꯕ ꯉꯝꯃꯦꯕꯀꯣ ꯀꯟꯐꯤꯗꯦꯟꯁ ꯌꯥꯎꯏ ꯌꯥꯎꯗꯦ ꯍꯥꯏꯕꯗꯤ ꯈꯪꯉꯦ ꯃꯥꯅꯤ ꯁꯥꯔ ꯑꯩ ꯑꯗꯨꯝ ꯕꯦꯁ ꯂꯦꯚꯦꯜꯗ ꯇꯧꯔꯛꯑꯒꯦ ꯁꯥꯔ ꯕꯦꯁ ꯂꯦꯚꯦꯜꯗ ꯇꯧꯒꯗꯕꯅꯤ ꯃꯈꯥ ꯇꯥꯕ ꯑꯩꯅ ꯒꯥꯏꯗ ꯇꯧꯒꯦ ꯇꯧꯔꯒ ꯇꯧꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯁꯥꯔ ꯑꯗꯨꯏꯗꯨꯗ ꯅꯪ ꯑꯗꯣ ꯁꯥꯔ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠꯇꯪ ꯁꯖꯦꯁ ꯈꯔ ꯇꯧꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯀꯩ ꯁꯖꯦꯁꯟꯅꯣ ꯍꯥꯏꯔꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤꯁꯦ ꯑꯩꯅ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯃꯁꯤꯗ ꯄꯤꯔꯤꯁꯦ ꯋꯦꯕꯁꯥꯏꯠ ꯃꯃꯤꯡꯁꯤꯗꯤ ꯍꯤ ꯑꯥꯏ ꯕꯤꯁ ꯁꯣꯂꯨꯁꯟ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯍꯤ ꯑꯥꯏ ꯕꯤꯁ ꯗꯣꯠ ꯏꯟ ꯍꯥꯏꯅ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯁ꯭ꯇꯥꯔꯠ ꯑꯞ ꯕꯤꯖꯤꯅꯦꯁꯁꯤꯡꯁꯤꯒꯤ ꯁꯣꯂꯨꯁꯟ ꯄꯤꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯕꯤꯖꯤꯅꯦꯁ ꯁꯣꯂꯨꯁꯟ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯑꯗꯨꯒꯤꯁꯤꯗ ꯉꯁꯥꯏ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯑꯩ ꯈꯪꯉꯦ ꯅꯪ ꯑꯁꯦꯡꯕ ꯃꯩꯇꯩꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯑꯩꯁꯨ ꯃꯩꯇꯩꯅꯤ ꯕꯠ ꯑꯦꯚ꯭ꯔꯤ ꯇꯥꯏꯝ ꯃꯩꯇꯩꯒꯤ ꯃꯤꯡ ꯊꯣꯜ ꯂꯩꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦꯀꯣ ꯕꯤꯖꯤꯅꯦꯁꯇ ꯑꯩꯅ ꯑꯥ ꯉꯥꯡꯉꯁꯨ ꯌꯥꯏ ꯑꯩꯁꯨ ꯃꯩꯇꯩꯅꯤ ꯅꯪꯁꯨ ꯃꯩꯇꯩꯅꯤ ꯑꯦꯕ꯭ꯔꯤ ꯋꯥꯟ ꯃꯩꯇꯩꯅꯤ ꯌꯥꯎꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯣ ꯃꯩꯇꯩ ꯑꯩꯁꯨ ꯃꯩꯇꯩ ꯑꯁꯦꯡꯕꯅꯤ ꯑꯁꯦꯡꯕꯅꯤ ꯑꯩꯁꯨ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯉꯣꯟꯗ ꯑꯦꯕ꯭ꯔꯤ ꯇꯥꯏꯝ ꯃꯩꯇꯩꯒꯤ ꯃꯤꯡꯗꯪ ꯊꯣꯟ ꯂꯩꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦꯕ ꯐꯔꯦ ꯅꯪ ꯀꯪꯂꯩ ꯁꯅꯥꯊꯣꯡ ꯊꯣꯜꯂꯦ ꯐꯔꯦ ꯗꯦꯠꯁ ꯒ꯭ꯔꯦꯠ ꯕꯠ ꯍꯧꯖꯤꯛ ꯈꯤꯇꯪꯈꯛ ꯍꯥꯏꯕꯗꯤ ꯃꯄꯥꯟ ꯂꯝꯗ ꯄꯨꯔꯛꯇꯣꯏꯅꯤꯅ ꯈꯤꯇꯪꯈꯛ ꯃꯤꯅꯁꯨ ꯄꯥꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯛꯑꯣ ꯃꯅꯤꯄꯨꯔꯗꯗꯪ ꯇꯧꯍꯟꯅꯤꯡꯗꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯅꯪ AI ꯃꯥꯔꯀꯦꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯅꯪ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯅꯪ ꯄꯩꯁꯥ ꯀꯌꯥꯝ ꯇꯣꯏꯅ ꯇꯧꯗꯣꯔꯤꯒꯦ ꯍꯣꯏ ꯇꯧꯒꯅꯨ ꯆꯨꯝꯃꯦ ꯁꯥꯔ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯃꯅꯤꯄꯨꯔ ꯇꯧ ꯑꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥ ꯇꯧꯕ ꯉꯝꯗ꯭ꯔꯁꯨ ꯅꯣꯔꯠ ꯏꯁ ꯐꯥꯎꯗꯤ ꯇꯧ ꯎꯝ ꯅꯣꯔꯠ ꯏꯁ ꯐꯥꯎꯗꯤ ꯇꯧꯁꯦꯕ ꯇꯧꯕꯁꯤꯗ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯂꯩꯗꯣꯏꯁꯦ ꯌꯦꯡꯉꯣ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯀꯦ ꯁꯤꯗꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯐꯥꯌꯔꯗ ꯑꯞ ꯑꯣꯏꯕ ꯃꯌꯥꯝꯁꯤꯡꯅ ꯃꯅꯤꯡ ꯍꯜꯂ ꯆꯠꯈ꯭ꯔꯤ ꯃꯌꯥꯝꯁꯤꯡꯒꯤ ꯁꯤꯗꯅꯦ ꯃꯅꯤꯡ ꯍꯟꯅꯕ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯀꯦ ꯅꯪꯗꯤ ꯃꯅꯤꯡ ꯍꯜꯂꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯕꯤꯀꯣꯖ ꯌꯨ ꯑꯥꯔ ꯗꯤꯐ꯭ꯔꯦꯟ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯅꯪ ꯍꯧꯖꯤꯛ AI ꯃꯥꯔꯀꯦꯇꯤꯡ ꯑꯦꯖꯦꯟꯁꯤ ꯍꯧꯗꯣꯛꯑꯦ ꯑꯦꯛꯖꯥꯝꯄꯜ ꯑꯩꯅ ꯍꯧꯖꯤꯛ ꯍꯣꯏ ꯑꯦꯖꯦꯟꯁꯤꯁꯦ ꯍꯧꯗꯣꯛꯑꯦ ꯎꯝ ꯍꯧꯗꯣꯛꯑ ꯃꯇꯨꯡꯗ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯅꯪꯅ ꯍꯧꯖꯤꯛ ꯕꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯐꯦꯁ ꯇꯧꯗꯣꯏꯁꯦ ꯅꯪꯉꯣꯟꯗ ꯀ꯭ꯂꯥꯏꯟ ꯂꯩꯇꯕꯒꯤ ꯅꯪꯉꯣꯟꯗ ꯕꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯐꯦꯁ ꯇꯧꯗꯣꯏꯅꯦꯕ ꯒ꯭ꯌꯥꯟ ꯎꯝ ꯇꯥꯏꯀꯣ ꯍꯣꯏ ꯁꯥꯔ ꯕꯠ ꯅꯪꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕꯅꯦꯕ ꯎꯝ ꯅꯪ ꯁꯝ ꯋꯥꯠ ꯅꯪ ꯐꯦꯁꯕꯨꯛ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯅꯪ ꯈꯪꯉꯕꯅꯦꯕ ꯈꯔ ꯎꯝ ꯈꯪꯉꯤꯀꯣ ꯍꯣꯏ ꯁꯥꯔ ꯁ꯭ꯇꯤꯜ ꯃꯅꯤꯄꯨꯔꯗꯒꯤ ꯅꯪ ꯃꯄꯥꯟ ꯂꯝꯗ ꯊꯣꯛꯄ ꯃꯇꯝꯗ ꯅꯪꯒꯤꯗꯃꯛꯇꯗꯤ ꯅ꯭ꯌꯨ ꯊꯤꯡꯁ ꯑꯣꯏꯗꯣꯏꯅꯦꯕ ꯃꯥꯅꯦ ꯈꯤꯇꯪꯈꯛ ꯅ꯭ꯌꯨ ꯍꯣꯏ ꯊꯤꯡꯁ ꯑꯣꯏꯗꯣꯏꯅꯦꯕ ꯕꯠ ꯏꯠꯁ ꯑꯣꯀꯦ ꯎꯝ ꯏꯠꯁ ꯐꯥꯏꯟ ꯏꯠꯁ ꯑꯣꯀꯦ ꯏꯠꯁ ꯐꯥꯏꯟ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯇ ꯍꯩꯔ ꯄꯣꯛꯂꯛꯄ ꯅꯠꯇꯦꯕ ꯅꯪꯒꯤ ꯑꯍꯥꯟꯕ ꯑꯗꯨꯗꯩ ꯀꯅꯥ ꯈꯪꯉꯤ ꯅꯪ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯅꯪꯅ ꯐꯥꯎꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯃꯅꯤꯄꯨꯔꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯅꯪ ꯃꯄꯥꯟ ꯂꯝꯗ ꯏꯁꯣꯔꯅ ꯅꯪꯉꯣꯟꯗ ꯃꯄꯥꯟ ꯂꯝꯗꯅ ꯍꯦꯟꯅ ꯄꯤꯔꯝ ꯇꯥꯔꯒꯦ ꯍꯣꯏ ꯁꯥꯔ ꯀꯅꯥꯝ ꯈꯪꯕ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯉꯣꯟꯗ ꯑꯀꯤꯕ ꯂꯩꯗꯣ ꯂꯧꯊꯣꯛꯑꯣ ꯑꯥ ꯂꯧꯊꯣꯛꯑꯀꯥꯟꯗ ꯑꯩꯅ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯍꯥꯏꯗꯣꯏꯁꯦ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯚꯤꯗꯤꯑꯣ ꯀꯣꯟꯇꯦꯟꯠ ꯁꯦꯝꯃꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨ ꯄꯣꯠꯇꯨ ꯑꯥ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯂꯦꯡꯒ꯭ꯋꯦꯖꯇ ꯈꯤꯇꯪꯈꯛ ꯇ꯭ꯔꯥꯟꯖꯤꯁꯟ ꯇꯧꯔ ꯂꯣꯏꯔꯦ ꯇ꯭ꯔꯥꯟꯖꯤꯁꯟ ꯇꯧꯔꯒ ꯑꯗꯨꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯑꯩꯈꯣꯏ ꯆꯂꯥꯏꯔꯁꯦ ꯍꯣꯏ
ꯆꯂꯥꯏ ꯃꯇꯝꯗ ꯅꯣꯇꯤꯁ ꯇꯧꯕ ꯃꯇꯝꯗ ꯅꯪꯅ AI ꯒꯤ ꯑꯦꯖꯦꯟꯁꯤꯒꯤ ꯅꯪꯅ ꯀꯩ ꯄꯤꯔꯤ ꯀꯃꯥꯏ ꯇꯧꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯁꯤ ꯑꯗꯨ ꯇꯧꯕꯗꯨꯗ ꯅꯪꯉꯣꯟꯗ ꯀ꯭ꯂꯥꯏꯟ ꯄꯩꯁꯤꯜꯂꯛꯀꯅꯤ ꯕꯤꯀꯣꯁ ꯅꯪ ꯄꯩꯁꯥ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛ 5,000 10 ꯑꯃ ꯅꯪꯒꯤ ꯐꯦꯁꯕꯨꯛ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯊꯥꯗꯕ ꯉꯝꯃꯕ ꯃꯤ ꯑꯃꯅꯤꯅ ꯉꯝꯃꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯣꯏ ꯅꯪ ꯁꯥꯔ 5,000 10 ꯑꯃ ꯅꯪꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯗꯣ ꯅꯪ ꯅꯣꯔꯠ ꯏꯁ ꯃꯅꯨꯡ ꯇꯥꯔꯒꯦꯠ ꯇꯧ ꯇꯥꯔꯁꯨ ꯂꯝ ꯈꯔ ꯈꯟꯗꯣꯛꯑ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯐꯖꯕ ꯑꯃ ꯁꯦꯝꯃ ꯅꯪꯒꯤ ꯑꯦꯖꯦꯟꯁꯤꯁꯤ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯀ꯭ꯂꯥꯏꯟ ꯂꯥꯛꯇꯣꯔꯕꯅꯦꯕ ꯑꯍꯥꯟꯕꯗ ꯂꯥꯛꯇ ꯇꯥꯔꯁꯨ ꯅꯪ ꯈꯪꯉ ꯅꯁꯥꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯖꯔꯕꯅꯦ ꯐꯦꯁꯕꯨꯛ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯕꯗ ꯑꯍꯥꯟꯕꯗ ꯔꯤꯖꯜ ꯈꯔ ꯂꯥꯛꯇꯦ ꯅꯁꯥꯅ ꯑꯗꯨꯝ ꯈꯪꯉ ꯂꯩꯔꯕꯅꯤ ꯅꯪ ꯑꯗꯨ ꯒ꯭ꯔꯣ ꯊ꯭ꯔꯨ ꯇꯧ ꯇꯥꯔꯁꯨ ꯁꯨꯝ ꯂꯥꯛꯀꯥꯟꯗ ꯅꯪꯉꯣꯟꯗ ꯄꯥꯏꯁꯤꯜꯂꯛꯇꯣꯔꯕꯅꯦꯕ ꯍꯣꯏ ꯁꯥꯔ ꯃꯥꯅꯤ ꯑꯩꯒꯤ ꯁꯖꯦꯁꯟꯗꯤ ꯑꯗꯨꯅꯦꯕ ꯁ꯭ꯄꯤड ꯑꯞ ꯇꯧꯁꯦ ꯑꯗꯨ ꯅꯪꯒꯤ ꯔꯦꯗꯤ ꯇꯧꯔꯣ ꯅꯪꯅ ꯄꯤꯒꯗꯕ ꯁꯔꯚꯤꯁꯇꯨ ꯔꯦꯗꯤ ꯇꯧꯔꯣ ꯔꯦꯗꯤ ꯇꯧꯔꯣ ꯀꯗꯥꯏꯗ ꯍꯦꯜꯞ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯅꯁꯥꯅ ꯈꯜꯂꯣ ꯈꯜꯂꯒ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯣꯏ ꯀ꯭ꯂꯥꯏꯟ ꯁꯥꯔ ꯑꯗꯨꯝ ꯂꯥꯛꯑꯅꯤ 1 2 ꯀ꯭ꯂꯥꯏꯟ ꯂꯥꯛꯄꯗ ꯅꯪ ꯌꯥꯔꯦ ꯑꯗꯨꯝ ꯑꯍꯥꯟꯕꯒꯤ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯁꯦ ꯃꯄꯥꯟ ꯂꯝꯗ ꯆꯠꯄ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯑꯦꯛꯁꯄꯥꯟ ꯇꯧꯊꯣꯔꯛꯄꯒꯤꯁꯦ ꯏꯪꯂꯤꯁꯀꯤꯗꯤ ꯀꯩꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯑꯗꯣ ꯍꯤꯟꯗꯤꯁꯤꯗꯤ ꯄꯨꯔꯥ ꯖꯦꯔꯣ ꯅꯣꯂꯦꯖꯅꯦ ꯁꯥꯔ ꯍꯤꯟꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯁꯨꯈꯪ ꯈꯪꯗꯦ ꯍꯤꯟꯗꯤ ꯈꯪꯗ꯭ꯔꯗꯤ ꯍꯤꯟꯗꯤ ꯇꯝꯃꯤꯀꯥꯟꯗ ꯅꯪ ꯍꯤꯟꯗꯤ ꯇꯝꯃꯤꯀꯥꯟꯗ AI ꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯅꯤ ꯑꯗꯨꯅ ꯍꯤꯟꯗꯤ ꯍꯩꯇ꯭ꯔꯁꯨ ꯏꯪꯂꯤꯁꯁꯨ ꯇꯧꯕ ꯌꯥꯔꯦ ꯍꯣꯏ ꯁꯥꯔ ꯅꯣꯔꯠ ꯏꯁꯇꯗꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯕꯤꯖꯅꯦꯁ ꯑꯣꯅꯔꯁ ꯅꯪꯉꯣꯟꯗ ꯕꯤꯖꯅꯦꯁ ꯑꯣꯅꯔꯁ ꯀꯩꯅꯣ ꯂꯩꯈ꯭ꯔ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯗꯤ AI ꯒꯤ ꯀꯩꯅꯣꯁꯤꯗꯤ ꯕꯤꯖꯅꯦꯁ ꯑꯣꯅꯔ ꯈꯛꯇꯪ ꯊꯝꯒꯗꯕ ꯁ꯭ꯇꯨꯗꯦꯟ ꯕꯤꯖꯅꯦꯁ ꯑꯣꯅꯔꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯣꯏꯅ ꯊꯝꯃꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯄꯩꯁꯥ ꯄꯦ ꯇꯧꯔꯛꯀꯅꯤ ꯅꯪ ꯕꯤꯖꯅꯦꯁ ꯑꯣꯅꯔ 5 ꯂꯩꯈ꯭ꯔ ꯂꯣꯏꯔꯦ ꯅꯪ ꯌꯥꯔꯦ ꯍꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯍꯣꯏ ꯁꯥꯔ ꯊꯨꯅ ꯇꯧꯅꯕ ꯇꯧꯔꯣ ꯇꯧꯕꯇꯕꯨ ꯃꯄꯥꯟꯗꯗꯤ ꯃꯌꯥꯝꯅ ꯍꯜꯂꯛꯀꯗꯣꯏꯅꯤꯀꯣ ꯀꯣꯃꯦꯟ ꯃꯌꯥꯝꯁꯤꯡꯁꯤ ꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯁꯦ ꯀꯆꯥꯅꯤ ꯑꯥꯗꯅ ꯍꯦꯟꯅ ꯗꯦꯟꯖꯔ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨ ꯔꯦꯗꯤ ꯂꯩꯔꯣ ꯌꯥꯔꯦ ꯍꯣꯏ ꯁꯥꯔ ꯄꯨꯔꯥ ꯗꯦꯟꯖꯔꯅꯤ ꯃꯄꯥꯟꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯗꯦꯟꯖꯔꯅꯤ ꯑꯗꯨ ꯅꯪ ꯎꯔꯨꯕꯩ ꯗꯔꯀꯥꯔ ꯀꯩꯝ ꯇꯥꯗꯦ ꯇꯧꯔꯣ ꯌꯥꯔꯦ I'm proud of you ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯇꯧꯈꯥꯏꯔꯣ ꯌꯥꯔꯦ ꯍꯣꯏ ꯁꯥꯔ ꯈꯔ ꯇꯝꯃꯨꯅꯦ ꯈꯨꯃꯟ ꯉꯥꯡꯕꯗꯩꯁꯨ ꯈꯔ ꯇꯝꯃꯨꯅꯦ ꯃꯌꯥꯝ ꯁꯥꯔ ꯁ꯭ꯄꯤꯠꯁꯦ ꯅꯍꯥꯟ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯅꯍꯥꯟ ꯑꯌꯨꯛꯇꯣ ꯁꯥꯔꯗꯤ ꯊꯕꯛ ꯁꯪꯗ꯭ꯔꯕꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯎꯅꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯅꯁꯨ ꯏꯌꯥꯝꯕꯁꯤꯡꯗꯒꯤ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯌꯥꯎꯔꯝꯕ ꯏꯌꯥꯝꯕꯁꯤꯡꯗꯒꯤ ꯑꯗꯨꯝ ꯁꯥꯔꯅ ꯀꯩꯀꯩ ꯍꯥꯏꯔꯝꯕ ꯈꯣꯠꯂꯝꯕ ꯑꯗꯨꯁꯤꯡꯗꯨꯁꯨ ꯑꯩꯅ ꯑꯗꯨꯝ ꯂꯔꯟ ꯇꯧꯕ ꯐꯪꯍꯧꯋꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯗ ꯏꯟꯇꯔꯦꯛ ꯐꯖꯅ ꯇꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯐꯖꯅ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏ ꯁꯥꯔ ꯑꯗꯨ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯂꯩꯖꯔꯖꯅꯤ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯑꯩ ꯌꯥꯎꯗꯕꯤꯗ ꯅꯤꯂꯀꯥꯟꯇꯅꯦ ꯑꯜꯄꯦꯁꯟ ꯃꯌꯥꯝ ꯇꯧꯔꯣ ꯌꯥꯔꯦ ꯑꯦꯕ꯭ꯔꯤ ꯋꯥꯟ ꯗꯤꯁꯀꯁ ꯇꯧꯕꯤꯔꯣ ꯑꯃꯅ ꯑꯃ ꯚꯦꯂꯨ ꯂꯧꯅꯕꯤꯔꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯇꯧꯔꯣ ꯁꯥꯏꯂꯦꯁ ꯀꯩꯅꯣ ꯀꯩꯗꯧꯁꯦꯕ ꯑꯩꯁꯦ ꯍꯧꯗ ꯂꯩꯔꯦ ꯍꯧꯕꯁꯦ ꯉꯝꯗꯗꯅ ꯍꯧꯕꯁꯦ ꯍꯧꯗꯅ ꯂꯩꯔꯦ ꯑꯩ ꯑꯅꯥꯟꯕ ꯑꯟꯁꯔꯅꯤ ꯄꯤꯔꯤꯕ ꯑꯟꯁꯔꯁꯦ ꯑꯅꯥꯟꯕ ꯑꯟꯁꯔꯅꯤ ꯕꯦꯁ ꯑꯟꯁꯔꯅꯤ ꯃꯦꯟ ꯕꯦꯁ ꯑꯟꯁꯔ ꯌꯨ ꯁꯨꯗ ꯒꯦꯠ ꯔꯤꯋꯥꯔꯗ ꯐꯣꯔ ꯏꯠ ꯀꯩꯅꯣ ꯍꯧꯕꯁꯦ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯅꯣ ꯍꯧꯕꯁꯦ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯅꯣ ꯀꯩꯅꯣ ꯑꯩꯅ ꯇꯧꯗ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯁꯨꯝ ꯉꯝꯗ ꯂꯩꯔꯕ ꯑꯩꯒꯤ ꯁꯥꯟꯅꯐꯝꯗ ꯆꯠꯂꯒ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯃꯤꯅ ꯀꯩ ꯍꯥꯏꯔꯛꯀꯗꯒꯦ ꯅꯍ ꯃꯤꯅ ꯑꯩ ꯌꯥꯝ ꯉꯥꯎꯕꯅꯦ ꯍꯥꯏꯅꯔꯗꯤ ꯃꯤꯅ ꯑꯩꯁꯦ ꯄꯨꯔꯥ ꯀꯩꯅꯣꯅꯦ ꯍꯥꯏꯔꯛꯑꯗꯤ ꯄꯛꯇꯕ ꯃꯤꯅꯦ ꯍꯥꯏꯔꯛꯑꯗꯤ ꯁꯤꯅꯦꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯅꯪ ꯍꯌꯦꯡ ꯅꯪ ꯒꯔꯜ ꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯂꯩ ꯀꯔꯝ ꯀꯥꯟ ꯂꯨꯍꯣꯡꯗꯣꯏꯅꯣ ꯍꯥꯏꯔꯣꯅꯦ ꯈꯪꯗ꯭ꯔꯤꯕ ꯀꯩ ꯈꯪꯗ꯭ꯔꯤꯕ ꯀꯩ ꯈꯪꯗ꯭ꯔꯤꯅꯣ ꯑꯗꯨ ꯂꯨꯍꯣꯡꯗꯧꯕ ꯃꯇꯝꯗꯤ ꯈꯪꯗ꯭ꯔꯤ ꯁꯥꯔ ꯑꯩ ꯍꯥꯏꯔꯛꯀꯦ ꯋꯥ ꯇꯥꯎ ꯃꯨꯟꯅ ꯇꯥꯎ ꯅꯪ ꯂꯨꯍꯣꯡꯉꯦ ꯍꯥꯏꯔꯁꯦꯕ ꯑꯣꯀꯦ ꯅꯪ ꯍꯧꯖꯤꯛꯁꯦ ꯂꯨꯍꯣꯡꯉꯦ ꯅꯪꯒꯤ ꯋꯥꯏꯐꯁꯦ ꯅꯪꯒ ꯂꯩꯃꯤꯟꯅꯔꯦ ꯍꯧꯖꯤꯛ ꯅꯪꯅ ꯇꯧꯗꯣꯏ ꯊꯕꯛꯁꯦ ꯅꯪ ꯀꯩꯅꯣꯝꯇ ꯀꯩꯅꯣꯝꯗꯤ ꯇꯧꯗꯣꯏꯅꯦꯕ ꯇꯧꯗꯣꯏꯅꯤꯀꯣ ꯅꯪ ꯑꯄꯥꯝꯕ ꯊꯕꯛꯁꯨ ꯂꯩꯔꯤꯅꯦꯕ ꯅꯪ ꯄꯩꯁꯥ ꯇꯥꯟꯗꯣꯏ ꯄꯣꯠꯁꯦ ꯅꯪ ꯑꯩꯅ ꯍꯥꯏꯔꯛꯇꯣꯏ ꯄꯣꯠꯁꯦ ꯁꯤꯅꯦꯕ ꯅꯪꯒꯤ ꯋꯥꯏꯐꯁꯦ ꯆꯔꯥ ꯍꯦꯟꯕꯁꯤꯅ ꯍꯦꯟꯅ ꯂꯨꯕ꯭ꯔꯥ
ꯅꯠꯇ꯭ꯔꯒꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯕ ꯑꯣꯏꯔꯣꯏꯗꯕ ꯃꯤꯁꯤꯡꯅ ꯅꯉꯣꯟꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯃꯣꯏꯅ ꯈꯜꯂꯝꯕ ꯌꯥꯏ ꯈꯜꯂꯝꯗꯕ ꯋꯥꯈꯜꯗꯨꯁꯨ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗ ꯅꯪꯅ ꯈꯟꯖꯤꯜꯂꯒ ꯂꯩꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯅꯪ ꯑꯗꯨꯒꯤ ꯑꯟꯁꯔꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ Give me the answer, man. ꯑꯣ ꯋꯥꯏꯐ ꯆꯔꯥ ꯍꯦꯜꯂꯁꯨ ꯌꯥꯏꯑꯕ ꯑꯩ ꯇꯧꯗ꯭ꯔ ꯂꯣꯏꯔꯦꯕ ꯅꯠꯇꯦ ꯑꯩꯒꯤꯗꯨꯅ ꯂꯨꯔꯛꯇꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯂꯨꯗ꯭ꯔꯤꯕꯣ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯂꯨꯗ꯭ꯔꯤꯕꯕ ꯍꯧꯖꯤꯜꯂꯒꯦ ꯀꯝꯐꯣꯔꯠ ꯁꯥꯔ ꯖꯣꯟꯗ ꯂꯩꯔꯤꯌꯦ ꯀꯝꯐꯣꯔꯠ ꯖꯣꯟꯗ ꯕꯥꯕꯨꯔꯥꯎ ꯀꯝꯐꯣꯔꯠ ꯖꯣꯟꯗ ꯂꯩꯔꯤ ꯑꯗꯨꯕꯨꯅꯦ ꯀꯝꯐꯣꯔꯠ ꯖꯣꯟ ꯍꯥꯏꯁꯦ ꯊꯨꯒꯥꯏꯕ ꯍꯥꯏꯕꯁꯦ ꯃꯤꯅ ꯀꯩ ꯍꯥꯏꯅꯈꯤꯅꯤ ꯍꯥꯏꯕꯁꯤꯗ ꯀꯤꯔ ꯀꯦꯃꯦꯔꯥ ꯅꯝ ꯉꯝꯗ ꯂꯩꯇꯥꯔꯗꯤ ꯅꯪꯅ ꯇꯧꯅꯤꯡꯉꯤ ꯄꯣꯠꯇꯣ ꯑꯩꯒꯤ ꯋꯥ ꯇꯣꯛꯈ꯭ꯔꯣ ꯅꯪ ꯀꯦꯃꯦꯔꯥ ꯅꯝ ꯑꯩꯅ ꯑꯗꯨ ꯀꯦꯃꯦꯔꯥ ꯅꯝꯃ ꯑꯗꯨ ꯁꯦꯝꯃꯨ ꯍꯥꯏꯕ ꯂꯩꯇꯦ ꯕꯠ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯐꯥꯎꯗ ꯅꯪꯅ ꯄꯥꯝꯖꯔꯤ ꯄꯣꯠꯇꯣ ꯅꯪꯅ ꯄꯥꯝꯖꯔꯤ ꯄꯣꯠꯇꯣ ꯇꯧꯕ ꯉꯝꯗ ꯇꯥꯔꯗꯤ ꯅꯪꯒꯤ ꯂꯥꯏꯐꯇꯣ ꯀꯩꯗꯧꯕꯩꯗꯃꯛꯇ ꯍꯤꯡꯕꯩꯗꯃꯛꯇ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯀꯔꯤ ꯚꯦꯂꯨ ꯌꯥꯎꯔꯤꯒꯦ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯄꯣꯠꯇꯣ ꯅꯪ ꯇꯧꯖꯒꯦꯅ ꯈꯟꯖꯔꯒ ꯅꯪ ꯅꯁꯥꯅ ꯈꯟꯖꯔꯤ ꯄꯣꯠꯇꯣ ꯇꯧꯕ ꯉꯝꯗ ꯇꯥꯔꯗꯤ ꯅꯪꯒꯤ ꯂꯥꯏꯐꯇꯨ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯁꯣꯟꯕ ꯃꯤ ꯀꯅꯥ ꯂꯩꯔꯤꯒꯦ ꯑꯝꯇ ꯍꯥꯏꯔꯣ ꯌꯦꯡꯉꯣ ꯅꯪ ꯖꯤꯝꯗ ꯆꯠꯂ ꯅꯪ ꯋꯦꯠ ꯀꯌꯥ ꯊꯥꯡꯒꯠꯂꯤ ꯕꯥꯏꯁꯦꯞꯁꯇ ꯋꯦꯠ ꯀꯌꯥ ꯊꯥꯡꯒꯠꯂꯤ ꯍꯥꯏꯔꯣ 10 10 kg ꯊꯥꯡꯒꯠꯂꯦꯅ ꯔꯦꯞꯁ ꯀꯌꯥ ꯁꯥꯟꯅꯩ ꯍꯥꯏꯔꯣ ꯎꯝ 10 kgꯗ 12 ꯍꯥ 12 ꯑꯗꯩ ꯅꯪ ꯗꯦꯗ ꯂꯤꯐꯇ ꯅꯪ ꯀꯌꯥ ꯁꯥꯟꯅꯩ ꯍꯥꯏꯔꯣ 100 100 kg ꯑꯥ 100 kg ꯁꯥꯟꯅꯕ ꯅꯪꯅ ꯀꯦꯃꯦꯔꯥ ꯃꯆꯥ ꯑꯃ ꯅꯝꯕꯩꯗꯃꯛꯇ ꯀꯤꯔꯒ ꯅꯨꯄꯤ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯆꯦꯜ ꯂꯩꯅ ꯑꯗꯨꯗꯤ ꯅꯪ ꯖꯤꯝ ꯁꯥꯟꯅꯕꯩ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯑꯗꯨꯗꯤ ꯅꯪ ꯖꯤꯝ ꯁꯥꯟꯅꯕꯩ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯅꯪꯉꯣꯟꯗ ꯀꯔꯤ ꯄꯋꯥꯔ ꯌꯥꯎꯔꯤꯒꯦ ꯅꯁꯥꯗꯅ ꯑꯗꯨꯗꯤ ꯒꯠꯁ ꯌꯥꯎꯗ ꯇꯥꯔꯗꯤ ꯀꯔꯤ ꯄꯋꯥꯔ ꯌꯥꯎꯔꯤꯒꯦ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯅꯪꯅ ꯖꯤꯝ ꯁꯥꯟꯅꯩꯗꯣ ꯃꯦꯟꯇꯦꯜꯂꯤ ꯋꯤꯛ ꯑꯣꯏꯅꯕ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯋꯤꯛ ꯑꯣꯏꯅꯕ꯭ꯔꯣ ꯃꯤꯅ ꯀꯩ ꯍꯥꯏꯈꯤꯗꯒꯦ ꯇꯧꯅꯕ꯭ꯔꯕ ꯅꯠꯇꯦ ꯑꯩ ꯕꯣꯗꯤ ꯐꯖꯔꯁꯨ ꯇꯣꯛꯑꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯗꯤ ꯕꯣꯗꯤ ꯐꯖꯔꯁꯨ ꯇꯣꯛꯑꯒꯦ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯁꯥꯔ 100 kg ꯁꯥꯟꯅꯕ ꯃꯤꯅ ꯅꯪ ꯀꯦꯃꯦꯔꯥ ꯃꯆꯥ ꯑꯃ ꯅꯝꯕꯗ ꯀꯤ ꯂꯩꯇꯥꯔꯗꯤ ꯅꯪꯒꯤ ꯄꯋꯥꯔꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯝꯇ ꯍꯥꯏꯔꯨꯅꯦ ꯁꯥꯏꯂꯦꯁ ꯋꯤꯛ ꯃꯦꯟ ꯑꯣꯏꯒꯅꯨ ꯑꯀꯤꯕ ꯃꯤ ꯑꯣꯏꯒꯅꯨ ꯑꯁꯣꯟꯕ ꯃꯤ ꯑꯣꯏꯒꯅꯨ ꯑꯁꯣꯟꯕ ꯃꯤ ꯑꯣꯏꯒꯅꯨ ꯁꯤꯗꯅꯦ ꯑꯩꯅ ꯍꯥꯏꯗꯣ ꯕꯥꯏꯁꯦꯞꯁ ꯐꯅ ꯆꯥꯎꯒꯦꯔꯥ ꯊꯥꯏ ꯐꯅ ꯆꯥꯎꯒꯦꯔꯥ ꯂꯦꯒꯁ ꯐꯅ ꯆꯥꯎꯒꯦꯔꯥ ꯃꯦꯟꯇꯦꯜꯂꯤ ꯋꯤꯛ ꯑꯣꯏꯇꯥꯔꯗꯤ ꯃꯤꯁꯦ ꯀꯩꯝ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗꯤ ꯉꯁꯤ ꯑꯟꯁꯔ ꯐꯪꯉꯝꯃꯅꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯄꯣꯠꯇꯣ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯕꯗ ꯃꯔꯩ ꯌꯦꯠꯄ ꯃꯤ ꯃꯌꯥꯝ ꯌꯥꯎꯈꯤꯗꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯉꯁꯤ ꯊꯣꯛꯑꯕꯅꯦ ꯕꯥꯏꯁꯦꯞꯁ ꯐꯅ ꯆꯥꯎꯒꯦꯔꯥ ꯊꯥꯏ ꯐꯅ ꯆꯥꯎꯒꯦꯔꯥ ꯕꯦꯛ ꯐꯅ ꯆꯥꯎꯒꯦꯔꯥ ꯃꯦꯟꯇꯦꯜꯂꯤ ꯋꯤꯛ ꯑꯣꯏꯕ ꯇꯥꯔꯗꯤ ꯀꯩꯝꯇ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯁꯦ ꯉꯁꯤ ꯑꯩꯅ ꯑꯟꯁꯔ ꯄꯤꯔꯕꯅꯦ ꯉꯁꯤ ꯅꯪ ꯃꯦꯟꯇꯦꯜꯂꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯃꯤ ꯑꯃꯅꯤ ꯅꯪ 100 kg ꯊꯥꯡꯒꯠꯄ ꯍꯥꯏꯁꯦ ꯗꯦꯗ ꯂꯤꯐꯇ ꯅꯪ ꯃꯦꯟꯇꯦꯜꯂꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯕꯅꯤ ꯌꯨ ꯑꯥꯔ ꯅꯣꯠ ꯌꯨꯇꯤꯂꯥꯏꯖꯤꯡ ꯏꯠ ꯑꯩ ꯇꯧꯍꯟꯅꯤꯡꯗꯦ ꯑꯩ ꯉꯁꯤ ꯍꯥꯏꯔꯤꯁꯦ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯑꯝꯇ ꯅꯝꯃꯣ ꯑꯝꯇ ꯁꯩꯂꯦꯁ ꯅꯪ ꯑꯩꯉꯣꯟꯗ ꯆꯤꯟ ꯊꯤꯒꯗ꯭ꯔꯥ ꯊꯤꯔꯣꯏꯗ꯭ꯔꯥ ꯊꯤꯔꯣꯏ ꯁꯦꯡꯉꯦꯀꯣ ꯕꯠ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯩꯉꯣꯟꯗ ꯆꯤꯟ ꯊꯤꯔꯗꯤ ꯅꯪ ꯑꯩꯒ ꯅꯪꯒ ꯀꯩ ꯇꯧꯕ ꯌꯥꯏ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯅꯪ ꯀꯩꯒꯨꯝꯕ ꯆꯤꯟ ꯊꯤꯔꯛ ꯇꯥꯔꯗꯤ ꯀꯩꯗꯧꯕ ꯌꯥꯏ ꯍꯥꯏꯔꯣ ꯑꯗꯨꯝ ꯂꯣꯏ ꯌꯥꯔꯦ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯗꯤꯜ ꯑꯃ ꯏꯟꯅꯔꯁꯤ ꯅꯪ ꯍꯌꯦꯡ ꯖꯤꯝ ꯆꯠꯇꯣꯏꯔꯥ ꯆꯠꯀꯅꯤꯀꯣ ꯍꯣꯏ ꯍꯌꯦꯡ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯅꯝꯃ ꯊꯥꯔꯛꯑꯣ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯉꯝꯅꯤ ꯁꯥꯔ ꯉꯝꯅꯤ ꯁꯦꯡꯉꯕ ꯍꯌꯦꯡ ꯐꯣꯟ ꯄꯥꯏꯗꯕ ꯌꯥꯔꯣꯏ ꯑꯗꯒꯤꯗꯤ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯇꯕ ꯌꯥꯔꯣꯏ ꯑꯗꯒꯤ ꯀ꯭ꯂꯥꯁꯇꯒꯤ ꯂꯣꯠꯈꯤꯕ ꯑꯩ ꯅꯪꯅ ꯌꯨꯝ ꯌꯧꯅ ꯊꯤ ꯂꯥꯛꯇꯣꯏꯅꯦ ꯑꯩꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯉꯝꯃꯣꯏ ꯍꯥꯏꯇꯥꯔꯗꯤ ꯉꯝꯃꯣꯏ ꯍꯥꯏꯔꯝꯃꯨ ꯃꯇꯝ ꯆꯪꯈꯤꯅꯤꯗꯤ ꯃꯇꯝ ꯆꯪꯈꯤꯅꯤ ꯉꯝꯅꯤ ꯍꯥꯏꯔꯒ ꯍꯌꯦꯡ ꯊꯥꯔꯛꯇꯕꯗꯤ ꯌꯥꯔꯣꯏ ꯉꯝꯅꯤ ꯉꯝꯃꯣꯏ ꯍꯥꯏꯔꯣ ꯉꯝꯅꯤ ꯁꯥꯔ ꯊꯥꯔꯛꯑꯒꯦ ꯉꯝꯅꯤꯀꯣ ꯃꯌꯥꯝ ꯂꯣꯏ ꯇꯥꯍꯧꯔꯦꯀꯣ ꯁꯥꯏꯂꯦꯟꯁ ꯉꯝꯅꯤ ꯍꯥꯏꯕ ꯍꯌꯦꯡ ꯉꯝꯅꯤ ꯍꯥꯏꯕ ꯇꯥꯍꯧꯔꯦꯀꯣ ꯇꯥꯍꯧꯔꯦ ꯍꯌꯦꯡ ꯊꯥꯔꯛꯀꯗꯕ ꯄꯨꯡ ꯀꯌꯥ ꯊꯥꯔꯛꯀꯅꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯑꯗꯨꯝ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯊꯥꯔꯛꯑꯒꯦ
ꯁꯣꯏꯗ꯭ꯔꯦꯀꯣ ꯑꯩ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯁꯥꯔ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯦ ꯁꯤ ꯇꯧꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯒꯥꯔꯤ ꯌꯥꯗꯕꯗꯤ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯁꯤ ꯆꯠꯄꯗꯤ ꯁꯨꯃꯥꯏꯅ ꯇꯧꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ ꯍꯌꯦꯡ ꯅꯪ ꯅꯨꯡꯗꯥꯡ ꯑꯣꯏꯔꯁꯨ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯄꯣꯠ ꯊꯥꯔꯛꯀꯗꯕ ꯅꯪ ꯍꯌꯦꯡ ꯍꯣꯏ ꯁꯥꯔ ꯑꯩꯉꯣꯟꯗ ꯆꯤꯟ ꯊꯤꯒꯅꯨꯀꯣ ꯑꯩꯗꯤ ꯑꯁꯦꯡꯕꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇꯪ ꯍꯥꯏꯕ ꯃꯤꯅꯤꯀꯣ ꯅꯪ ꯌꯥꯔꯦꯀꯣ ꯌꯥꯅꯔꯦꯀꯣ That's it. ꯑꯗꯨ ꯇꯧ ꯂꯣꯏꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨ ꯇꯧ ꯂꯣꯏꯔꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯏꯕꯥꯅꯤ ꯌꯥꯔꯕ everyone ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯕ꯭ꯔꯣ ꯑꯣꯏꯗꯕ꯭ꯔꯣ ꯉꯁꯤꯁꯤꯕꯣ Every time ꯑꯣꯏꯒꯅ ꯁꯥꯔ ꯌꯥꯝ ꯊꯤ ꯑꯣꯏꯁꯟ ꯌꯥꯝ ꯊꯤ ꯑꯣꯏ ꯍꯥꯏꯔꯒ ꯂꯥꯁꯇ ꯍꯥꯞꯆꯜꯂ ꯊꯝꯈꯤꯕꯁꯤꯅꯦ ꯐꯔꯛ ꯌꯥꯝ ꯇꯥꯏꯁꯤ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯑꯩ ꯁꯥꯏꯅꯤ ꯕꯤꯖꯦꯁ ꯌꯥꯝ ꯊꯤ ꯑꯣꯏ ꯍꯥꯏꯔꯒ ꯍꯥꯞꯆꯜꯂ ꯊꯝꯕ ꯊꯕꯛꯁꯦ ꯇꯣꯛꯑꯁꯤ ꯐꯖꯅ ꯇꯧꯅꯕ ꯇꯧꯁꯤ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯅ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯕꯗ ꯊꯕꯛ ꯇꯧꯔꯛꯑꯣ ꯑꯩꯁꯨ ꯚꯦꯂꯨ ꯈꯔ ꯄꯥꯝꯃꯦ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯑꯩ ꯉꯥꯛꯇꯪ ꯚꯦꯂꯨ ꯁꯨꯝ ꯄꯤꯕ ꯂꯩꯇꯦ ꯅꯣꯏꯁꯨ ꯚꯦꯂꯨ ꯈꯔ ꯄꯤꯔꯛꯎ ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯔꯤꯖꯜꯀꯗꯨ ꯈꯔ ꯐꯪꯉ ꯚꯦꯂꯨꯁꯨ ꯁꯠ ꯂꯪꯁꯤꯜꯂ ꯚꯦꯂꯨ ꯁꯤ ꯂꯩꯔ ꯂꯪꯁꯤꯜꯂꯣ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯑꯣꯀꯦ ꯑꯦꯅꯤꯋꯦ ꯑꯩ ꯃꯇꯝ ꯌꯥꯝ ꯂꯧꯔꯣꯏꯒꯦ ꯑꯩ ꯁꯤꯗꯩ ꯃꯇꯝ ꯌꯥꯝ ꯁꯥꯡ ꯂꯧꯔꯣꯏꯒꯦ ꯍꯌꯦꯡ ꯃꯣꯔꯅꯤꯡꯁꯨ ꯀ꯭ꯂꯥꯁ ꯂꯩ everyone ꯀꯣꯏꯁꯟ ꯂꯩꯔ ꯇꯥꯔꯗꯤ ꯀꯣꯏꯁꯟ ꯍꯪꯍꯧꯔꯣ ꯂꯩꯇ ꯇꯥꯔꯗꯤ ꯌꯥꯔꯦ ꯂꯩꯔꯕꯣ ꯂꯩꯇ꯭ꯔꯕꯣ ꯑꯝꯇ ꯁꯥꯔ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯤ ꯂꯩꯔꯤꯌꯦ ꯀꯩ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣ ꯋꯥꯠꯁ ꯌꯣꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯪ ꯑꯩꯒꯤ ꯉꯁꯥꯏꯗꯩ ꯈꯟꯕꯗ ꯋꯥꯔꯝꯃꯅꯤ ꯈꯗꯥꯡ ꯃꯦꯠꯂ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯌꯥꯗꯦꯕ ꯁꯥꯔ ꯑꯩꯒꯤ ꯗꯣꯃꯦꯟ ꯂꯩꯕ ꯌꯥꯔꯣꯏ ꯑꯗꯒꯤ ꯑꯦꯗꯁ ꯆꯂꯥꯏꯕ ꯌꯥꯔꯣꯏꯕ ꯑꯩ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯌꯥꯗꯦꯕ ꯁꯥꯔ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯅꯠꯇꯦ ꯗꯦꯕꯤꯠ ꯀꯥꯔꯗꯩ ꯂꯩ ꯌꯥꯏꯅꯦ ꯗꯦꯕꯤꯠ ꯀꯥꯔꯗ ꯑꯗꯨꯅ ꯑꯩ ꯑꯦꯗꯁ ꯆꯂꯥꯏꯕꯁꯨ ꯌꯥꯔꯣꯏ ꯗꯣꯃꯦꯟ ꯂꯩꯕꯁꯨ ꯌꯥꯔꯣꯏꯕ ꯑꯩ ꯀꯩꯅꯣꯕꯨꯗꯤ ꯋꯦꯕꯁꯥꯏꯠꯄꯨꯗꯤ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯒꯦꯕ ꯑꯗꯣ ꯁꯤꯁꯦ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦ ꯀꯩꯒꯤꯅꯣ ꯅꯪ ꯍꯧꯖꯤꯛꯐꯥꯎꯗ ꯅꯪ ꯗꯦꯕꯤꯠ ꯀꯥꯔꯗ ꯂꯧꯊꯣꯛꯇ꯭ꯔꯤꯁꯦ ꯂꯩꯔꯝꯃꯦ ꯁꯥꯔ ꯂꯩꯔꯝꯃꯦ ꯂꯩꯌꯦ ꯁꯥꯔ ꯍꯧꯖꯤꯛ ꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕꯩꯅꯦꯕ ꯀꯩ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯤꯕ ꯀꯩ ꯀꯥꯔꯗꯅꯣ ꯚꯤꯖꯥꯔꯣ ꯃꯥꯁꯇꯔ ꯀꯥꯔꯗꯂꯣ ꯅꯠꯇ꯭ꯔꯒ ꯔꯨꯄꯦꯔꯣ ꯚꯤꯖꯥꯅꯤ ꯁꯥꯔ ꯑꯗꯣ ꯚꯤꯖꯥꯗꯣ ꯀꯩ ꯁꯤꯖꯤꯟꯅ ꯌꯥꯗ꯭ꯔꯤꯅꯣ ꯀꯩꯅꯣꯗ ꯆꯠꯂꯣ ꯀꯩ ꯕꯦꯡꯛꯅꯣ ꯑꯦꯁ ꯕꯤ ꯑꯥꯏꯅꯦ ꯁꯥꯔ ꯑꯦꯁ ꯕꯤ ꯑꯥꯏꯁꯦ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯆꯠꯂꯣ ꯑꯦꯁ ꯕꯤ ꯑꯥꯏ ꯃꯅꯥꯛꯇ ꯆꯠꯂꯣ ꯀꯩꯅꯣ ꯑꯣꯐꯤꯁꯇ ꯆꯠꯂꯣ ꯑꯣꯀꯦ ꯍꯣꯏ ꯑꯃ ꯑꯣꯏꯅ ꯇꯥꯜꯂꯒꯦ ꯇꯧꯅꯦꯕ ꯑꯗꯣ ꯃꯥꯏꯁꯦ ꯊꯥ ꯑꯃꯨꯛ ꯆꯪꯕ ꯃꯥꯜꯂꯦ ꯑꯃ ꯇꯥꯜꯂꯒ ꯂꯥꯛꯄꯗ ꯑꯩꯆ ꯗꯤ ꯑꯦꯐ ꯁꯤ ꯂꯧꯔꯨꯕ ꯀꯩꯅꯣ ꯀꯩꯗꯧ ꯈꯨꯗꯛꯇ ꯄꯤꯕꯅꯤ ꯀꯩꯗꯧꯔꯒꯦ ꯗꯤꯅꯦꯁꯀꯤ ꯀꯥꯔꯗ ꯌꯥꯗꯦ ꯍꯥꯏꯗꯣ ꯌꯣꯅꯣ ꯄꯥꯏꯕ꯭ꯔꯣ ꯌꯨꯅꯣ ꯌꯥꯗꯦ ꯌꯨꯅꯣ ꯄꯥꯏꯗꯦ ꯑꯩꯒꯤ ꯑꯦꯀꯥꯎꯟꯕꯨꯗꯤ ꯄꯥꯏꯗꯦ ꯂꯩꯈꯤꯕꯅꯦꯕꯀꯣ ꯑꯦꯞꯁꯇꯣ ꯁꯤꯖꯤꯟꯅꯗꯕꯩꯅꯦꯕ ꯑꯦꯀꯥꯎꯟꯕꯨꯗꯤ ꯂꯩꯈꯤꯕ ꯌꯨꯅꯣꯗꯣ ꯅꯪꯒꯤꯗꯣ ꯀꯩꯅꯣ ꯑꯗꯨꯒꯤ ꯀꯥꯔꯠꯀꯤ ꯀꯟꯇ꯭ꯔꯣꯜꯗꯅꯦ ꯂꯣꯏ ꯁꯥꯟꯅꯕ ꯌꯥꯕꯅꯤ ꯌꯥꯅꯤ ꯑꯩ ꯍꯦꯜꯞ ꯇꯧꯒꯦ ꯑꯣꯀꯦ ꯏꯌꯥꯝꯕ ꯑꯩ ꯏꯌꯥꯝꯕ ꯅꯪ ꯐꯣꯟ ꯇꯧꯔꯛꯑꯒꯦ ꯑꯗꯨꯗꯤ ꯇꯧꯔꯣ ꯌꯥꯔꯦ ꯃꯇꯦꯡ ꯄꯥꯡꯖꯔꯖꯅꯤ ꯌꯥꯔꯦ ꯀꯩ ꯎꯝ ꯋꯥꯏꯅꯣ ꯅꯪ ꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯂꯩꯔꯦ ꯀꯩꯒꯤ ꯋꯥꯏꯅꯣ ꯑꯃ ꯅꯠꯇ꯭ꯔ ꯑꯃ ꯊꯣꯛꯂꯛꯇ꯭ꯔꯣꯕꯅꯦ ꯑꯗꯨꯝ ꯑꯃ ꯅꯠꯇ꯭ꯔ ꯑꯃ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯞꯄꯛꯑꯣ ꯑꯗꯨꯒ ꯂꯣꯏ ꯌꯥꯎꯔꯕꯅꯦ ꯌꯥꯔꯦ ꯅꯪ ꯀꯥꯔꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯁꯨ ꯕꯦꯡ ꯆꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩ ꯂꯣꯏ ꯑꯩ ꯑꯗꯩ ꯑꯩꯗꯤ ꯂꯣꯏ ꯑꯩꯉꯣꯟꯗ ꯃꯊꯥ ꯁꯥꯕ ꯀꯣꯛꯑꯦ ꯌꯥꯔꯦ ꯁꯅꯥꯝꯇ ꯇꯧꯕꯤꯈ꯭ꯔꯣ ꯐꯖꯅ ꯇꯧꯕꯤꯈ꯭ꯔꯣ ꯌꯥꯔꯦ ꯌꯨꯅꯣꯗꯣ ꯈꯛꯇꯪ ꯏꯟꯁꯇꯣꯜ ꯇꯧꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯌꯥꯔꯦ ꯑꯣꯀꯦ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯍꯧꯖꯤꯛ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯔꯣꯏꯅꯦ ꯑꯁ ꯃꯩꯅꯦ ꯊꯦꯡꯀ꯭ꯌꯨ ꯇꯧꯔꯣ ꯑꯦꯅꯤ ꯀꯥꯔꯠꯀꯤꯅꯤꯀꯣ ꯍꯩꯆ ꯗꯤ ꯑꯦꯐ ꯁꯤ ꯄꯤ ꯑꯦꯟ ꯕꯤ ꯑꯦꯁ ꯕꯤ ꯑꯥꯏ ꯑꯦꯅꯤ ꯀꯥꯔꯠꯀꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯑꯗꯨꯒꯤ ꯑꯦꯚ꯭ꯔꯤꯋꯥꯟ ꯀꯥꯔꯠꯀꯤ ꯏꯁꯨ ꯂꯩꯕꯁꯤꯡ ꯕꯤꯁ꯭ꯋꯅꯥꯊꯇ ꯐꯠ ꯁꯥꯔ ꯑꯩꯁꯨ ꯍꯧꯖꯤꯛ ꯉꯁꯤꯗꯒꯤ ꯄꯩꯈꯥ ꯍꯧꯖꯤꯛ ꯀꯟꯅ ꯇꯧꯔꯤ ꯑꯩꯁꯦ ꯋꯥ ꯉꯥꯡꯕ ꯏꯉꯝ ꯉꯝꯗ꯭ꯔꯦ ꯀꯩꯝ ꯀꯥꯏꯗꯦ ꯈꯔ ꯂꯩꯒ ꯑꯦꯅꯔꯖꯤ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯑꯃꯨꯛ ꯀꯩꯝ ꯉꯥꯎꯕꯤꯅꯨ ꯁꯩꯂꯦꯁ ꯅꯪ ꯑꯩꯒ ꯍꯥꯏꯅꯔꯦꯀꯣ ꯑꯦꯛꯖꯥꯝ ꯑꯩ ꯍꯌꯦꯡ ꯅꯣꯇꯦꯠ ꯇꯧꯔꯝꯅꯤꯀꯣ ꯑꯩꯅ ꯑꯣꯀꯦ ꯒꯥꯏꯁ ꯀꯣꯏꯁꯟ ꯑꯇꯣꯞꯄ ꯂꯩꯔꯗꯤ ꯍꯪꯕꯤꯍꯧꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯕꯣ ꯑꯦꯅꯤ ꯋꯥꯟ ꯄꯦꯄꯦ ꯂꯣꯏ ꯈꯪꯉꯕꯣ ꯍꯦꯠꯐꯣꯟ ꯍꯥꯞꯆꯤꯜꯂꯒ ꯌꯨꯡ ꯂꯩꯗꯣ ꯈꯪꯉꯤꯗ ꯀꯩꯒꯤꯅꯣ ꯈꯪꯉꯕꯣ ꯍꯥ ꯈꯪꯉꯦꯕ ꯀꯔꯤ ꯑꯌꯥꯝꯕ ꯀꯩ ꯈꯪꯉꯦ ꯀꯩ ꯍꯥꯏꯅꯣ ꯂꯣꯏ ꯈꯪꯉꯦ ꯈꯪꯉꯦ ꯅꯠꯇꯦ ꯉꯁꯤ ꯇꯥꯛꯄꯗꯤ ꯑꯌꯥꯝꯕ ꯑꯗꯨꯝ ꯈꯪꯉꯦ ꯁꯤꯃꯥ ꯀꯥꯏ ꯂꯩꯒꯦ ꯑꯩ ꯅꯍꯥꯟ ꯐꯣꯟ ꯇꯧꯕꯗꯣ ꯁꯥꯔ ꯆꯠꯇꯕꯗꯨꯗ ꯆꯤꯜꯂ ꯃꯥꯜꯂꯦꯅ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯁꯟꯗ꯭ꯔꯕ ꯁꯥꯔ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯑꯩꯗꯤ ꯈꯪꯗꯦ ꯑꯃꯨꯛꯇꯤ ꯇꯧꯔꯛꯑꯝꯃꯦꯕ ꯅꯨꯡꯊꯤꯟꯗ ꯇꯧꯕ ꯁꯥꯔꯒꯤ ꯌꯥꯗ꯭ꯔꯣ ꯅꯣꯠ ꯔꯤꯆꯦꯕꯜ ꯂꯩꯕꯗꯨꯗ ꯇꯧꯁꯟꯗ꯭ꯔꯕ ꯑꯩ ꯐꯣꯟꯁꯦ ꯅꯍꯥꯟꯗꯒꯤ ꯅꯣꯠ ꯔꯤꯆꯦꯕꯜꯗ ꯑꯗꯨꯝ ꯂꯩꯔꯦ ꯃꯤ ꯃꯌꯥꯝ ꯇꯧꯔꯛꯄꯗꯨꯗ ꯇꯧꯔꯛꯑꯣ ꯀꯩꯝ ꯀꯥꯏꯗꯦ ꯀꯩꯅꯣ ꯍꯣꯏꯅꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔ ꯁꯥꯔ ꯇꯥꯔꯗꯤ ꯀꯩꯅꯣ ꯊꯕꯛ ꯑꯔꯨꯕ ꯂꯩ ꯇꯥꯔꯗꯤ ꯑꯜꯄꯦꯁꯀꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯁꯥꯔ ꯑꯩꯒꯤꯗꯣ ꯍꯧꯔꯦ ꯈꯒꯗꯤ ꯑꯜꯄꯦꯁꯅ ꯑꯜꯄꯦꯁ ꯇꯧꯗꯣꯔꯕꯅꯤ ꯈꯔ ꯂꯩꯔꯒ ꯊꯕꯛ ꯃꯌꯥꯝꯗꯣ ꯃꯥ ꯑꯍꯤꯡꯒ ꯇꯨꯝꯕ ꯐꯪꯉꯣꯏꯗꯣꯏꯅꯤ ꯃꯥ ꯈꯔ ꯂꯩꯔꯒ ꯃꯥ ꯃꯌꯥꯝꯒꯤ ꯋꯦꯕꯁꯥꯏꯠ ꯁꯥꯕꯗ ꯁꯤꯗꯣꯔꯕꯅꯤ ꯃꯥ ꯍꯧꯖꯤꯛ
ꯇꯧꯔꯣ ꯅꯪ ꯐꯣꯟ ꯅꯪꯅ ꯇꯧꯒꯦ ꯍꯥꯏꯗꯣ ꯇꯧꯔꯣ ꯀꯩ ꯋꯥꯔꯤꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯌꯥꯏ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯣ ꯍꯣꯏ ꯃꯣꯇꯤꯂꯥꯜ ꯁꯥꯔ ꯀꯥꯏ ꯂꯩꯔꯒꯦ ꯃꯣꯇꯤꯂꯥꯜ ꯁꯥꯔ ꯇꯥꯏ ꯁꯥꯔ ꯇꯥꯏꯗꯤ ꯈꯪꯉꯤꯅꯤ ꯅꯪ ꯀꯩ ꯇꯥꯔꯒꯦ ꯍꯥꯏꯕꯅꯤ ꯇꯥꯏꯗꯤ ꯈꯪꯉꯤ ꯀꯩ ꯇꯥꯔꯒꯦ ꯅꯪ ꯍꯧꯖꯤꯛ ꯉꯁꯤꯁꯦ ꯏꯟꯇꯔꯦꯁ ꯌꯥꯝ ꯑꯣꯏ ꯀꯩꯅꯣ ꯏꯟꯇꯔꯦꯁ ꯑꯣꯏꯁꯦ ꯉꯁꯤꯁꯦ ꯏꯟꯇꯔꯦꯁꯁꯦ ꯕꯤꯖꯤꯅꯦꯁꯀꯤ ꯀꯩꯅꯣꯁꯦ ꯂꯨꯄꯥ ꯑꯝꯇ ꯑꯣꯏꯁꯨ ꯇꯥꯟꯕ ꯉꯝꯕꯩ ꯃꯑꯣꯡꯗꯀꯣ ꯑꯝꯇꯪ ꯇꯥꯟꯕ ꯉꯝꯃꯗꯤꯅ ꯑꯩ ꯋꯥꯈꯜ ꯈꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯁꯦꯟꯒꯤ ꯅꯍꯥꯟꯒꯩ ꯈꯟꯗ꯭ꯔꯣ ꯂꯝꯕꯤ ꯂꯨꯄꯥ ꯑꯗꯨ ꯅꯍꯥꯟꯒꯩ ꯈꯟꯗ꯭ꯔꯣ ꯈꯜꯂꯦ ꯑꯗꯨꯕꯨ ꯀꯩꯅꯣꯗꯣ ꯀꯃꯥꯏꯅ ꯇꯥꯟꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯂꯩꯔꯛꯑꯕꯣ ꯌꯨꯇꯨꯕꯇꯩꯗꯤ ꯇꯥꯟꯒꯦꯅ ꯈꯜꯂꯝꯃꯦ ꯑꯗꯨꯕꯨ ꯃꯤꯒꯤ ꯀꯩꯅꯣ ꯀꯣꯄꯤꯔꯥꯏꯠ ꯂꯩꯕꯅꯤꯅ ꯁꯦꯟꯗꯣ ꯐꯪꯗꯕꯅꯤꯅ ꯑꯩ ꯋꯥꯈꯜꯁꯨ ꯗꯥꯎꯟ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯌꯨꯇ꯭ꯌꯨꯕꯇ ꯇꯥꯜꯂꯨ ꯀꯩꯝ ꯀꯥꯏꯕꯗꯤ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯄꯩꯁꯥ ꯄꯥꯏ ꯌꯥꯄꯣꯠꯇꯦ ꯕꯠ ꯑꯩꯅ ꯍꯧꯖꯤꯛ ꯅꯪ ꯇꯥꯜꯂꯛꯄꯩ ꯋꯥꯈꯜ ꯈꯜꯂꯛꯑꯕꯕ ꯄꯩꯁꯥ ꯄꯩꯁꯥꯁꯦ ꯈꯜꯂꯦ ꯁꯥꯔ ꯑꯗꯨꯅꯦ ꯑꯩ ꯄꯥꯝꯃꯤꯁꯦ ꯑꯗꯨ ꯇꯥꯜꯂꯛꯄꯩ ꯂꯝꯕꯤ ꯀꯃꯥꯏꯅ ꯀꯩ ꯇꯥꯟꯒꯅꯤ ꯍꯥꯏꯕꯗꯨꯗꯣ ꯑꯩꯉꯣꯟꯗ ꯍꯪꯉꯣ ꯇꯥꯟꯅꯔꯁꯨ ꯌꯥꯔꯦ ꯍꯣꯏ ꯁꯥꯔ ꯄꯤꯕꯥ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯇꯥꯏꯌꯦ ꯁꯥꯔ ꯂꯩ ꯇꯥꯏ ꯈꯪꯉꯤꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯅꯤ ꯅꯪꯉꯣꯟꯗ ꯍꯪꯉꯛꯏꯁꯦ ꯁꯔꯀꯥꯔꯁꯦ ꯒ꯭ꯔꯦꯠ ꯀ꯭ꯂꯥꯁ ꯑꯣꯏ ꯁ꯭ꯇꯗꯤ ꯇꯧꯔꯤ ꯑꯩ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯕ ꯅꯪ ꯍꯧꯖꯤꯛ ꯅꯪ ꯁꯛꯇꯣ ꯑꯝꯇ ꯎꯠꯂꯛꯎꯅꯦ ꯑꯩ ꯃꯤꯁ ꯇꯧꯔꯦ ꯅꯪ ꯁꯛꯇꯣ ꯎꯗꯕ ꯀꯨꯏꯔꯦꯅꯦ ꯁꯔꯁꯦ ꯑꯩꯁꯦ ꯀꯦꯃꯦꯔꯥꯁꯦ ꯀꯩꯅꯣ ꯇꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯍꯣꯏ ꯁꯥꯔ ꯐꯔꯦ ꯅꯪ ꯀꯦꯃꯦꯔꯥꯗꯣ ꯐꯖꯅ ꯁꯦꯝꯃꯣ ꯀꯩꯅꯣ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯅꯕ ꯌꯨꯝꯗꯁꯨ ꯍꯥꯏꯔꯣ ꯌꯨꯝꯗꯁꯨ ꯂꯩꯇꯦ ꯁꯥꯔ ꯑꯗꯨꯏ ꯑꯣꯀꯦ ꯌꯥꯔꯦ ꯑꯦꯅꯤꯋꯦ ꯒꯥꯏꯁ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯩ ꯑꯦꯕ꯭ꯔꯤ ꯁꯟꯗꯦꯗ ꯑꯅꯧ ꯀꯣ ꯁꯤꯒꯨꯝꯕ ꯅꯣꯏꯁꯨ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯃꯨꯚ ꯐꯣꯔꯋꯥꯔꯗ ꯇꯧꯅꯕ ꯇꯧꯕꯤꯔꯝꯃꯨ ꯑꯩ ꯑꯅꯧ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯁꯤꯡ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯅꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯄꯨꯔꯛꯀꯦ ꯏꯚꯟ ꯇꯦꯛꯅꯤꯀꯦꯜ ꯁ꯭ꯀꯤꯜꯁ ꯀꯩꯀꯥꯗꯨꯗꯤ ꯑꯩꯅ ꯊꯣꯛꯄ ꯃꯅꯨꯡꯗ ꯄꯤꯔꯛꯑꯅꯤ ꯑꯗꯨꯒ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥꯁ ꯃꯌꯥꯝꯁꯤꯡꯗꯨ ꯂꯥꯏꯚ ꯀ꯭ꯂꯥꯁꯇ ꯎꯅꯅꯕ ꯑꯗꯒꯤꯗꯤ ꯃꯣꯔꯅꯤꯡ ꯀ꯭ꯂꯥꯁꯀꯤ ꯂꯩꯖꯈ꯭ꯔꯦ ꯃꯁꯥꯅ ꯅꯣꯏꯅꯁꯨ ꯅꯁꯥꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕꯤꯔꯦ ꯑꯦꯕ꯭ꯔꯤ ꯍꯞꯇꯥꯁꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ 7 days ꯐꯖꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯕꯤꯌꯨ ꯀꯩꯅꯣꯝ ꯄ꯭ꯔꯣꯁꯦꯁ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯦꯡꯉꯨ ꯈꯜꯂꯣ ꯑꯝꯇꯪ 4 weeksꯇ ꯅꯣꯏ ꯀꯌꯥꯝ ꯍꯣꯠꯅ ꯇꯥꯔꯗꯤ ꯀꯥꯏꯗꯩ ꯀꯥꯏꯕꯨ ꯌꯧꯅꯦꯁꯦ ꯅꯁꯥ ꯑꯝꯇꯪ ꯈꯜꯂꯣ ꯌꯥꯔꯦ 4 weeks 8 weeks 12 weeks ꯑꯔꯖꯨꯟ ꯔꯥꯍꯨꯜ ꯑꯩ ꯌꯥꯝ ꯊꯨꯅ ꯔꯤꯖꯜ ꯄꯥꯝꯃꯤꯀꯣ ꯍꯣꯏ ꯁꯥꯔ ꯇꯧꯔꯤ ꯃꯥꯡꯍꯟꯒꯅꯨ ꯊꯕꯛ ꯇꯧꯁꯤ ꯅꯣꯏꯅ ꯈꯪꯗꯕꯁꯦ ꯑꯩꯉꯣꯟꯗ ꯍꯪꯉꯣ ꯑꯦꯅꯤ ꯇꯥꯏꯝ ꯌꯥꯔꯦꯀꯣ ꯒꯥꯏꯁ see you soon take care all the best ꯌꯥꯔꯕꯣ Thank you, sir. ꯊꯦꯡꯛ ꯌꯨ Thank ꯁꯔ